everyone, each and everyone, please. Nilikan aduga Lily do kento view magi kaiba focus tala hanbiro. Thꯝꯃꯦ ꯁꯥꯔ ꯑꯗꯨꯒ ꯂꯥꯏꯚ ꯆꯠꯇꯣꯔꯦꯀꯣ ꯁꯥꯔ ꯆꯠꯂꯦ Aduga nangsu camera on tawro yare. Okay. Yare ko adudi kento tawbiro Lily mayamda haifet hobiro Lily na share tawbiro. First of all, I Lily Thokjom, small hadi yamna huijipo content creator oibase. Aduga some housewives oizabane ang having one daughter. Aduga I say basically Mizoram da pokpade bako. Mizoram da pokpadina agi Meitei si suko. Yam shude bako. Pare wangang pokhalakpada mayamna tarakpada ko. Gidang khala ngangaktoiniko but kasubadi keno oigadaba mande aduga kai haini content creator of 2.15k on YouTube aduga Instagram dana 2. Kano aibo ka 20 doina oibane bako Instagram dadi yamna active oide aduga YouTube do na focus tawba ado sidai dum ai topic se haujarora Yeah, Lily no agdabdo dum tawbiro adagi mayam Lily just be comfortable Lily pamjay mong share tawbiro yare. Doji actually Instagram de hana hoge ko Instagram se ai content creator or bese odi oiba but du gamna kaino active oide ba kay no the first monetize oil kholi hana moi Instagram da notification di laeba laaga su Instagram dagi source of income hadi monetize oraga su YouTube du maina paisa se lakpagi kaino leite ba ko dagi Instagram dagi brand amani approach tawrakpada moi digi paisa phangba natana Instagram dagi oina paisa phangbagi kaino leitabani na ai kaidu yaba focus se pideba ko aduga stuna first or second thing na Instagram ga YouTube ka ipuna chalaiba ngamdeba kaigina habi Instagram na pura different world type ta leyeba ko aduga YouTube sina pura different ne aduga trending mawong mo tawsu manadabni ai animak phadarakpada ko ai view se animak kadeba aduna ai YouTube to oina focus tawzeye aduga nahan aina YouTube da brand approach tawba khotpagi matang ko 30+ brand se aina ibadeba daily da iba 30+ brand ai work tawre aduga first of all ai nauringe kandadi barter da dum haure mi mayam da so haya barter na hawo han hawo pe lawe da ko aduga di kuma haini barter da la matung da tamna aina agi profile da semjabane ba YouTube da aduga ai Lily mark na haifet barter se mayam da haifet explain tawbiro ta. Barter haisidi product se moina piraga aina video exchange taweba video moi da piba aina dagi aina haragadi video editing khotpa se haiteba hana leisu adagi onda dugu passion leisu khangde kaim khangde ba do for kaino ma hani imanabi amana ai YouTube ki starting journey ki first ta haragadi imanabi sana video se semo ana dum semaga thagatpa thagalaga sidi sum thagaline na ai dugi video first video so YouTube da dum thamjai ko memory oina bhaina adegi last dugi video do dum view se ka ba hai tare adegi imanabi sina mana do harakpa video se sum semo nang haye kholena ai first mayam so ida dum haning ba madi video se semakpada ko first video se semakpada kitadi cringe oiba video ngata orakane ba aigi video se am cringe hoy but ai do video se sum thambi ko aigi memory oina ba ai confidence se adugi video dagi handa aigi latest video ka kyam khenei do isana dum comparison gi thamjaba hai tare adagi adu mai tawre dagi brand gi matang da haragadi ko barter se ai ahan bada barter chahi ama makhai mu tawjare barter se aduga aina profile se phajaba se aina semning dana ko barter se hanadi ming se brand gi ming ta da brand le mayam le dana ko khoi local area da brand dum cream ground dam hadi yom bokhot pa se moi brand se hana ina phajana barter gi matam se ina phajana nambi khotpi dana ai profile se phajana semjayeba adugi matung da ai barter ozaraga su aphaba brand se lakpa haureba adu so ai phajana barter ni barter basis ta sum work tawje ke gina da ai subscriber gi matung ina di khara kaino oijeba pe to haiba ngamjeba ko
ꯑꯗꯨꯒ ꯃꯣꯏꯅꯁꯨ ꯀꯩꯁꯨ ꯄꯦꯠꯇꯣ ꯄꯤꯅꯤꯡꯗ꯭ꯔꯤ ꯑꯗꯒꯤ ꯂꯥꯁꯇ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯤꯔꯦ ꯈꯔ ꯐꯖꯕ ꯈꯔ ꯑꯐꯕ ꯕ꯭ꯔꯦꯟ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄꯁꯤꯗ ꯑꯗꯨ ꯂꯣꯏꯔꯒ ꯇꯝꯅ ꯕ꯭ꯔꯦꯟꯁꯦ ꯑꯐꯕ ꯂꯥꯛꯄ ꯍꯧꯔꯕꯅꯤꯅ ꯍꯥꯟꯅꯒꯤ ꯕ꯭ꯔꯦꯟ ꯃꯆꯥ ꯍꯥꯏꯗꯤ ꯃꯤꯡꯐꯧ ꯇꯥꯗꯕ ꯕ꯭ꯔꯦꯟꯁꯦ ꯑꯩ ꯂꯧꯕ ꯇꯣꯛꯑꯦ ꯍꯥꯏꯕ obviously ꯑꯩ ꯑꯅꯧꯕ ꯕ꯭ꯔꯦꯟ ꯑꯐꯕ ꯕ꯭ꯔꯦꯟꯗꯣ ꯑꯩ ꯑꯦꯄ꯭ꯔꯣꯆ ꯃꯣꯏꯅ ꯄꯤꯔꯕꯅꯦ ꯑꯩꯁꯨ ꯇꯧꯅꯤꯡꯉꯦꯗꯅ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯗꯣꯠ ꯑꯦꯟ ꯀꯤꯒꯨꯝꯕ ꯑꯗꯩ ꯋꯥꯎꯒꯨꯝꯕ ꯑꯗꯩ ꯍꯧꯖꯤꯛ ꯍꯥꯏꯔꯗꯤ ꯀꯥꯎꯔꯅꯤ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯔꯝꯗ ꯊꯠꯆꯒꯦ ꯑꯩ ꯍꯥꯏꯐꯦꯠꯇ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯖꯒꯦꯕ ꯂꯤꯂꯤꯗ ꯍꯦꯟꯅ ꯃꯌꯥꯝꯗ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅꯕꯀꯣ ꯀꯩꯒꯨꯝꯕ ꯂꯤꯂꯤꯅ ꯀꯩ ꯈꯟꯕꯤꯒꯦꯕ ꯃꯌꯥꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯣꯏꯒꯦ ꯍꯥꯏꯔꯦꯕ ꯃꯥꯁꯦ yes ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯣꯏꯒꯦ ꯃꯥ ꯍꯧꯖꯤꯛ ꯀꯩꯝ ꯍꯧꯗ꯭ꯔꯤ ꯍꯥꯏꯔꯦꯕ but he or she wants to make money okay ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯁꯦ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯕꯁꯦ ꯂꯤꯂꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯝꯇ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯃꯌꯥꯝꯗ ꯀꯩꯗꯧꯕ ꯌꯥꯒꯦ ꯍꯥꯏꯗꯤ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯑꯩꯁꯨ ꯀꯦꯃꯦꯔꯥ ꯌꯥꯝ ꯁꯥꯏ ꯑꯣꯏ ꯕꯠ ꯀꯦꯃꯦꯔꯥ ꯁꯥꯏ ꯑꯣꯏꯕꯒꯤ ꯚꯤꯗꯤꯑꯣ ꯇꯥꯏꯞꯇ ꯌꯥꯝ ꯊꯥꯡꯒꯠꯂꯝꯃꯦꯕ ꯑꯗꯩ ꯇꯞꯅ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯁꯥꯏ ꯑꯣꯏꯕꯁꯦ ꯇꯞꯅ ꯃꯥꯡꯕ ꯍꯥꯏꯇꯥꯔꯦ ꯕꯦꯗ ꯀꯣꯃꯦꯟꯁ ꯑꯃꯅꯤ ꯈꯛ ꯂꯥꯛꯄ ꯍꯧꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯈꯪꯉꯦ ꯑꯣ ꯕꯦꯗ ꯀꯣꯃꯦꯟꯁ ꯂꯥꯛꯑꯃꯤꯅ ꯑꯩꯁꯦ ꯈꯤꯇꯪ ꯃꯤꯅ ꯀꯩꯅꯣ ꯑꯣꯏꯕ ꯚꯦꯂꯨ ꯑꯣꯏꯕ ꯎꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯏꯁꯥꯗ ꯑꯗꯨꯝ ꯈꯪꯉꯦꯕ ꯕꯤꯀꯣꯁ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇꯁꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯈꯪꯉꯦꯕ ꯁꯨꯛ ꯄꯤꯛꯈ꯭ꯔꯕ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯑꯃꯗ ꯕꯦꯗ ꯀꯣꯃꯦꯟ ꯂꯥꯛꯄ ꯍꯥꯏꯁꯦ ꯑꯗꯨꯝ ꯏꯁꯥꯅ ꯈꯪꯉꯦꯕ ꯑꯩ ꯅꯤꯡꯍꯟꯗꯦ ꯕꯦꯗ ꯀꯣꯃꯦꯟ ꯂꯥꯛꯆꯔꯁꯨ ꯃꯋꯥ ꯂꯧꯗꯦ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯩ ꯑꯗꯨꯝ ꯊꯥꯒꯠꯂꯦ ꯑꯗꯨꯝ ꯊꯥꯒꯠꯂꯦ ꯑꯗꯒꯤ ꯏꯀꯥꯏꯕꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯐꯔꯛꯑꯦꯕ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯑꯗꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯀ꯭ꯋꯥꯂꯤꯇꯤ ꯏꯟ ꯑ ꯁꯦꯟꯁ ꯂꯥꯏꯛ ꯚꯤꯗꯤꯑꯣ ꯑꯦꯗꯤꯇꯤꯡ ꯇꯥꯏꯞꯇꯁꯨꯈꯔ ꯇꯧꯔ ꯏꯝꯄ꯭ꯔꯨꯚꯃꯦꯟꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯁꯦ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯍꯥꯏꯗꯤ ꯅꯪ ꯍꯩꯇꯦ ꯍꯥꯏꯕꯁꯦ ꯁꯨꯝ ꯑꯦꯗꯤꯠ ꯇꯧꯁꯜꯂꯛꯑꯗꯤꯅꯦ ꯑꯦꯚ꯭ꯔꯤ ꯚꯤꯗꯤꯑꯣ ꯑꯦꯚ꯭ꯔꯤ ꯀꯩꯅꯣ ꯀ꯭ꯂꯤꯞ ꯃꯌꯥꯝꯗꯣ ꯈꯪꯕ꯭ꯔꯥ ꯀꯣꯝꯕꯥꯏꯟ ꯇꯧꯔꯛꯄꯗꯅꯦ ꯑꯗꯨꯝ ꯐꯖꯕ ꯃꯑꯣꯡ ꯁꯤꯗꯩ ꯁꯤꯁꯨ ꯂꯩꯔꯝꯃꯤ ꯁꯤꯁꯦ ꯑꯅꯧꯕꯁꯦ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯤꯠꯇꯁꯨ ꯑꯦꯞꯇꯁꯨ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒꯈꯔ ꯀꯣꯛ ꯊꯥꯗꯔꯒ ꯀꯩꯅꯣ ꯒ꯭ꯔꯣ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯣꯏꯅꯤꯡꯕ ꯇꯥꯔꯗꯤ ꯏꯀꯥꯏꯕꯁꯦ ꯈꯔ ꯊꯥꯗꯣꯛꯄꯤ ꯇꯥꯕ ꯑꯗꯨꯒ ꯀꯦꯃꯦꯔꯥꯗ ꯉꯥꯡꯅꯤꯡꯕꯗꯣ ꯉꯥꯡꯕ ꯉꯝꯕ ꯇꯥꯕ ꯑꯗꯨꯒ ꯃꯤꯅ ꯁꯤ ꯈꯪꯒꯅꯤ ꯍꯥꯏꯕꯁꯦ ꯈꯟꯕꯤꯗꯕ ꯑꯗꯨꯒ ꯌꯨꯅꯤꯚꯔꯁꯁꯦ ꯌꯥꯝ ꯆꯥꯎꯕꯅꯤꯅꯀꯣ ꯑꯩꯁꯦ ꯀꯅꯥꯝ ꯈꯪꯄꯣꯟꯇꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯀꯃꯥꯏꯅ ꯑꯩꯁꯦ ꯏꯁꯥꯒ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯒ ꯈꯟꯅꯤꯡꯉꯤ ꯍꯥꯏꯔꯒꯗꯤꯀꯣ ꯁ꯭ꯀꯥꯏꯁꯦ ꯁꯨꯝ ꯌꯦꯡꯕꯤꯔꯣ ꯍꯥꯏꯁꯤꯅꯦ ꯁ꯭ꯀꯥꯏꯁꯦ ꯌꯦꯡꯉꯒꯀꯣ ꯑꯩꯁꯦ ꯃꯤ ꯀꯅꯥꯝ ꯈꯪꯄꯣꯟꯇꯦꯕ ꯑꯩ ꯍꯥꯏꯁꯦ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯔꯤꯂꯦꯠ ꯇꯧꯕ ꯉꯝꯕ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯃꯩꯇꯩꯔꯣꯟꯁꯦ ꯁꯨꯗꯕꯩꯅꯦꯕ ꯑꯦꯛꯆꯨꯋꯦꯂꯤ ꯁ꯭ꯀꯥꯏꯁꯦ ꯅꯨꯡꯗꯥꯡꯒꯤ ꯁ꯭ꯀꯥꯏꯁꯦ ꯁꯨꯝ ꯌꯦꯡꯕ ꯑꯗꯨꯝ ꯈꯪꯉꯣ ꯁ꯭ꯇꯥꯔ ꯃꯌꯥꯝꯁꯤꯅ ꯑꯩꯁꯦ ꯈꯪꯄꯣꯟꯇꯦꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯩ ꯏꯁꯥꯁꯦ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯒ ꯌꯦꯡꯖꯕꯅꯤꯅ ꯀꯅꯥꯝꯅ ꯑꯩꯁꯦ ꯈꯪꯄꯣꯟꯇꯦ ꯑꯩꯅ ꯁꯨꯝ ꯀꯩ ꯍꯥꯏ ꯏꯟꯇ꯭ꯔꯣꯚꯔꯠ ꯑꯣꯏꯅ ꯀꯩꯅꯣ ꯈꯜꯂꯤꯅꯦꯅ ꯈꯜꯂꯦꯕ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯦꯛꯆꯨꯋꯦꯂꯤ ꯑꯩ ꯐꯥꯔꯁ ꯄꯥꯔꯇꯔ ꯕ꯭ꯔꯦꯟꯒꯤ ꯐꯪꯕꯁꯤꯁꯨ ꯋꯥꯎꯒꯤ ꯐꯪꯉꯦꯀꯣ ꯌꯥꯝꯐꯕ ꯕ꯭ꯔꯦꯟ ꯑꯃ ꯐꯪꯉꯦ ꯑꯗꯨꯁꯨ ꯄꯔꯐ꯭ꯌꯨꯝꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯒꯁꯨ 633 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯔꯤꯉꯩ ꯀꯥꯟꯗ 1000 ꯕꯥꯔꯇꯔ ꯅꯠꯇꯦ 1000 ꯄꯦꯗꯀꯤ ꯐꯪꯕꯀꯣ ꯑꯗꯨꯒꯗꯩ ꯑꯩ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯦ ꯑꯩ ꯑꯗꯨꯝ ꯎꯖꯔꯦꯕ ꯑꯗꯩ ꯕ꯭ꯔꯦꯟꯁꯤꯡꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤ ꯎꯔꯤꯅꯣ ꯑꯩꯁꯨ ꯑꯗꯨꯝ ꯈꯔ ꯈꯪꯕ ꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯇꯤ ꯑꯦꯁꯊꯦꯇꯤꯛ ꯃꯑꯣꯡꯗ ꯑꯌꯥꯝꯕ ꯕ꯭ꯔꯦꯟꯒꯤ ꯁꯦꯝꯖꯩ ꯉꯝꯗ꯭ꯔꯒꯅ ꯉꯝꯗꯅ ꯁꯦꯝꯕ ꯚꯤꯗꯤꯑꯣꯁꯦ ꯈꯔꯁꯨ ꯐꯖꯕꯗꯤ ꯋꯥꯠꯄꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯩꯒꯤ ꯑꯦꯗꯁꯤꯡꯁꯨ ꯌꯥꯝ ꯋꯥꯅ ꯇꯟꯅ ꯁꯦꯝꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯊꯤꯌꯦꯕꯀꯣ ꯑꯗꯣ ꯕꯠ ꯑꯩꯅ ꯀꯣꯛ ꯊꯥꯗꯔꯒ ꯁꯤ ꯕ꯭ꯔꯦꯟꯁꯤꯃ ꯐꯖꯅ ꯁꯦꯝꯕꯤꯒꯦ ꯄꯦꯠꯅꯤꯅ ꯀꯥꯏꯅ ꯈꯜꯂꯒ ꯐꯖꯅ ꯁꯦꯝꯕ ꯑꯣꯏꯔꯗꯤ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯩ ꯈꯪꯗꯦ ꯑꯩꯒꯤꯁꯦ ꯄꯨꯔꯥ ꯃꯤꯛꯁ ꯑꯃ ꯀꯥꯜꯂ ꯂꯣꯏꯅ ꯃꯌꯥꯝꯗ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯦꯅꯤ ꯀ꯭ꯋꯦꯁꯟꯁꯇꯣ ꯑꯩ ꯗꯥꯏꯔꯦꯛ ꯈꯨꯝꯖꯔꯒꯦ ꯍꯧꯖꯤꯛꯇꯤ ꯁꯣ ꯑꯩꯅ ꯍꯪꯖꯗꯣꯏꯁꯦ ꯑꯩꯒꯤ ꯀ꯭ꯋꯦꯁꯟ ꯑꯃꯒ ꯍꯪꯖꯒꯦꯕ ꯁꯣ ꯁꯤꯒꯤ ꯂꯤꯂꯤꯒꯤ ꯍꯧꯖꯤꯛ ꯁ꯭ꯀꯣꯞꯁꯦ ꯂꯤꯂꯤꯅ ꯍꯧꯖꯤꯛ ꯑꯦꯖ ꯑꯦ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯂꯤꯂꯤꯅ ꯍꯧꯖꯤꯛ ꯀꯨꯝꯊꯔꯛꯑ ꯃꯇꯨꯡꯗ ꯂꯤꯂꯤꯅ ꯍꯧꯖꯤꯛ ꯄꯨꯗꯣꯔꯤꯕ ꯂꯤꯂꯤꯅ ꯍꯧꯖꯤꯛ ꯁꯦꯝꯗꯣꯔꯤꯕ ꯀꯦꯔꯤꯌꯔꯁꯦ ꯁꯤꯗꯩꯁꯤꯗ ꯂꯤꯂꯤꯅ ꯑꯣꯜꯔꯦꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯂꯩꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯤꯂꯤꯗ ꯀꯩ ꯐꯥꯎꯔꯛꯑꯒꯦ ꯍꯥꯏꯕꯗꯤ ꯑꯣꯀꯦ ꯁꯤꯒꯤ ꯁ꯭ꯀꯣꯞꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯥꯎꯗꯦ ꯑꯗꯒꯤꯗꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯑꯩꯒꯤ ꯂꯥꯛꯏꯕ ꯃꯇꯝꯁꯤꯗ ꯀꯌꯥꯃꯨꯛ ꯌꯥꯝ ꯒ꯭ꯔꯣ ꯇꯧꯕ ꯉꯝꯅꯤ ꯉꯝꯃꯣꯏ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯝꯄꯤꯇꯤꯁꯟꯁꯦ ꯀꯌꯥꯝ ꯋꯥꯡꯗꯦ ꯑꯗꯒꯤꯗꯤ ꯏꯐ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯑꯃꯅ ꯆꯪꯕ ꯃꯇꯝꯗꯁꯨ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯑꯃꯅ ꯇꯧꯕ ꯃꯇꯝꯗ ꯃꯥ ꯇꯁꯦꯡꯅ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯁꯤꯒꯤ ꯚꯤꯖꯟ ꯑꯃꯗꯤ ꯂꯤꯂꯤꯗ ꯍꯥꯏꯐꯦꯠ ꯎꯕꯤꯔꯝꯃꯅꯤꯕ ꯁꯣ ꯁꯤꯁꯦ ꯍꯥꯏꯐꯦꯠ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯚꯤꯖꯟ ꯍꯥꯏꯕꯨ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯩ ꯑꯍꯥꯟꯕ ꯁ꯭ꯇꯥꯔꯠ ꯇꯧꯕꯗ ꯐꯥꯔꯁ ꯑꯣꯐ ꯑꯣꯜ ꯃꯌꯥꯝ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯣꯏꯅꯤꯡꯕ ꯃꯌꯥꯝꯗꯁꯨ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯩ ꯄꯩꯁꯥ ꯇꯥꯟꯅꯕ ꯍꯥꯡꯒꯦꯅ ꯈꯟꯕꯤꯗꯕꯀꯣ ꯁꯤ ꯌꯥꯝ ꯂꯥꯜꯂꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯗꯨ ꯍꯦꯛ ꯈꯟꯕꯗꯅꯦ ꯏꯁꯥꯒꯤ
ꯐꯖꯕ ꯏꯁꯥꯅ ꯁꯤꯅ ꯃꯑꯣꯡ ꯇꯥꯏ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯉꯥꯛꯇ ꯁꯦꯝꯃꯛꯑꯃꯤꯅ ꯃꯤꯅꯁꯨ ꯌꯦꯡꯅꯤꯡꯉꯔꯣꯏꯕꯀꯣ ꯌꯥꯝ ꯔꯣ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕꯤꯕ ꯌꯥꯝ ꯉꯥꯡꯕꯤꯕ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯌꯥꯝ ꯔꯣ ꯑꯣꯏꯅ ꯎꯔꯒꯀꯣ ꯃꯤꯅ ꯏꯟꯇꯔꯦꯛ ꯀꯟꯅꯦꯛ ꯇꯧꯅꯤꯡꯉꯛꯀꯅꯦꯕ ꯑꯩ ꯏꯁꯥꯃꯛ ꯍꯥꯏꯔꯤꯕ ꯑꯩꯁꯤ ꯏꯁꯥꯃꯛꯁꯨ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯌꯥꯝ ꯇꯧꯒꯗꯕ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯦꯔꯤꯌꯥꯁ ꯈꯔꯗ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯁꯨ ꯍꯥꯟꯅ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯕ ꯃꯇꯝꯗ ꯄꯩꯁꯥꯒꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯀꯩꯅꯣ ꯇꯧꯅꯕ ꯍꯥꯏꯅ ꯍꯥꯡꯈꯤꯕ ꯅꯠꯇꯦ ꯁꯨꯝ ꯍꯥꯡꯕꯗꯒꯤ ꯕ꯭ꯔꯦꯟ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄꯗꯤ ꯑꯩ ꯑꯥꯏꯗꯤꯌꯥ ꯁ꯭ꯇ꯭ꯔꯛ ꯇꯧꯔꯦꯕ ꯁꯤꯗꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯊ꯭ꯔꯨꯗꯒꯤ ꯕ꯭ꯔꯦꯟ ꯍꯥꯏꯗꯤ ꯕ꯭ꯔꯦꯟꯁꯤꯡꯗꯒꯤ ꯄꯩꯁꯥ ꯇꯥꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯩ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯣꯅꯤꯇꯥꯏꯖ ꯑꯩ ꯁꯨꯡꯈꯟ ꯈꯟꯗꯦ ꯍꯧꯖꯤꯛꯁꯨ ꯑꯩ ꯃꯣꯅꯤꯇꯥꯏꯖ ꯑꯣꯏꯗ꯭ꯔꯤꯀꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯆꯦꯅꯦꯜꯁꯦ ꯑꯗꯣ ꯃꯣꯅꯤꯇꯥꯏꯖ ꯑꯣꯏꯔꯒꯅ ꯑꯣꯏꯖꯔꯦ ꯑꯣꯏꯗ꯭ꯔꯒꯅ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯅꯤ ꯍꯥꯞꯀꯅꯤ ꯍꯥꯞꯄꯤꯉꯩꯁꯨ ꯕ꯭ꯔꯦꯟ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯑꯦꯕ ꯍꯥꯞꯄꯤꯉꯩ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯏꯁꯥꯒꯤ ꯚ꯭ꯂꯣഗ് ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯗꯀꯤ ꯚꯤꯗꯤꯑꯣ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯍꯥꯞꯄ ꯍꯦꯛ ꯂꯦꯞꯄꯗ ꯕ꯭ꯔꯦꯟ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯁꯨ ꯂꯦꯞꯄꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯕ꯭ꯔꯦꯟꯁꯤꯡꯅꯁꯨ ꯃꯣꯏ ꯑꯞꯗꯦꯇꯦꯠ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯅꯤꯡꯉꯦꯕ ꯃꯥꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯚꯤꯗꯤꯑꯣ ꯍꯟꯗꯛ ꯃꯔꯛ ꯍꯥꯞꯇꯦ ꯑꯗꯨꯅ ꯄꯤꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯩ ꯕ꯭ꯔꯦꯟ ꯈꯔꯅ ꯃꯥꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯤ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯂꯩ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝ ꯂꯩꯕꯅꯤꯅꯀꯣ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯍꯥꯞꯄꯤꯕ ꯚꯦꯂꯨ ꯄꯤꯕꯒꯤ ꯃꯑꯣꯡꯗ ꯍꯥꯞꯄꯤꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯍꯥꯏꯔꯒꯗꯤꯀꯣ ꯚꯦꯂꯨꯁꯦ ꯑꯗꯨꯝ ꯄꯤꯕ꯭ꯔꯥꯕꯨꯗꯤ ꯈꯜꯂꯤꯀꯣ ꯀꯥꯝ ꯑꯦꯟ ꯀꯝꯄꯣꯁ ꯄꯤꯕ ꯈꯣꯠꯄ ꯃꯥꯏꯟꯗ ꯔꯤꯂꯦꯛꯁ ꯑꯣꯏꯅꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯕ ꯈꯣꯠꯄ ꯑꯗꯒꯤ ꯃꯔꯛ ꯃꯔꯛꯇ ꯍꯥꯏꯗꯤ ꯚꯦꯂꯨ ꯑꯣꯏꯕꯗꯨꯁꯨ ꯑꯗꯨꯝ ꯄꯤꯌꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯋꯦ ꯃꯗꯨꯒ ꯕ꯭ꯔꯦꯟꯁꯤꯒ ꯋꯥ ꯉꯥꯡꯅꯔꯛꯄ ꯈꯣꯠꯂꯛꯄꯗꯁꯨ ꯏꯁꯥꯅ ꯈꯔꯗꯤ ꯍꯥꯏꯖ ꯇꯥꯕꯀꯣ ꯑꯩꯒꯤ ꯆꯦꯅꯦꯜꯗꯗꯤ ꯁꯨꯃꯥꯏꯅ 2.15Kꯅꯦꯕ ꯑꯩꯁꯦ ꯑꯗꯨ ꯑꯣꯏꯗꯤ ꯑꯩ ꯁꯨꯃꯥꯏꯅ 500 ꯂꯧꯋꯤ 1000 ꯂꯧꯕ ꯍꯧꯖꯔꯦ 700 ꯂꯧꯖꯔꯦ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯉꯥꯡꯕꯁꯦ ꯑꯩ ꯉꯝꯖꯔꯦꯕꯀꯣ ꯑꯗꯣ ꯑꯩ ꯉꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯄꯤꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ 633ꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯒꯤ 1000 ꯄꯦꯗ ꯐꯪꯉꯕꯅꯤꯅ ꯑꯩꯒꯤ ꯏꯁꯥꯗꯁꯨ ꯀꯣꯟꯐꯤꯗꯦꯟꯁꯇꯣ ꯕꯤꯜ ꯑꯞ ꯇꯧꯔꯕꯅꯤꯅ ꯃꯣꯏꯗ ꯉꯥꯡꯕꯁꯦ ꯉꯝꯃꯦꯕ ꯄꯤꯁꯨ ꯄꯤꯔꯛꯑꯦ ꯑꯗꯨꯅꯤ ꯑꯗꯨꯒ ꯀꯣꯏꯁꯟꯗꯣ ꯅꯦꯛꯁꯀꯤꯗꯣ ꯀꯥꯎꯈ꯭ꯔꯦ ꯑꯣꯀꯦ ꯀꯩꯝ ꯀꯥꯏꯗꯦ ꯑꯩ ꯔꯤꯃꯥꯏꯟ ꯇꯧꯖꯔꯛꯀꯦ ꯀꯩꯝ ꯈꯟꯕꯤꯒꯅꯨ ꯁꯣ ꯑꯩꯅ ꯍꯥꯏ ꯄꯣꯏꯟꯠꯁꯤꯗꯤ ꯍꯧꯖꯤꯛꯁꯤꯗ ꯌꯥꯎꯔꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯦꯕꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯣꯏꯅꯤꯡꯕ ꯃꯤ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯕꯀꯣ ꯌꯥꯎꯔꯝꯕ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯌꯥꯎꯔꯦ ꯐꯔꯦ ꯌꯥꯎꯗ꯭ꯔꯦ ꯐꯔꯦ ꯗꯖꯟ ꯃꯦꯇꯔ ꯕꯠ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯂꯤꯂꯤꯅ ꯍꯧꯖꯤꯛ ꯇꯧꯔꯛꯑ ꯃꯇꯨꯡꯗ ꯎꯔꯛꯏꯕ ꯄꯣꯁꯤꯕꯤꯂꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯤꯂꯤꯅ ꯎꯕ ꯃꯇꯝꯗ 5 years from now 3 years from now 10 years from now ꯃꯤ ꯑꯃꯅ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯚꯤꯖꯟꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯥꯎꯒꯦ ꯁ꯭ꯀꯣꯞꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯆꯥꯎꯒꯦ ꯍꯥꯏꯕꯁꯦ ꯍꯥꯏꯐꯦꯠꯇꯤ ꯎꯕꯤꯔꯝꯃꯅꯦꯕ ꯑꯗꯨ ꯄꯣꯠꯇꯣ ꯍꯥꯏꯐꯦꯠ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯔꯤꯁꯦꯟꯠꯂꯤ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯔꯤꯁꯦꯟꯠꯂꯤ ꯑꯩꯁꯦ ꯃꯤꯁꯣꯒꯤ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯕ ꯀꯩꯅꯣ ꯐꯪꯖꯩꯑꯕ ꯑꯩ ꯍꯥꯟꯅꯗꯩ ꯃꯦꯅꯤꯐꯦꯁ ꯇꯧꯕꯁꯦ ꯑꯗꯨ ꯍꯥꯏꯔꯒ ꯋꯥ ꯈꯤꯇꯪ ꯃꯃꯥꯡꯗ ꯑꯦꯗ ꯇꯧꯒꯦ ꯃꯦꯅꯤꯐꯦꯁ ꯇꯧꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇꯀꯣ ꯑꯩꯁꯦ ꯃꯦꯅꯤꯐꯦꯁ ꯍꯥꯏꯔꯒ ꯍꯦꯛꯇ ꯐꯝꯃꯒ ꯑꯩ ꯃꯦꯅꯤꯐꯦꯁ ꯇꯧꯔꯤꯅꯦ ꯍꯥꯏꯅ ꯑꯩ ꯂꯩꯊꯣꯛꯇꯦꯕꯀꯣ ꯃꯦꯅꯤꯐꯦꯁꯁꯦ ꯇꯧꯖꯔꯒ ꯀꯣꯛꯇꯗꯤ ꯑꯗꯨꯗꯣ ꯑꯩ ꯑꯝꯇꯗꯤ ꯑꯩ ꯑꯦꯃꯥꯖꯣꯟꯁꯦ ꯍꯥꯟꯅ ꯈꯜꯂꯝꯃꯦ ꯏꯃꯥꯟꯅꯕꯤ ꯑꯃ ꯐꯪꯉꯦꯕ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔꯅꯦ ꯃꯥꯁꯨ ꯑꯦꯃꯥꯖꯣꯟꯒꯤ ꯑꯦꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡ ꯐꯪꯉꯦꯕ ꯃꯥ ꯐꯤꯔꯣꯜꯁꯨ ꯐꯪꯉꯦ ꯄꯩꯁꯥꯁꯨ ꯐꯪꯉꯦ ꯑꯗꯨꯒ ꯐꯤꯔꯣꯜꯁꯦ ꯃꯥꯅ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯔꯒ ꯐꯤꯔꯣꯜꯁꯤꯁꯨ ꯃꯥꯅ ꯐ꯭ꯔꯤꯗ ꯐꯪꯉꯤꯅꯦ ꯑꯗꯣ ꯐꯤꯔꯣꯜꯁꯤꯒꯤ ꯃꯊꯛꯇ 22,000 ꯃꯨꯛ ꯐꯪꯉꯦꯕꯀꯣ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯑꯗꯨꯒ ꯄ꯭ꯂꯁ ꯃꯥꯒꯤ ꯀꯩꯅꯣ ꯄꯔꯁꯣꯅꯦꯜ ꯂꯤꯡꯗꯒꯤ ꯆꯪꯉꯒ ꯃꯤꯅ ꯀꯩꯅꯣ ꯇꯧꯕꯒꯤꯁꯨ 5,000 1 monthꯗ ꯐꯪꯉꯦꯅ ꯑꯩꯉꯣꯟꯗ ꯑꯐꯤꯂꯦꯠ ꯍꯥꯏꯌꯦꯕꯀꯣ ꯃꯥꯔꯀꯦꯇꯤꯡ ꯌꯦꯁ ꯑꯗꯣ ꯑꯩꯁꯦ ꯑꯦꯃꯥꯖꯣꯟꯁꯤꯗꯗꯤ ꯐꯪꯉꯒꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯕꯠ ꯃꯥꯗꯤ 13,000 ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦꯕꯀꯣ ꯑꯩꯗꯤ 2.15Kꯅꯦ ꯀꯃꯥꯏꯅ ꯐꯪꯗꯣꯏꯅꯣ ꯑꯗꯨꯁꯨ ꯀꯣꯏꯁꯟ ꯑꯃꯅꯦꯕ ꯕꯠ ꯃꯦꯅꯤꯐꯦꯁꯁꯦ ꯑꯗꯨꯝ ꯐꯪꯅꯤꯡꯉꯦ ꯑꯗꯣ ꯑꯦꯃꯥꯖꯣꯟꯒꯤꯗꯤ ꯑꯅꯧꯕ ꯍꯟꯗꯛ ꯃꯣꯏꯅ ꯍꯥꯏꯔꯛꯄꯗꯗꯤꯀꯣ 2 ꯑꯣꯏꯔꯒꯗꯤ ꯑꯦꯃꯥꯖꯣꯟꯒꯤꯁꯨ ꯃꯤꯅꯤ ꯃꯣꯏꯒꯨꯝꯕꯁꯦ ꯄꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯁꯨ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯃꯦꯅꯤꯐꯦꯁ ꯇꯧꯕꯗ ꯂꯥꯁꯇ ꯃꯔꯛꯁꯤꯗ ꯃꯤꯁꯣꯒꯤ ꯑꯣꯏꯅ ꯂꯥꯛꯑꯦꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯥꯖꯗꯅ ꯑꯩꯅ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯈꯤꯕꯁꯨ ꯂꯩꯇꯦ ꯃꯣꯏꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯦ ꯗꯥꯏꯔꯦꯛ ꯐꯣꯟ ꯀꯣꯜ ꯇꯧꯔ ꯁꯨꯃꯥꯏꯅ 2,000ꯒꯤ ꯂꯤꯛꯇꯤ ꯌꯥꯝ ꯂꯤꯀꯣ 2,000ꯒꯤ ꯄꯤꯔꯛꯀꯦ ꯑꯄꯥꯝꯕ ꯂꯩꯕꯤꯌꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯐꯖꯅ ꯁꯦꯝꯕꯤꯌꯣ ꯑꯗꯨꯗꯩ ꯅꯪ ꯀꯣꯃꯤꯁꯟꯁꯨ ꯑꯥꯔꯟ ꯇꯧꯅꯤ ꯐꯤꯔꯣꯜꯁꯨ ꯐꯪꯒꯅꯤ ꯍꯥꯏꯅ
ꯑꯗꯨꯃ ꯇꯧꯖꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯤ ꯈꯛꯇꯪꯒꯤ ꯅꯠꯇꯕ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯉꯛꯄꯗ ꯑꯩꯅ ꯇꯧꯅꯤꯡꯕꯁꯦ ꯑꯩꯅ ꯃꯦꯅꯤꯐꯦꯁ ꯇꯧꯋꯦꯕ ꯁꯤꯃ ꯐꯪꯉꯗꯤ ꯐꯅꯤꯗ ꯁꯤꯃ ꯐꯪꯉꯅꯤꯗ ꯍꯥꯏꯅ ꯑꯗꯣ ꯐꯝꯃꯒꯗꯤ ꯑꯩ ꯇꯧꯗꯦꯕꯀꯣ ꯑꯗꯨꯝ ꯋꯥꯔꯛ ꯇꯧꯋꯦꯕ ꯑꯗꯨ ꯐꯪꯅꯕꯒꯤ ꯂꯥꯏꯟꯗꯨꯒ ꯑꯩꯗ ꯑꯗꯨꯝ ꯆꯪꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯃꯤꯁꯣ ꯁꯄꯣꯁ ꯑꯦꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡꯒꯤ ꯑꯦꯃꯥꯖꯣꯟ ꯃꯤꯁꯣꯒꯤ ꯑꯣꯏꯔꯒꯁꯨꯀꯣ ꯑꯗꯨꯒꯤꯗ ꯑꯣꯏꯔꯁꯨ ꯑꯩ ꯍꯥꯟꯅ ꯑꯔꯕꯥꯅꯤꯛꯀꯤ ꯃꯌꯥꯝ ꯂꯩꯔꯝꯃꯤ ꯏꯁꯥꯒꯤ ꯐꯤꯔꯣꯜꯅ ꯂꯩꯖꯩꯀꯣ ꯏꯁꯥꯒꯤ ꯐꯤꯔꯣꯜꯗꯣ ꯑꯩ ꯍꯥꯟꯅ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯩꯅ ꯐꯖꯅ ꯅꯥꯟꯅ ꯁꯦꯝꯕꯤꯌꯦꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯑꯗꯨꯒꯤ ꯂꯥꯏꯟꯗ ꯑꯗꯨ ꯑꯩꯅ ꯃꯦꯅꯤꯐꯦꯁ ꯇꯧꯔꯨꯕꯅꯤꯅ ꯃꯦꯅꯤꯐꯦꯁꯀꯤ ꯂꯝꯕꯤꯗꯨꯒ ꯆꯠꯂꯝꯃꯤꯅ ꯑꯩꯅ ꯂꯩꯔꯨꯕ ꯏꯁꯥꯒꯤ ꯄꯔꯁꯣꯅꯦꯜ ꯐꯤꯔꯣꯜ ꯂꯩꯕꯗꯨꯁꯨ ꯑꯩ ꯎꯠꯄ ꯃꯌꯥꯝꯗꯨꯒꯨꯝꯕ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯃꯣꯏꯅ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯆꯪꯉꯒ ꯎꯔꯕꯅꯤꯅ ꯃꯣꯏꯁꯨ ꯕ꯭ꯌꯨꯇꯤ ꯑꯦꯟ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯅꯦꯅ ꯈꯪꯉꯛꯄꯗꯒꯤ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯃꯣꯏꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯄꯤꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯨꯡꯗꯁꯨ ꯑꯩ ꯈꯪꯉꯦ ꯃꯤꯁꯣꯒꯤ ꯑꯦꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡ ꯐꯪꯉꯕꯅꯤꯅ ꯇꯨꯡꯗꯁꯨ ꯁꯤꯗꯩ ꯍꯦꯟꯅ ꯆꯥꯎꯕ ꯐꯪꯉꯅꯤꯁꯦ ꯑꯩ ꯐꯥꯎꯋꯦꯕ ꯈꯪꯉꯦꯕ ꯑꯗꯣ ꯑꯗꯨꯃ ꯍꯥꯏꯅꯤꯡꯉꯦ ꯑꯩ ꯃꯔꯛꯇ ꯆꯠꯒꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠꯇꯣ ꯅꯣꯇꯦꯠ ꯇꯧꯍꯧꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯏꯟꯗꯁꯇ꯭ꯔꯤ ꯌꯦꯁ ꯕ꯭ꯌꯨꯇꯤ ꯑꯦꯟ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯍꯥꯏꯒꯤ ꯕ꯭ꯌꯨꯇꯤ ꯑꯦꯟ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯍꯥꯏꯒꯤ ꯄꯣꯠꯇꯣ ꯑꯗꯨ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯤꯁꯦ ꯕ꯭ꯌꯨꯇꯤ ꯑꯦꯟ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯤ ꯄꯣꯠꯅꯦ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯗꯨꯗ ꯅꯤꯡꯁꯤꯡꯉꯨꯗꯣꯏ ꯅꯤꯁ ꯏꯟꯗꯁꯇ꯭ꯔꯤ ꯈꯪꯖꯟꯍꯧꯕꯤꯕ ꯌꯥꯏ ꯃꯈꯥ ꯆꯠꯊꯕꯤꯔꯣ ꯑꯅꯤꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯃꯤ ꯈꯔ ꯑꯗꯨꯝ ꯆꯦꯅꯦꯜ ꯍꯥꯏ ꯄꯟꯗꯤ ꯄꯜꯂꯔꯣꯏꯒꯦꯕ ꯍꯧꯖꯤꯛꯀꯥꯟꯗ ꯌꯨꯇ꯭ꯌꯨꯕꯔꯁꯦ ꯄꯩꯔꯦꯕ ꯑꯩꯈꯣꯏꯒꯤ ꯈꯨꯜꯂꯛꯇꯕꯀꯣ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛ ꯆꯦꯅꯦꯜ ꯉꯥꯛꯇꯅꯦꯕ ꯕꯠ ꯒ꯭ꯔꯣ ꯑꯣꯏꯕ꯭ꯔꯥ ꯐꯖꯅ ꯒ꯭ꯔꯣ ꯑꯣꯏꯔꯣꯏꯕ ꯃꯔꯛ ꯁꯔꯛꯇ ꯃꯤꯅ ꯊꯥꯡꯒꯜꯂꯦꯅ ꯄꯪꯊꯥ ꯊꯥꯡꯒꯜꯂꯦ ꯑꯗꯨꯗꯣ ꯃꯣꯏꯁꯦ ꯅꯤꯁ ꯈꯪꯗꯕꯩꯅꯦꯕꯀꯣ ꯑꯗꯨꯒ ꯒ꯭ꯔꯣ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯅꯤꯁ ꯈꯪꯒꯗꯕ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯃꯈꯛꯇꯪ ꯀꯦꯇꯦꯒꯣꯔꯤ ꯑꯃꯈꯛꯇꯪꯗ ꯆꯠꯄꯤꯕꯀꯣ ꯑꯗꯣ ꯃꯤ ꯈꯔꯗꯤ ꯆꯥꯕ ꯊꯛꯄ ꯑꯗꯩ ꯍꯣꯏ ꯑꯗꯨꯁꯨ ꯀꯥꯟꯅꯩ ꯃꯣꯏꯒꯨꯝꯕꯗꯨꯗꯤ ꯑꯦꯛꯆꯨꯋꯦꯂꯤ ꯒꯦꯃꯤꯡꯒꯤ ꯑꯦꯗ ꯌꯥꯝ ꯐꯪꯉꯦꯀꯣ ꯑꯗꯣ ꯒꯦꯃꯤꯡꯒꯤ ꯑꯦꯗꯒꯨꯝꯕꯗ ꯑꯩꯁꯨ ꯒꯦꯃꯤꯡꯒꯤ ꯑꯦꯗ ꯐꯪꯉꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩ ꯇꯧꯗꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯑꯗꯨꯝ ꯄꯥꯝꯖꯗꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯗꯨ ꯒꯦꯃꯤꯡꯒꯤ 500 700ꯒꯤꯗꯃꯛꯇ ꯑꯩ ꯒꯦꯃꯤꯡꯗꯣ ꯇꯧꯕ ꯇꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯁꯨ ꯂꯥꯏꯟ ꯑꯃ ꯑꯩꯒꯤ ꯄꯨꯔꯥ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯆꯠꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯦꯃꯦꯔꯥꯁꯨ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯦꯗꯤ ꯈꯜꯂꯤꯕꯅꯦꯕꯀꯣ ꯑꯩꯒꯤ ꯃꯦꯅꯤꯐꯦꯁꯁꯦ ꯌꯥꯝ ꯋꯥꯡꯉꯦ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯈꯪꯗꯦ ꯑꯗꯣ ꯀꯦꯃꯦꯔꯥꯁꯤꯁꯨ ꯑꯩꯁꯦ ꯂꯩꯒꯦꯅꯗꯤ ꯈꯟꯕꯅꯦ ꯑꯗꯨꯒ ꯆꯦꯅꯦꯜꯁꯦ ꯈꯤꯇꯪ ꯒ꯭ꯔꯣ ꯑꯣꯏꯔꯒ ꯂꯩꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯍꯧꯖꯤꯛ ꯑꯩ ꯑꯗꯨꯝ ꯑꯥꯏꯐꯣꯟꯗꯒꯤ ꯑꯗꯨꯝ ꯅꯝꯃꯦ ꯈꯣꯜꯂꯦ ꯁꯤꯅ ꯁꯨꯝ ꯑꯩꯉꯣꯟꯗ ꯆꯞ ꯆꯥꯔꯕ ꯍꯥꯏꯅꯁꯨ ꯈꯜꯂꯦ ꯕꯤꯀꯣꯁ ꯒ꯭ꯔꯣꯁꯦ ꯌꯥꯝ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯩꯅ ꯏꯟꯚꯦꯁꯁꯨ ꯇꯧꯅꯤꯡꯗꯕ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯂꯣꯏꯅ ꯚꯤꯖꯟꯗꯣ ꯚꯤꯖꯟ ꯍꯥꯏꯕꯨ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯈꯔ ꯃꯈꯥꯔꯞꯇꯒꯤ ꯁꯄꯣꯁ ꯑꯩ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯄꯤꯖꯔꯒꯦꯕ ꯁꯄꯣꯁ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯥꯏꯂꯦꯁꯅ ꯍꯥꯏꯔꯁꯦ ꯃꯥꯁꯦ ꯍꯧꯖꯤꯛ ꯐꯤꯠꯅꯦꯁ ꯑꯦꯛꯁꯄꯔꯠꯅꯦ ꯃꯥꯅ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯁꯦ ꯏꯟ ꯐ꯭ꯌꯨꯆꯔꯗ ꯁꯣ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯔꯤꯌꯦꯜ ꯕꯦꯁ ꯇꯧꯔꯁꯦꯕ ꯃꯥꯅ ꯀꯩꯒꯨꯝꯕ ꯐꯤꯠꯅꯦꯁ ꯑꯦꯛꯁꯄꯔꯠ ꯑꯃ ꯑꯣꯏꯕꯒꯤꯗꯃꯛꯇ ꯃꯥꯅ ꯁꯄꯣꯁ ꯂꯤꯂꯤꯅ ꯍꯧꯔꯛꯏꯕ ꯂꯤꯂꯤꯅ ꯆꯠꯂꯤꯕ ꯂꯝꯕꯦꯜꯁꯤꯗ ꯃꯥꯅ ꯈꯣꯡ ꯊꯥꯡꯉꯦ ꯑꯃꯅ ꯕ꯭ꯌꯨꯇꯤ ꯑꯦꯟ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯅꯤ ꯑꯃꯅ ꯐꯤꯠꯅꯦꯁꯇꯅꯦꯕ ꯕꯠ ꯑꯦꯠ ꯗꯤ ꯑꯦꯟꯗꯗꯤ ꯑꯅꯤꯁꯦ ꯑꯂꯥꯏꯟ ꯑꯣꯏꯌꯦꯕ ꯑꯅꯤꯁꯤꯒꯤ ꯂꯝꯕꯦꯜꯁꯦ ꯃꯥꯟꯅꯔꯛꯑꯦꯕꯀꯣ ꯆꯪꯉꯛ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯃꯇꯝꯗꯨꯗ ꯃꯥꯅ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯀꯃꯥꯏꯅ ꯍꯧꯗꯣꯔꯛꯀꯗꯒꯦ ꯀꯩꯗꯧꯔꯛꯀꯗꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯍꯥꯏꯐꯦꯠꯇꯪ ꯄꯤꯕꯤꯌꯨ ꯃꯥ ꯁ꯭ꯀ꯭ꯔꯦꯆ ꯖꯤꯔꯣꯗꯩ ꯍꯧꯔꯛꯇꯣꯏꯅꯦꯕ ꯐꯤꯠꯅꯦꯁꯀꯤ ꯑꯣꯏꯔꯗꯤ ꯁꯨꯝ ꯕ꯭ꯂꯣꯛ ꯅꯝꯕꯤꯕꯀꯣ ꯐꯤꯠꯅꯦꯁꯁꯦ ꯁꯨꯝ ꯑꯩ ꯁꯤ ꯀꯔꯤ ꯆꯥꯏ ꯁꯤꯃ ꯆꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯁꯤꯒꯤ ꯑꯩꯒꯤ ꯕꯤꯐꯣꯔꯒꯤ ꯍꯥꯞꯄꯤꯔꯒꯀꯣ ꯕꯤꯐꯣꯔ ꯑꯥꯐꯇꯔꯁꯦ ꯎꯠꯆꯔꯛꯀꯦ ꯕꯤꯐꯣꯔ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯂꯒ ꯈꯪꯕꯤꯗꯕ ꯃꯤ ꯂꯩꯔꯒꯁꯨ ꯃꯥꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯗꯣ ꯌꯦꯡꯅꯤꯡꯃꯟꯗꯅ ꯐꯥꯔꯁꯀꯤꯗꯨꯒ ꯑꯃꯨꯛꯀ ꯐꯥꯔꯁ ꯚꯤꯗꯤꯑꯣꯗꯨꯒ ꯃꯤꯗꯣ ꯑꯗꯨꯝ ꯆꯪꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯧꯕꯤꯌꯣꯕ ꯏꯟ ꯑ ꯚꯦꯔꯤ ꯁꯤꯝꯄꯜ ꯋꯦ ꯑꯩ ꯍꯥꯏꯔꯒꯗꯤꯀꯣ ꯕ꯭ꯌꯨꯇꯤ ꯑꯦꯟ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒ ꯐꯤꯠꯅꯦꯁꯀꯁꯦ ꯁꯨꯝ ꯑꯩꯈꯣꯏ ꯑꯦꯂꯥꯏꯟ ꯑꯣꯏꯌꯦꯕ ꯑꯩꯁꯨ ꯑꯩꯒꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯏꯟꯁꯤꯗꯦꯟ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯦ ꯗꯦꯀꯥꯊ꯭ꯂꯣꯟꯗ ꯆꯠꯂꯨꯕ ꯗꯤꯀꯥꯊ꯭ꯂꯣꯟꯗ ꯀꯣꯏꯕ ꯆꯠꯂꯨꯕꯅꯦꯕ ꯀꯗꯥꯏꯋꯥꯏ ꯃꯐꯝꯗꯣ ꯀꯥꯎꯔꯦ ꯆꯠꯄꯁꯤꯗ ꯑꯩ ꯂꯩꯒꯦꯅ ꯈꯜꯂꯒ ꯆꯠꯄꯕꯨꯗꯤ ꯅꯠꯇꯦ ꯕꯠ ꯚ꯭ꯂꯣꯛꯁꯦ ꯁꯨꯝ ꯅꯝꯖꯕꯁꯤꯗ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯔꯗꯤ ꯑꯩꯁꯦ ꯗꯝꯕꯦꯜ ꯁꯨꯝ パイꯕꯅꯦꯕ ꯁꯤꯁꯦ ꯐꯩꯅꯦ ꯈꯣꯠꯂꯤꯅꯦ ꯍꯥꯏꯅ ꯚ꯭ꯂꯣꯛꯅꯤ ꯑꯣꯕꯚꯤꯌꯁꯂꯤ ꯚ꯭ꯂꯣꯛꯅꯤꯅ ꯈꯔ ꯉꯥꯡꯕ ꯇꯥꯏ ꯈꯔ ꯄꯥꯏ ꯈꯣꯠꯅ ꯋꯥꯔꯤꯕꯨ ꯑꯩ ꯏꯟꯇꯔꯦꯛ ꯇꯧꯕ ꯑꯗꯨꯒ ꯑꯩꯅ ꯗꯝꯕꯦꯜꯁꯦ ꯄꯥꯏꯕꯗꯨꯒꯤ ꯚ꯭ꯂꯣꯛꯁꯦ ꯁꯨꯝ ꯅꯝꯃꯦ ꯁꯨꯝ ꯑꯦꯗꯤꯠ ꯇꯧꯕꯗꯣ ꯍꯥꯞꯄꯦ ꯈꯣꯠꯂꯦ ꯆꯠꯂꯨꯕꯒꯤ ꯚ꯭ꯂꯣꯛꯁꯦ ꯍꯥꯞꯄꯒ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯑꯞꯂꯣꯗꯦꯠ ꯑꯣꯏꯔ ꯃꯇꯨꯡꯗ ꯅꯦꯛꯁꯇ ꯀꯩꯅꯣ ꯐꯪꯉꯦꯕ ꯑꯦꯗ ꯑꯃ ꯐꯪꯉꯦꯕ ꯑꯗꯨꯅ ꯀꯩ ꯐꯤꯠꯅꯦꯁꯀꯤ ꯄ꯭ꯔꯣꯇꯤꯟ ꯁꯦꯛ ꯄ꯭ꯔꯣꯇꯤꯟ ꯄꯥꯎꯗꯔ ꯀꯩꯅꯣ ꯑꯦꯗ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯄ꯭ꯔꯣꯇꯤꯟꯁꯤꯒꯤ ꯃꯊꯛꯇ ꯑꯣꯠꯁ ꯈꯔꯁꯨ ꯄꯤꯔꯛꯀꯦ ꯁꯤꯁꯦ ꯑꯦꯗ ꯇꯧꯕꯤꯌꯣ ꯐꯖꯅ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯑꯣꯏꯅ ꯍꯥꯏꯅ ꯍꯥꯏꯕ
Okay. ꯑꯗꯩ ꯑꯩꯗꯣ ꯑꯗꯨꯒ ꯁꯤ ꯃꯇꯥꯡꯗ explain ꯇꯧꯕꯤꯗꯣꯏꯁꯦ integrated videosꯤꯒ ꯑꯗꯒꯤꯗꯤ de-integrated videos ꯑꯅꯤꯁꯦ ꯑꯝꯇꯪ explain ꯇꯧꯕꯤꯔꯝꯃꯣ influencer ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯣꯏ ꯈꯪꯗꯕ ꯌꯥꯝ ꯌꯥꯎꯅꯤ ꯁꯤꯁꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ marketing ꯂꯥꯛꯄ ꯃꯇꯝꯗ ꯁꯤ questionꯁꯦ ꯄꯤꯔꯛꯀꯅꯤ integrated video ꯑꯣꯏꯅ ꯁꯦꯝꯕꯤꯌꯨ ꯑꯗꯒꯤꯗꯤ ꯑꯃꯗꯨꯅ de-integrated ꯍꯥꯏꯕꯅꯤꯀꯣ dedicated video dedicated yes dedicated video ꯑꯃ integrated video ꯑꯣꯏꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯛꯀꯅꯤꯕ ꯑꯅꯤꯁꯦ ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯧꯕꯀꯣ ꯍꯥꯏꯕꯤꯔꯣ dedicated dedicated video haisina brand sina hairadi magi brand dugi haidi adu khatamgi oiba video sembi taba maybe 2 minutes maybe 5 minutes but yes only video lo sembiraga upload tawbiba dedicated video haisina adu integrated haisina agi vlog ki marak thatna happa kaino adu oidoine ꯑꯗꯣ ꯑꯅꯤꯁꯦ ꯏꯟꯀꯝꯁꯦ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯆꯥꯎꯒꯦꯕ ꯍꯥꯏꯕꯗꯤ ꯑꯃꯅ ꯗꯦꯗꯤꯀꯦꯇꯦꯠ ꯍꯥꯏꯔꯦ ꯑꯃꯅ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯍꯥꯏꯔꯦꯕ ꯅꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯍꯪꯉꯨꯀꯣ ꯍꯣꯔꯦꯟ ꯑꯩ ꯍꯥꯟꯅ ꯍꯪꯈꯤꯒꯦꯕ ꯑꯩꯈꯣꯏ ꯐꯥꯔꯁꯇ ꯍꯪꯉ ꯍꯥꯏꯍꯜꯂꯛꯀꯦꯕ ꯗꯦꯟ ꯃꯌꯥꯝ ꯑꯃꯨꯛ ꯂꯣꯏ ꯄꯤꯔꯛꯀꯦꯕꯀꯣ dedicated nadi henna wangi wangaga kainom haning marksida ina haning dedicated se yam ka akogi oi agi channel gi isagi channel gi oinati yam kanaba khara wade views in terms of views se mi kayana haidi yes advertise kachu mina yengning ne yes aduna dedicated video already obviously don't expect much views aduga integrated oragana nangi vlog ta hapak toimina nangi vlog to yengakpada sum hapak pini dum mi yengkhiyeba ko aduna views hena kai haipa tare adu khangna brand singna su dedicated da paisa se yamna piba integrated ꯍꯥꯏꯕꯗꯤ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯇꯥꯔꯗꯤ ꯐꯨꯜ ꯁꯦꯝꯃꯛ ꯇꯥꯔꯗꯤ ꯍꯥꯏꯕꯗꯤ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯗ꯭ꯔꯦꯅꯦ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯗꯥꯏꯔꯦꯛꯂꯤ ꯄ꯭ꯔꯣꯃꯣꯠ ꯇꯧ ꯂꯩꯕ ꯄꯣꯠꯇꯣ ꯑꯣꯏꯔꯦ ꯕꯠ ꯏꯟꯇꯤꯒ꯭ꯔꯦꯇꯦꯠ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯔꯛꯇ ꯆꯞꯄꯒ ꯑꯗꯨꯝ ꯌꯥꯎꯔꯛꯄ ꯄꯣꯠꯇꯣ ꯃꯔꯛ ꯊꯠꯅ ꯍꯥꯏꯅ ꯌꯥꯎꯔꯛꯄ ꯄꯣꯠꯇꯣ ꯑꯗꯨꯅꯦꯕꯀꯣ ꯑꯣꯀꯦ ꯗꯦꯠꯁ ꯚꯦꯔꯤ ꯚꯦꯂꯨꯑꯦꯕꯜ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯗ ꯍꯪꯖꯗꯣꯏꯁꯦ ꯗꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀ꯭ꯌꯨ ꯑꯦꯟ ꯑꯦ ꯂꯥꯛꯁꯦꯕ ꯂꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯪꯖꯗꯣꯏꯁꯦ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯁꯄꯣꯁ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯍꯧꯗꯣꯛꯑꯦ ꯍꯥꯏꯔꯁꯦꯕ ꯃꯤ ꯑꯃꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯍꯧꯗꯣꯛꯑꯦ ꯃꯥꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯈꯪꯉꯦ ꯃꯥꯒꯤ ꯅꯤꯁ ꯈꯪꯉꯦ ꯈꯪꯉ ꯃꯇꯨꯡꯗ ꯑꯦꯅꯤ ꯃꯥꯒꯤ ꯅꯤꯁ ꯑꯣꯏꯖꯔꯁꯅꯨꯕ ꯕꯠ ꯃꯥꯒꯤ ꯑꯣꯟꯂꯤ 500 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯨꯛꯇꯪ ꯂꯩꯖꯩꯌꯦꯕ ꯁꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ 500 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯨꯛꯇꯪ ꯂꯩꯕꯁꯦ ꯃꯥꯁꯦ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏꯔꯦꯕ influencer ꯑꯣꯏꯅ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯀꯃꯥꯏꯅ ꯇꯧꯕ ꯌꯥꯒꯦ ꯃꯥꯁꯦ 500 subscriber layeradi yare open oirabani aduna open oirabanina direct minadi brand nadi hana laaroi aduga hana approach tawba taba any brand like Dolan ki oigera wow oigera the brand achau badadi hana thabi ganoba kasu moi piraktabane ba brand macha hoji inghalakpa yam new oina brand launch oiba khopa je hana du moi mayam singda pitch tawpa dakar tayaba aduga brand chawraga brand ai channel se subscriber se helagadi chawragadi brand achawbada approach tawrasu moin dum response tawrakani yes or no lakani dum haini ꯑꯗꯨꯒ ꯁꯄꯣꯁ ꯂꯤꯂꯤꯅ UGC ꯑꯣꯏꯅ yeah UGC UGC ke haragadi ko user generated content UGC se ai mari manga sure tawbiba ko haidi isagi YouTube ta thagataba Instagram da thagataba mogi khatangi oina aina video tana nana sembireba ko adagi ai thasu thangate moina haibe matungina ko fajana sembiraga brand sida aina thabane email da aduga moina paid pesa pirakpa yes ꯁꯤꯁꯦ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯗꯀꯣ UGC ꯁꯤ ꯀꯩꯅꯣ ꯑꯦꯅꯤꯋꯥꯟ ꯏꯃꯨꯡꯗ ꯐꯝꯃ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯅ UGC ꯒꯤ ꯂꯣꯏ ꯇꯧꯕ ꯌꯥꯏꯀꯣ ꯀꯩꯅꯣ UGC ꯍꯥꯏ ꯇꯥꯔꯗꯤ ꯕ꯭ꯔꯦꯟ ꯑꯃꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯒ ꯑꯩ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯒꯦ ꯑꯩ ꯅꯪꯒꯤ ꯀꯩꯅꯣ ꯄ꯭ꯔꯗꯛꯁꯤꯒꯤ ꯄ꯭ꯔꯣꯃꯣꯠ ꯇꯧꯒꯦ ꯍꯥꯏꯔ ꯄ꯭ꯔꯣꯃꯣꯠ ꯇꯧꯔ ꯃꯇꯨꯡꯗ ꯃꯣꯏꯗ ꯄꯤꯕꯤꯈ꯭ꯔꯅꯤ ꯏꯃꯦꯜ ꯊꯥꯕꯤꯈ꯭ꯔꯅꯤ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯄꯣꯁט ꯇꯧꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯌꯨꯇ꯭ꯌꯨꯕꯇ ꯄꯣꯁט ꯇꯧꯕꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯌꯨ ꯄꯦ ꯃꯤ ꯄꯦ ꯇꯧꯔꯣ ꯑꯩꯉꯣꯟꯗ ꯗꯦꯟ ꯑꯩ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃ ꯊꯥꯔꯛꯑꯒꯦ ꯍꯥꯏꯕꯅꯦ ꯁꯦꯝ ꯊꯤꯡꯅꯦꯕ ꯄꯣꯠꯁꯦ ꯑꯗꯨ aduga ꯇꯥꯔꯗꯤ ꯑꯦꯅꯤꯋꯥꯟ ꯂꯣꯏ ꯇꯥꯟꯕ ꯌꯥꯕ ꯄꯣꯠꯅꯦꯕ ꯍꯥꯏꯕꯤꯔꯣ Instagram da ai phangera phangogera Instagram da lili thokcho khakta ideba UGC ani eba sisena brand lakpa matam da brand aigi profile de ubade UGC ani urapa more interesting oeba ko more interesting yes message ona DM tawre Instagram da oina brand sin Instagram da oina post tawbiro nachaga YouTube da post tawbiro haiba ma nachaga na UGC oibanina ai si sembiro habiro haina harakpa ma ado ahumdo kaino taweba ado UGC ani ijaba taragadi either Instagram either YouTube ta thangatpa do khatang harakaneba do aina chance manghan ningdana UGC si hapaneba and obviously I got it I phangneba
That's it. real value ni ko sida hai je real value ni asenga pot ni hai je ko sidi lotion bi horo mayam loi hapchan bi horo Instagram understand to ro ji hai si understand to bi horo ma sa thabiro Aduga kay haini UGC se UGC da di do na lor do lor ga maram mar ta su lai ba ko ai the way how I used to talk the way how I haidi ngang ba ko brain gi matang da ngang ba ko pa mo su dum ui da na koi profile la changa ga adui matung na moina website ama mogi website to sini nang si se script se pibirak ke haibira o haibir UGC haiga residi khangje sumai swaina haibiro script se pirage aduga video se phajana nambiro aduga akhoi image se thabiro akhoi website ta hujiki nangi video se hapchage tawbani hana dumaina haiba misu yawe bako adumaina tongana haidi YouTube ka tokhe Instagram gi wari ga nache sumaina tawba su dum lai ani humrakti phangnare aiga adu itardi lili aina hangjani je sida each and every one meme na broke chat le hai je meme je broke way reba adubu ma je content create to budinga me do itardi UGC we na pa satan ba ya bro yeah That's but it. UGC oina bagi kainogi journey sida ko aina ya most importantly haining badi brain kharadi work tawraga profile sida thambiba phajana nana sembado uraga neba brain Yes. sina tawraktoise aduna brain macha ogera is macha ni tanli haiba mdi ade ko ai Instagram do ogera kai do ogera brain macha any brain ahan ba phangbodo grab tawbiraga ko phajana content sembiraba mobile ogera camera na ogera phajana editing tawbiba ani ahum mari manga duna brain ama ani na dum approach tawba horani it might be big it might be small ado khoida kino tawbidaba ko reject tawbidaba dumana hapaga dum brain sina dum uduineba ko ado dumana sum oy Yam faze yam adana value le bone hauji kiti direct ne each and every one optimize to hai je mar mem lai rabani ko optimize to biro fazana lotion biro ngasi gi poche ina hai ju se each and every one loi to we are pot ngata ne aduga video editing se haiten haraga su ko aisu video editing se haiti ambo engonda video editing gi passion su leite karino su khangde kamai tawnei su khangde ba video editing gi app se ama ani dum download tawsan biro aduga simple clip se dum lawsan biro ba ko han ba start up tawbagi process ta namsan biraga chung combine tawraga edit tawba khotba tawbiraga ko mawong mataw si dum khangakane ba adugi mawong mataw do khara haitaba migi haitare beginner gi adumai tor dum amna easy haitare si video editing dagi easy oi base khang leiro haisini lai pa ba khop si di luidana ko exam ta karam bala kane tabine pa ba di pa ba dina but video editing is something like dum hapchalaga combine tawraga phajai sidi hena phajabasu yaida har amuga re-edit tawraga amu hena phaja thokpane ba suman tawraga aisu sumaina hairakpane ba aduni aduga aigi fataba side abun ka hairagi ko ai fataba side haibu ai consistent oiba ngamdeba aina consistent oiramba taragadi ai 2.15k sidai hena haji oirakaneba because 1 to 3 years mukti phareba aina channel se hangba and aigi channel mamangda mi mayam keno tawbase grow oinagreba aina oji kaino habda consistency sina watpa gi I have so many problems like I'm a housewife I look after my daughter and I look after my house probably aduna su aingonda ngamdaba haitari chilakpa aduga video editing is something like you have to sit quietly focus ama changyeba dum edit tawira pang edit pang tawradi phajadeba video dusu phajagadaba video dusu phajadaba aduga music su chanarakchadi mise ka su yengningaktaba music ka chana na aina tawriba posaktuga haibamna haidi sit quietly and relax oiba kaino tawtaba duma change duna ai consistency oidabane but aina consistent oidraga su ai lepning deba because ai opportunity dum ama nacha ama lai YouTube gi channel gi through dai mi kanam na ko ai se khangdaba mem di hairangani aba consistently oidi mase aduga poti pangphangda phange tamtamna dum utlae se kamai tawino haina manung da I have so many pending work hai tare ko ai kana de di hairuni high ko even now I have 2-3 pending collaboration sise aina
ꯆꯤꯟꯕꯒꯤꯅꯦꯕ ꯁꯤꯁꯦ ꯑꯩꯅ ꯆꯤꯜꯂꯝꯗꯕ ꯇꯥꯔꯗꯤ ꯀꯩ 9 to 5 ꯀꯤ ꯖꯣꯕ ꯇꯧꯕꯩ ꯇꯥꯏꯞ ꯅꯠꯇꯕꯤꯗ ꯍꯥꯏꯗꯤ ꯐꯨꯜ ꯇꯥꯏꯝ ꯖꯣꯕ ꯑꯣꯏꯅ ꯈꯜꯂꯒ ꯇꯧꯕ ꯇꯥꯔꯗꯤ ꯄꯦꯟꯗꯤꯡꯁꯨ ꯂꯩꯔꯝꯃꯣꯏ ꯀꯟꯁꯤꯁꯇꯦꯟꯁꯨ ꯑꯣꯏꯅꯤ ꯑꯞꯂꯣꯗꯁꯨ ꯁꯠ ꯑꯣꯏꯅꯤ ꯑꯗꯨꯒ ꯒ꯭ꯔꯣꯊꯁꯨ ꯑꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯣꯏꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯗꯣ ꯑꯣꯏ ꯉꯝꯗ꯭ꯔꯒꯁꯨ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯥꯔꯠ ꯇꯧꯔꯒꯗꯤ consistency ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ consistency ꯍꯣꯏ yes ꯑꯗꯩ ꯀꯩꯅꯣꯝꯇꯒ ꯍꯪꯖꯒꯦꯕ ꯑꯗꯨ ꯂꯣꯏꯔ ꯃꯇꯨꯡꯗ Q&A ꯆꯠꯁꯦꯕ ꯃꯌꯥꯝꯒꯤ ꯑꯩꯅ ꯀꯩꯅꯣꯗ ꯂꯤꯂꯤꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯀꯩꯒꯨꯝꯕ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯕ ꯃꯤ ꯌꯥꯝ ꯌꯥꯎꯋꯦꯕ ꯌꯨꯇ꯭ꯌꯨꯕꯁꯦ ꯍꯧꯗꯣꯛꯅꯤꯡꯉꯒ ꯀꯃꯥꯏꯅ ꯀꯥꯏꯗꯩ ꯍꯧꯗꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯕ ꯁꯣ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯁꯤꯝꯄꯜꯅꯦ ꯂꯤꯂꯤꯟ ꯇꯧꯕꯤꯁꯤ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯊꯣꯛꯂꯛꯑꯒ ꯉꯁꯤ ꯁꯤ ꯌꯧꯔꯛꯏꯅꯦꯕ ꯏꯠ ꯗꯖꯟ ꯃꯦꯇꯔ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯀꯌꯥꯅꯣ ꯀꯩꯅꯣ ꯏꯠ ꯗꯖꯟ ꯃꯦꯇꯔ ꯍꯥꯏꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯥꯝꯕ ꯃꯤ ꯐꯥꯎꯗ ꯕ꯭ꯔꯦꯟ ꯍꯧꯖꯤꯛꯐꯥꯎ ꯗꯤꯜ ꯇꯧꯕ ꯉꯝꯗꯅ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯤꯕ ꯁꯣ ꯑꯗꯨꯅ ꯁꯤꯗꯤ ꯚꯦꯂꯨꯁꯤꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤ ꯖꯁ ꯑ ꯅꯝꯕꯔꯅꯦ ꯑꯥꯏ ꯗꯣꯟट ꯀꯦꯌꯔꯅꯦꯕ ꯑꯗ ꯑꯩꯅ ꯍꯥꯏꯖꯗꯣꯏꯁꯦ ꯂꯤꯂꯤꯗ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯅꯤꯡꯕ ꯃꯤ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯂꯤꯂꯤꯅ ꯇꯧꯔꯤꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯨꯝꯕ ꯑꯗꯒꯤ ꯁꯝꯊꯤꯡ ꯁꯤꯌꯔ ꯇꯧꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯤꯗ ꯀꯃꯥꯏꯅ ꯑꯃꯅ ꯍꯧꯗꯣꯛ ꯇꯥꯔꯗꯤ ꯉꯁꯤꯗꯒꯤ ꯍꯧꯗꯣꯛ ꯇꯥꯔꯗꯤ ꯃꯥꯅ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯉꯣꯟꯗ ꯂꯥꯛꯏꯁꯦ ꯀꯦꯃꯦꯔꯥꯒꯤ ꯏꯁꯨ ꯂꯩ ꯍꯥꯏ ꯀꯣꯟꯐꯤꯗꯦꯟꯁ ꯂꯩꯇꯦ ꯍꯥꯏ ꯆꯠꯂꯨꯕꯩ ꯏꯁꯨ ꯂꯩ ꯍꯥꯏ ꯀꯥꯏꯗ ꯅꯝꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯀꯌꯥꯝ ꯂꯩꯌꯦꯕ ꯑꯗꯣ ꯁꯤꯒꯤ ꯄꯣꯠꯁꯦ ꯍꯧ ꯇꯥꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯤꯅꯤꯠ 10 ꯁꯥꯡꯗꯣꯔꯦ ꯃꯤꯅꯤꯠ 5 ꯁꯥꯡꯗꯣꯔꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯀꯃꯥꯏꯅ ꯁꯝꯗꯅꯒꯗꯒꯦ ꯀꯃꯥꯏꯅ ꯅꯝꯒꯗꯒꯦ ꯀꯩꯗꯧꯒꯗꯒꯦ ꯀꯃꯥꯏꯅ ꯏꯟꯁꯄꯤꯔꯦꯁꯟ ꯂꯥꯛꯀꯗꯒꯦ ꯀꯃꯥꯏꯅ ꯀ꯭रिꯌꯦꯇꯤቭ ꯑꯥꯏꯗꯤꯌꯥꯁ ꯂꯥꯛꯀꯗꯒꯦꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨ ꯐꯥꯔꯁ ꯑꯣꯐ ꯑꯣꯜꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯚꯤꯗꯤꯑꯣ ꯑꯃ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯄꯗ ꯃꯤꯒꯤ ꯚꯤꯗꯤꯑꯣꯁꯨ ꯈꯔ ꯌꯦꯡꯕ ꯇꯥꯔꯦꯀꯣ ꯑꯩ ꯍꯥꯏꯅꯤꯡꯕꯗꯤ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯅ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯍꯥꯏꯗꯤ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯅꯤꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯊꯤꯔ ꯈꯔ ꯌꯦꯡꯕꯤꯌꯣꯕ ꯃꯣꯏꯗꯤ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯛꯀꯅꯦꯕ ꯇꯞꯅ ꯑꯗꯨꯒ ꯃꯥꯒꯤꯗꯤ ꯁꯤ ꯂꯩꯌꯦ ꯑꯩꯒꯤꯗꯤ ꯁꯤ ꯂꯩꯇꯕꯅꯤꯅ ꯑꯩꯗꯤ ꯀꯃꯥꯏꯅ ꯑꯣꯏꯗꯣꯔꯤ ꯍꯥꯏꯕ ꯑꯃ ꯑꯦꯛꯁꯀ꯭ꯌꯨꯁꯁꯨ ꯂꯥꯛꯀꯅꯦꯕ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯕꯨꯗꯤꯀꯣ ꯕꯠ ꯂꯥꯛꯑꯒꯁꯨ ꯑꯗꯨꯒ ꯈꯤꯇꯪ ꯃꯥꯟꯅꯔꯞ ꯀꯣꯟꯇꯦꯟꯠꯁꯦ ꯑꯗꯨꯝ ꯁꯦꯝꯕꯤꯌꯣꯕ ꯑꯗꯨ ꯃꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯨꯇ꯭ꯌꯨꯕꯇꯁꯨꯀꯣ ꯏꯟꯁꯥꯅ try to be inspired from other YouTubers be it from foreign country be it from India ko aduga ai ayamba aigi ꯀꯩ ꯆꯦꯅꯦꯜꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯒꯤ ꯌꯥꯝ ꯌꯦꯡꯖꯩꯌꯦꯕꯀꯣ ꯃꯣꯏ ꯃꯇꯧ ꯍꯥꯏ ꯇꯝꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯄꯤꯃꯛ ꯇꯧꯗ꯭ꯔꯒꯁꯨ ꯀꯣ ꯑꯗꯨꯒ ꯁꯦꯀꯦꯟ ꯊꯤꯡꯅ ꯂꯩꯔꯤꯕ ꯈꯔ ꯑꯩꯅ ꯂꯩꯖꯔꯤꯕ ꯈꯔꯗꯨꯒꯤ ꯀꯣꯟꯇꯦꯟꯠꯁꯦ ꯀꯣꯝꯄꯣꯁ ꯇꯧꯅꯕ ꯍꯣꯠꯅꯖꯕ ꯐꯥꯔꯁꯀꯤꯁꯦ obviously it will be a cringe video but ꯅꯝꯕꯤꯌꯣꯕꯀꯣ ꯁꯨꯝ ꯅꯝꯕꯤꯔꯒ and be yourself ꯁꯤꯃ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕꯗ ꯑꯣꯏꯗꯕꯗꯣ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯅꯤꯡꯕ ꯍꯥꯏꯔꯦ be yourself ꯁꯤꯒ ꯈꯤꯇꯪ ꯍꯥꯏꯗꯤ ꯑꯩ ꯅꯠꯇꯅ खितंग एक तौरगदि को obviously next by next video da show dum oraktoineba aise kanano aise karma mi noina do mi amana खितंग ado khangra di viewers da खितंग khangra di down charakaneba viewers na khara fake oiba mi se yengingdabaneba anade so if you are a talkative person in a good sense be talkative if you are like a funny jolly oiba di dum jolly oina leibio adumain taraga viewers na jolly am pamba viewers leiraga di तुका तुम मोइना सब्सक्राइब तौरक्तोइनेबको अदुगा नोमना जोली ओए नोमना स्मार्ट ओइना वा ngang एग्जांपल नि हाइसे आइसे दुम मिक्स तौरा हाइ नोमना मोंगम दा तौरादिको व्यूअर्स ना काय कंफ्यूज ओरखनेबा कंफ्यूज ओरदि येंगनिंगा ओरोयबा aduna suppose if I'm a calm and very relaxed person oragadi video se sum calm oina sum nambi bako I said my reality the calm ta oi haibadi nate go is some hyperactive oiba matang su yawe bako but video semakpa da di kitang viewers ki khalaga su sembi taba dumaina haininge nice yam inspiring way aigi ondi yam inspiring way kay gino da lambi je manai ha di si di truth ne ngasi lili na hari mam sing truth ngata ni ko aseng ba thokwa photo ngasai gi fajaba wai mai gi ko inspiration low mapandagi haibase yam kwai chumba pone kay gino da inspiration low adu inspiration no copy paste to hamte but be true to yourself inspiration low then create something new haibne create something new dune adu matam da ne generate to du adu mi pun ma moju inspiration ne loine si je pura creator ba na haiba matam da feel to ngamni ba ai je feel to ngamai achumba wa ne si je khama thengnaraba pot ama gi feel dune ina fangi pot se so aduna ngasi gi piri ba value myam jai gi na di noi myam du su yamna value lei ko si gi pot di raw ne piri je raw pura raw UGC gi Instagram gi wari hai do adu su asingba mi di lausalamani aduga khangda mi na di khangdu do hanghoro ko aduna Q&A session jathasi
Q&A is the hango ko interesting of question hangbiro valuable of question guess na pijarak na ko duna ama Canada gi hana question je hauji gi hana haibiro kut am thangatiro Marak than I kenom haizage. yeah Yamda in a hiding body ko. Just a very simple example haraga. I ngasi se vlog ama same dore. Beauty and lifestyle category the hajirage. I tum hogolaga I tum hoga video clip say nam do never. Nam do is aina mi ategi YouTube ki content creator ategi yengam da batadi ai video khunam do phajaroyeba ai tum hod bai video do ai number do ko the mi gi foreign degi oiger jahada oigera yengaga uradi angle du so mas mai thamse ai su mai thamge hai bai wa khala kaneba obviously I have tried that and it works ai wonda so adu work oyeba mi khara amam lei num thamjallaga kaino work up tawbagi mawong do do phajadabneba phajaba kaino tawge haraga taradi ko khara phajabagi mawong da angle se sembiba mi wonda ubada mi camera se viewers ki mamin yana khanbiba ko adu ba haini yes yam thina value viewers ki damakta ne hai photo yes adu photo audience understand your audience know your audience that's the first thing okay so question and answer the question and answer towards you matang da so among polite unadabi kanana na hujige who's going to ask the first question am interesting way question kudan thanga pro kanano Kaya hangage. Dinesh Sister hanging sini na sister nga sa UGC UGC video seme haina sister hagidana. Sister YouTube channel dari UGC create UGC video seme ko le haibigi description da yaudeba. Ado si UGC video seme sister na kai Instagram da iri rana trana ID si kamaina si pino haino ani de chitai ai Instagram sida UGC ani YouTube tadi ideba doisu YouTube tadi agi Instagram profile ijaye aduga agi email su ijayeba adona karingo branding na agi YouTube channel se haidi changaga ubibada agi channel se moine karingo interested obiramadi moina father day moi click tawe Instagram da su aduga yes Instagram da click tawbada UGC na obviously do they throw up day I say DM tawrakpaneba but YouTube the UGC ana ibase kya the thoyona dakar ta de na ai gidi khalleba nu na ide and Dinesh na hai jik nang Dinesh ji hai je Instagram da yengiro YouTube te yengiro YouTube te yengem ko YouTube ta sister gi description da ju yaw da UGC video semi ko le ado kino da Instagram da di lili to so man thoye ba karam da khangdra Instagram sister UGC.lily na layam gani ai ha ke ko si Instagram matang ai have share tor ke Instagram je kino ne ko Instagram je jo jik si lai jo jik search engine yor ne Instagram manung da su search engine yor YouTube pi da search engine yor bani ko aduna UGC thir ko matam da su adum chong thorok na ba UGC hapai je mayam na title da habdi entrepreneur hapai mayam na title da hapa matam da ecom expert kai hapai je punga option ma te ba hayeng mina thi matam da phang na bai da mak ta ne ba si search engine ne search engine do happy UGC.lily is keno yaw ine ba habdi adu yaw abane poto there you go okay so next question please Dinesh yarbo yeah sir phange adu bain thi kan phange okay next question please I can understand yeah hungry adi YouTube ki algorithm ga Instagram ki algorithm ga adui matang na kita happy ne yamna haidi different oi haitar adu gi different do leibagi maram na ne ba aina YouTube sida ona mainly focus tawse because YouTube sida agi benefit se heleba ai sum ujaba da su brand sina direct approach of the ayamba YouTube ki hare ayamba paid ki hare adu da YouTube sida focus tawse adu Instagram da ina tarok chi sina maram haraga da paid ki kya phangde if suppose if you have more than 10,000 subscriber 10,000 plus subscriber phangaga di hoi paid phang ko su yai ko but Instagram di page se kya phang de plus monetize su oi da ba oi di haraga su YouTube ki dumai nang monetize oi rabani nang paisa akhoi de gi phang tor bani habam lei jabani na I kya interested oi da ba hai tare obviously hoi aina karingba Instagram sida 10-20k ka yoraga di ai sum fazana focus tawrakani ba adu oi jabani na ai YouTube to ina fazana
ꯍꯣꯠꯅꯖꯒꯦ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ So, algorithm ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝ different ꯂꯩꯌꯦ up down ꯅꯦ ꯑꯗꯨꯒ Instagramꯗ trending songꯁꯦ YouTubeꯗ ꯀꯩꯁꯨ trendy ꯑꯣꯏꯗꯦꯕ ꯑꯗꯨꯅ ꯑꯩꯗꯤ ꯚꯤꯗꯤꯑꯣꯁꯤ ꯑꯃꯨꯔꯛꯇꯅꯤ uploaded ꯇꯧꯔꯛꯇꯣꯏꯁꯦ live ꯊꯥꯔꯛꯇꯣꯏꯁꯦ ꯑꯗꯨꯅ Instagramꯗ ꯑꯩꯅ brand ꯑꯃꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯐꯖꯅ ꯁꯦꯝꯖꯔꯒ Instagramꯒꯤ ꯏꯁꯩ ꯃ꯭ꯌꯨꯖꯤꯛꯁꯤꯁꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟꯅꯤꯀꯣ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯩꯅ ꯍꯥꯞꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ trendy ꯑꯣꯏꯔꯝꯗ꯭ꯔꯕ ꯇꯥꯔꯗꯤ ꯑꯩꯒꯤ ꯚ꯭ꯌꯨꯗꯣ down ꯑꯣꯏꯌꯦꯕ ꯑꯗꯨꯒ YouTubeꯗꯁꯨ same-ꯅꯤ and that is the reason I'm saying like Instagramꯒ YouTubeꯒ musicꯀꯤ trendy ꯃꯑꯣꯡꯁꯦ ꯃꯥꯟꯅꯗꯕꯅꯤꯅ ꯚ꯭ꯌꯨꯁꯦ ꯁꯨꯃꯥꯏꯅ ꯃꯊꯛ ꯃꯈꯥ ꯇꯧꯅ ꯂꯩꯌꯦꯕ ꯑꯗꯨꯅ ꯑꯗꯨ ꯍꯥꯏꯇꯥꯔꯦ yes, yam fazaba answer ne bibidugo. Ado, howziki mtang again haijarke. YouTube ta mina YouTube ta pay hena toise kaigi no hackable. YouTube ti asset neba. YouTube ke videos ti dum lehodurabane. YouTube ke videos thaina like jum chongthorokan aduna moi khangeba ko audience ju business kaino na ju khange customer brand na ju khange YouTube te koina video hap ki tardi sidi long term ne have je moi ju khange. So aduna moi kana ba lakani have je khangbai dum tene like ko. So aduna yam fazaba answer bibi ko. Next question, please. Next question. Kanano question? Ay, hange. Hello. Kumarjin tangay bigo. Vidyan da hana hanga mana hana hagan Vidyan hang biro tu ko Kumarjin hang biro. Vidyan hang. Oh, sorry. One by one. Ken kai one by one. Okay. Okay, ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤꯅ YouTube ꯆꯦꯅꯦꯜ ꯈꯔꯗꯁꯨ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯣꯏꯅ ꯁ꯭ꯄꯣꯟꯁꯔꯁꯤꯞꯀꯨꯝꯕ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯒꯨꯝꯕꯁꯦ ꯂꯥꯛꯄꯒꯤ ꯄꯪꯂꯧꯗ ꯂꯧꯁꯟꯕ ꯃꯌꯥꯝ ꯌꯥꯝꯃꯜꯂꯛꯄꯒꯤ ꯚ꯭ꯌꯨꯋꯔ ꯀꯥꯡꯕꯨꯅ ꯌꯦꯡꯅꯤꯡꯉꯛꯇꯕ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯆꯦꯅꯦꯜ ꯈꯔꯁꯨ ꯊꯦꯡꯅꯖꯩꯑꯕ ꯑꯗ ꯁꯤꯁꯇꯔꯒꯤ ꯁꯨꯝ ꯋꯥꯈꯜꯂꯣꯟꯗ ꯉꯁꯥꯏꯒꯤ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯒꯨꯝꯕ ꯁ꯭ꯄꯣꯟꯁꯔꯁꯤꯞꯀꯨꯝꯕꯒꯤ ꯁꯨꯝ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯐ꯭ꯔꯤꯀ꯭ꯋꯦꯟꯂꯤ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯁꯦꯐ ꯑꯣꯏ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯈꯟꯕꯤꯕ ꯑꯗꯨꯝꯕ ꯑꯦꯁꯇꯤꯃꯦꯠꯀꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯝꯕ ꯑꯃ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯑꯗꯨꯗꯣ ꯊꯣꯛꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯣꯛꯏ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯍꯥꯏꯅ ꯃꯌꯥꯝ ꯑꯃꯨꯛꯇ ꯂꯥꯛꯁꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯥꯛꯁꯟꯕꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤꯁꯨ ꯈꯔ ꯈꯟꯕ ꯇꯥꯔꯦꯀꯣ ꯑꯩꯒꯤ ꯈꯇꯪ ꯈꯜꯂꯒ ꯃꯁꯤ ꯄꯦꯗꯅꯤꯅꯦ ꯁꯤ ꯄꯦꯗ ꯑꯁꯤꯒꯤ ꯕ꯭ꯔꯦꯟ ꯃꯌꯥꯝꯁꯤꯡꯁꯦ ꯄꯦꯗ ꯉꯥꯛꯇꯅꯤꯅꯦ ꯑꯩ ꯀꯩꯅꯣ ꯇꯧꯅꯤꯡꯗꯦ ꯔꯤꯖꯦꯛ ꯇꯧꯅꯤꯡꯗꯦ ꯍꯥꯏꯔꯒ ꯂꯧꯁꯟꯕ ꯇꯥꯔꯗꯤ ꯑꯩ ꯆꯦꯅꯦꯜꯗꯣ ꯗꯥꯎꯟ ꯑꯣꯕꯚꯤꯌꯁꯂꯤ ꯑꯣꯏꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯤꯁꯤꯡꯁꯦ ꯑꯦꯗꯁꯦ ꯌꯦꯡꯅꯤꯡꯗꯦꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯁꯦꯐ ꯖꯣꯟꯗ ꯄ꯭ꯂꯦ ꯇꯧ ꯇꯥꯔꯦ ꯈꯔ ꯑꯃ ꯂꯧꯔꯒ ꯈꯔ ꯑꯃ ꯍꯥꯏꯅ ꯁꯛꯅꯔꯒ ꯕ꯭ꯔꯦꯟꯒꯀꯣ ꯈꯔꯅꯤ ꯂꯩꯔꯒ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯒ ꯊꯝꯕꯤꯕ ꯑꯃ ꯍꯥꯏꯗꯤ ꯕ꯭ꯔꯦꯟꯁꯤꯒꯁꯨ ꯌꯥꯝꯅ ꯉꯥꯡꯕ ꯍꯩꯕ ꯇꯥꯔꯦ ꯔꯦꯁꯄꯣꯟꯁ ꯄꯤꯕ ꯃꯑꯣꯡꯁꯦ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛꯁꯨ ꯔꯤꯖꯦꯛ ꯇꯧꯗꯕ ꯔꯤꯖꯦꯛ ꯇꯧꯔꯒꯗꯤ ꯅꯪ ꯁꯦꯀꯦꯟ ꯇꯥꯏꯝꯗ ꯐꯪꯉꯣꯏꯕ once ꯕ꯭ꯔꯦꯟꯅ ꯈꯤꯇꯪ ꯋꯥ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯗꯤ ꯃꯣꯏ ꯄꯤꯔꯛꯑꯔꯣꯏꯕ ꯑꯗꯨꯅ ꯁꯤ ꯈꯔꯅꯤ ꯂꯩꯔꯒ ꯇꯧꯒꯦ ꯈꯣꯠ ꯍꯥꯏꯅ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁꯀꯤ ꯃꯑꯣꯡꯗ ꯈꯔ ꯉꯥꯡꯕꯤꯕ ꯑꯗꯨꯒ ꯇꯧꯔꯒꯅ ꯃꯔꯛꯇ ꯈꯔ ꯇꯧꯕꯤꯕ ꯑꯗꯣ ꯍꯣꯏ ꯆꯨꯝꯃꯦ ꯆꯦꯅꯦꯜ ꯈꯔ ꯂꯩ ꯑꯩꯁꯨ ꯑꯗꯨꯝ ꯊꯦꯡꯅꯖꯩꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯁꯜꯂꯛꯄꯗꯣ ꯑꯗꯣ ꯚ꯭ꯌꯨ ꯀꯩꯁꯨ ꯀꯥꯗꯕꯅꯦꯕ ꯀꯥꯗꯦ ꯄ꯭ꯂꯁ ꯃꯤꯅꯁꯨ ꯌꯦꯡꯅꯤꯡꯉꯛꯇꯕ ꯄ꯭ꯂꯁ unsubscribe ꯐꯥꯎꯕ ꯇꯧꯕꯤꯕ ꯌꯥꯎꯕꯅꯦꯕ ꯑꯗꯣ ꯈꯤꯇꯪ ꯁꯦꯐ ꯖꯣꯟꯗ ꯄ꯭ꯂꯦ ꯇꯧ ꯇꯥꯔꯦ ꯑꯃ ꯑꯅꯤ ꯂꯧꯕꯤꯔ ꯏꯁꯥꯒꯤ ꯄꯩꯁꯥꯒꯤ ꯍꯥꯏꯗꯤ ꯄꯩꯁꯥ ꯈꯛꯇ ꯈꯜꯂꯒ ꯏꯁꯥꯒꯤ ꯄꯩꯁꯥ ꯁꯄꯣꯁ ꯑꯦꯛꯖꯥꯝꯄꯜ ꯕ꯭ꯔꯦꯟ ꯃꯉꯥꯅ ꯑꯩꯉꯣꯟꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯦ ꯕ꯭ꯔꯦꯟ ꯃꯉꯥꯁꯦ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯇꯥꯔꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯑꯦꯐꯦꯛ ꯑꯣꯏꯔꯛꯀꯗꯕ ꯂꯣꯡ ꯔꯟꯒꯤꯁꯨ ꯈꯔ ꯈꯟꯕꯤꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯂꯣꯡ ꯔꯟꯗ ꯑꯩ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ 5,000-10,000 ꯂꯧꯒꯦ ꯍꯥꯏꯅ ꯈꯟꯕꯒꯤꯗꯃꯛꯇ ꯑꯩ ꯆꯦꯅꯦꯜ ꯂꯣꯡ ꯔꯟꯗ ꯁꯣꯛꯀꯗꯕ ꯇꯥꯔꯗꯤ ꯑꯩ ꯂꯧꯗꯕꯅ ꯐꯩ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯥꯏꯟꯁꯦꯠꯇꯣ ꯈꯔ ꯄꯨꯕꯤ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ So valuable. Please, Kumarjit, please. Thank you si question hangmagi opportunity pibibagi aina kainoda hangingbadi iceda hangingbadi aina aije tha ani mukchi manungsiga YouTube se kana tawriba mu oireba hojikse ado ai haju kana tawre do aje ai class yawisiga topic ga yam chana leramba itare ado ai hangjini question sidi kainone ai video je bangda thagat pa ita aina ai hobbies hoina ai lifestyle la thengna bache asi se phabra phatabra natraga ai content amakhak ai motivational speaker hoina adugo dum chatkhiba ma ai gi tawhom thokpada ai
education chakhiba motivation speaker na do dum chakhiba haji aina tawishidi kaino neba ai suppose aina Guwahati bo chaba matam da adugi blog hek namjan ba aduga gi di amada chale blog namjan ba doidi aina ek video je panam ta namma pangda thagat pai tai asi je ai sister hangning si je chumbra nantra phabra phatabra si gatang hangning ꯁꯤꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ current situation ꯒꯤ ꯍꯥꯏꯔꯨꯔꯒꯗꯤꯀꯣ ꯑꯩꯁꯨ ꯃꯌꯥꯝ ꯊꯦꯡꯅꯩꯌꯦꯕ ꯁꯨꯃꯥꯏꯅ ꯀꯣꯝꯕꯥꯏꯟ ꯇꯧꯔꯒ ꯕ꯭ꯂꯣꯛ ꯆꯠꯄ ꯈꯣꯠꯄꯒꯤ ꯕ꯭ꯂꯣꯛ ꯈꯔ ꯀꯩꯅꯣ ꯇꯧ ꯃꯣꯇꯤꯚꯦꯁꯟꯒꯤ ꯈꯔ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯁꯦ actually viewersꯁꯤꯡꯁꯦ confuse ꯆꯨꯔꯛꯀꯅꯦꯕ ꯑꯩ ꯏꯁꯥꯃꯛ ꯀꯃꯥꯏ ꯍꯥꯏꯅꯤ viewers ꯑꯩ viewerꯅꯤ ꯍꯥꯏꯅ ꯈꯜꯂꯒꯀꯣ ꯍꯥꯏꯖꯔꯛꯀꯦꯕ ꯑꯩ motivational speech ꯉꯥꯡꯕ ꯃꯤꯁꯦ ꯌꯥꯝꯅ follow ꯇꯧꯅꯤꯡꯉꯦꯕ ꯀꯩꯒꯨꯝꯕ ꯑꯩꯅ follow ꯇꯧꯔꯒ ꯃꯥꯅ ꯉꯥꯜꯂꯦꯒ ꯑꯇꯣꯞꯄ ꯒꯨꯋꯥꯍꯥꯇꯤ example ꯅꯤ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯀꯣꯏꯕ ꯊꯥꯕꯒꯤ ꯕ꯭ꯂꯣꯛꯇꯣ ꯊꯥꯡꯒꯠꯂꯦ ꯍꯥꯏꯅ ꯈꯜꯂꯣ ꯃꯤꯛꯁ ꯇꯧꯔꯗꯤ viewersꯁꯦ ꯉꯥꯎꯔꯗꯤ interestꯇꯣ down ꯑꯣꯏꯔꯛꯀꯅꯦꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ niche ꯑꯗꯨꯅꯅꯤ niche ꯍꯥꯏꯅ ꯌꯥꯝ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯁꯦ niche traveling vlog ꯅꯠꯇ꯭ꯔꯒ ꯑꯌꯥꯝꯕ ꯌꯥꯔꯒꯗꯤꯀꯣ beauty and lifestyle category ꯃꯑꯣꯡꯗ ꯁꯨꯝ ꯆꯠꯄꯤꯕꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯆꯠꯂꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯕꯁꯦ ꯊꯥꯡꯒꯠꯄꯤꯔꯒ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯗꯨꯝ valuable day to day ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ day to day ꯂꯥꯏꯐꯇ valuableꯁꯦ ꯑꯗꯨꯝ ꯑꯣꯏꯕ ꯌꯥꯕ ꯑꯗꯨꯝ ꯂꯩꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯇꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ ꯑꯗꯨꯝ ꯊꯝꯕ ꯑꯌꯥꯝꯕꯅꯦꯕꯀꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯉꯁꯤ ꯆꯠꯂꯤꯕ ꯈꯣꯠꯂꯤꯕꯁꯦ ꯃꯌꯥꯝꯗ ꯏꯃꯥꯟꯅꯕꯤꯗ ꯑꯩꯒꯤ ꯐ꯭ꯔꯦꯟꯗ ꯚꯦꯂꯨ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯩꯌꯦꯕ ꯂꯤꯂꯤ ꯁꯦꯀꯦꯟ ꯑꯝꯇ ꯄꯤꯕꯥ ꯀꯩꯅꯣ ꯇꯧꯏꯗꯣ ꯇꯥꯏꯌꯦ please behave please behave ꯂꯤꯂꯤ ꯃꯉꯥ ꯆꯠꯊꯕꯤꯔꯣ ꯑꯗꯨꯅ ꯅꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯇꯥꯕ ꯑꯃꯈꯛꯇꯪꯗ ꯆꯠꯄꯤꯕ motivational ꯑꯣꯏꯔꯒꯅ motivational ꯑꯣꯏꯕ ꯑꯗꯨꯒ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯀꯥꯟꯗ ꯄꯪꯍꯥꯞꯇ ꯍꯥꯞꯄꯁꯨ ꯂꯩꯀꯣ ꯄꯪꯍꯥꯞ ꯍꯥꯞꯄꯁꯦ ꯂꯣꯡ ꯔꯟꯗ effect ꯑꯣꯏꯔꯛꯀꯅꯦꯕ ꯂꯣꯡ ꯔꯟꯗ ꯍꯧꯖꯤꯛꯀꯤꯗꯤ ꯃꯤ ꯁꯨꯝ view ꯀꯥꯔꯛꯏ ꯑꯩꯒꯤꯁꯦ ꯑꯩ view ꯀꯥꯏꯁꯤꯗꯤ ꯑꯩ ꯆannelꯁꯦ view ꯀꯥꯔꯤꯁꯤꯗꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯨ ꯂꯩꯅꯦꯕ ꯍꯣꯏ view ꯀꯥꯔꯝꯕ ꯌꯥꯏ ꯀꯥꯁꯨ ꯑꯗꯨꯝ ꯀꯥꯏꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯍꯥꯏꯔꯒꯗꯤꯀꯣ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯦ ꯃꯌꯥꯝ ꯊꯣꯛꯅꯔꯦ ꯚ꯭ꯌꯨꯁꯨ ꯁꯨꯝ ꯀꯥꯏꯀꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯥꯕ ꯃꯤꯁꯨ ꯂꯩꯌꯦꯕ ꯁꯨꯃꯥꯏꯅ ꯄꯪꯅꯝꯇ ꯅꯝꯃꯒ but ꯃꯣꯏ ꯕ꯭ꯔꯦꯟꯗꯤ ꯑꯃꯨꯛ ꯐꯪꯉꯣꯏ ꯑꯩ ꯑꯗꯨꯝ ꯍꯣꯡꯅ ꯍꯥꯏꯔꯛꯀꯦꯕꯀꯣ if you want to earn something if you want to earn from brands ꯍꯥꯏꯗꯤ खर खितंग मोंग ताना तौरक ताबा ब्रेन से सुंफंग फंगरोय दुमाइना पंग हाप ता हाबदी होय दुमाइना हापगा व्यू दिकानी एंड YouTube तेसु मोनेटाइज ओरगा पैसा सु फंगपा याय बट YouTube की पैसा दी ली अदुना आई आदि आई दरकार तादे हाइना लेपगा साइड इनकम ब्रेन सिंगदगी पैसा से तान याबगे तालौरगे हाइबगी मोंगदा आई start tawbane channel su dumaina mayam su start tawhaninge ado mayamna pangtha thagre view ka YouTube tagi income sida dum aduga khanjai aduga du dal tawrage haragadi kesu kaide dumaina pursue tawbako ado YouTube ki income natabaga manai hai so valuable kumarji kamai do ya ai kainomta aidi chena waje hairko matamda kainomta hangjagido topic amgatang chena ꯑꯩꯈꯣꯏꯗ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯁꯖꯦꯁ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯇꯧꯕ ꯇꯥꯔꯒꯗꯤ ꯕ꯭ꯔꯦꯟꯁꯦ ꯈꯔ ꯌꯥꯝꯅ ꯐꯪꯕ ꯌꯥꯏ ꯑꯩꯈꯣꯏ ꯀꯟꯐ꯭ꯌꯨꯖꯟ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯇꯧꯕꯅꯤꯅ ꯀꯣꯛꯁꯦ ꯉꯥꯎꯕ ꯍꯥꯏꯗ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯀꯔ ꯑꯩꯅ ꯆꯍꯤ ꯀꯌꯥ ꯄꯤꯕ ꯉꯝꯗꯣꯔꯤꯕ ꯃꯣꯇꯤꯚꯦꯁꯅꯦꯜ ꯁ꯭ꯄꯤꯀꯔ ꯑꯩ ꯆꯍꯤ 5 ꯄꯤ ꯉꯝꯗꯣꯏꯔꯥ 10 ꯄꯤ ꯉꯝꯗꯣꯏꯔꯥ ꯑꯗꯩꯗꯤ ꯑꯩ ꯑꯦꯛꯁꯔꯁꯥꯏꯖ ꯁꯥꯟꯅꯔꯦ ꯐꯤꯠꯅꯦꯁ ꯑꯣꯏꯅꯕ ꯍꯣꯠꯅꯔꯦ ꯆꯍꯤ ꯀꯌꯥ ꯍꯣꯠꯅꯗꯣꯏꯅꯣ ꯍꯥꯏꯗꯤ ꯂꯣꯡ ꯇꯔꯝ ꯆꯠꯅꯕꯒꯤ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯐꯖꯕ ꯀꯟꯇꯦꯟ ꯑꯃꯈꯛꯇꯪ ꯍꯥꯏꯗꯤ ꯄꯣꯏꯟ ꯑꯃꯅꯤꯇꯪ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯛꯖꯥꯝꯄꯜ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯍꯧꯒꯗꯕ Lily please example the fitness ki harasiko fitness ki haragdi first block tagi ai body se sumai lai kg suk lei haina haraga mayam sidegi ai next 2-3 months ta cam transform oiba haido mayam da inghange haraga yam strongly high wabako video da vlog ta fazan strongly haidi haraga chumna haida bigo fazan strongly haraga mayam soidana ai transformation ki journey sida kaino yengbiu haidi
welcome tawobako adumain tawraga video se sumna mo ba 2-3 months di khara consistent oiba tare adu isa da su adu aina hagi baganina video si da hagi banina ai transformation se lakna ba purangna ba hona ge haibagi wakhal su leiba tare ko video gi damakta pahai ta hairaga transformation yu jadi thani hungi matungda adu su bera ka do ne ba ko adugi adugi journey leire aduga after 2-3 months se 2-3 months sibo khara wa tare karim expect tawdu agi view kani karoi view gi number se yeng birura no ba 2-3 months se views se 2-3 23 ni 33 ni chu ojara sum phare but view gi number se sung yeng birura no ba nang thagat ka da dum thagat piu ba aduna last ta kari orake do dum result do phangakani ado numbers ta depend to binu haibe ne main haidi thanga kada ba to transformation do sum utna ba dum hona adagi fitness ta haradi work eventually swana workout tawrabinina body su change lakani lakpagi matungina nangi last block 3 months ki vlog to ga di phajarani na phajaramina first gi vlog ka last ki vlog to combine tawra so happy ro aduga mayam urani mayam no interested oba helakani aba tam admaina growth oil yes hojiki poto lawsalo ro hojiki poto kaino haido nang body sem bai je kaino gym jat bai je fitness je kaino nong model transform to ya bana te it takes time matam lawdu ne matam lawi poto adubu edden do jinga sai ju hai gre lilina su be true to yourself mina content hojiki kumarjin na hangi bu question do e ha ke ba amata hybrid mo grow to ya ba hai poto amata hybrid mo fare hairam me ba then what adu mutum de kaino hairam me ba hairam ma ga then what adu potu ne ko aduna hairi potu di nang nasana sada real oyu nasana sada genuine oyu nasana taw duri poto adu nang na tabra haibdo nasana hangu kay gino antam da nang nasana ta tardi kyang kuino nang survive tongam doji boring churo ni content siti am wali sem ga daba every day content am sem ta boring chuba kyam yor kani but be true to yourself why important of the content creator oy ba matam da be true to yourself sir kanam ta hangage sa I ga nanga question ai di ko na hango ngasi di guess kini guess na nang ai just explain to ini guess ngasi di guess lili de loy hang biro ngasi di ai ko di hang ni tam hang be adu hangage ai chelli am tanga hangjage de adi fitness ki hona ba se kano ne ai gi laikai da aina gym sana ning taraga su sanabam laitaba layebo aina ara chalaga ai gi district ta ai jiribam district ne do jiribam district ai kainom haining ba gym leite ko yam simple example ma pige ba mayang ne ba yu karamba yu kainon di ka kore ai youtube da phangna jabane gym leite kari leite haina mase masu yamna wan haujarak pane ba wan haujar je mana chain ba cardio gi aya mama utle video sida cardio gi utloraga mai daily mana charger ba khara do aduma utle aise vlog ki concept khara takcha bane ba yes cardio utle cardio se taw loraga mana chaga da ba khara do ma utlaga mai protein intake protein direct protein powder do ma chabagi my source to leitamina example da ma kino peanut to peanut kaju badam si sare mayam ai chari ni na haire du loraga detox ki ai sumai su detox taw jeina du mayam do combine tawraga fajaba content semeye ba adu content gi loiraba matung da di obviously dum lakani ba next content da side hena ya ayaba content fajaba content same workout tawbagi content da dwaina dum henazu inspiring oibo adu tadi hojiki lilina haidu example do yam fajaba example ne hadi tawge hai tadi resources ai gym leite high five gym jate de have like just nangoda labor resources sin abiro adu dune inspiration phangdo ne mayam ne pamnarak tu ni mai ai ju gym jata mioi kyam lai na mi gym jata mioi kyam lai po tu mu gym jat ngam da mioi kyam lai ma haik tu ni ai ju gym jat ngam da mi ni ai gi sigi brother jin toije inspire enguna inspiration phangi hai adu dagi look up to ne de nang na heng transform to kan gym anan ra jat kharni adu dagi ju dong transform to ran so step by step marak thana ke dum haidage go ai isa
ꯖꯤꯝ ꯆꯠꯄꯒꯤ ꯇꯥꯏꯃꯤꯡ ꯂꯩꯇꯦꯕ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯄ ꯊꯤꯟꯕ ꯆꯥꯕ ꯈꯣꯠꯄ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯟꯕꯗ ꯑꯩ ꯖꯤꯝ ꯆꯠꯄꯒꯤ ꯃꯇꯝ ꯁꯨꯡꯐꯪ ꯐꯪꯗꯦ ꯐꯪꯗꯕꯅꯤꯅ ꯁꯄꯣꯁ I have few dumbbells ꯏꯁꯥꯒꯤ ꯗꯝꯕꯦꯜꯗꯣ ꯏꯁꯥꯗ ꯍꯣꯝꯗ ꯍꯣꯝ ꯋꯥꯔꯛꯑꯥꯎꯠ ꯇꯧꯏ ꯍꯣꯝ ꯋꯥꯔꯛꯑꯥꯎꯠꯁꯦ ꯃꯔꯛ ꯃꯔꯛꯇ ꯑꯩꯒꯤ ꯕ꯭ꯂꯣꯛꯇꯁꯨ ꯑꯗꯨꯝ ꯎꯠꯂꯒ ꯑꯩꯅ ꯀꯔꯤ ꯆꯥꯔꯤꯕ ꯈꯣꯠꯂꯤꯕ ꯈꯔ ꯎꯠꯂꯦ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯁꯦ ꯃꯌꯥꯝꯗ ꯇꯞ ꯇꯞꯅ ꯎꯠꯂꯛꯀꯦꯅ ꯑꯩ ꯄꯦꯟꯗꯤꯡꯗ ꯊꯝꯃꯦꯕ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯍꯥꯞꯀꯅꯤ ꯑꯗꯨꯒ ꯑꯗꯨ ꯈꯇꯪ ꯍꯥꯞꯄꯁꯨ ꯌꯦꯡꯅꯤꯡꯗꯕ ꯂꯩꯕꯗꯤꯅ ꯍꯥꯏꯅ ꯑꯇꯩ ꯑꯥꯏꯗꯤꯌꯥ ꯊꯣꯔꯒꯅ ꯑꯥꯏꯗꯤꯌꯥ ꯍꯥꯞꯄꯅꯤ ꯈꯔꯅꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯌꯥꯝ ꯑꯩꯅ ꯍꯥꯟꯅꯗꯩ ꯁꯨꯃꯥꯏꯅ ꯑꯩꯅ ꯑꯞꯂꯣꯗ ꯇꯧꯖꯈꯤꯕꯗꯣ ꯉꯁꯤ ꯁꯤꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯁꯦ ꯂꯥꯛꯑꯦ ꯐꯣꯇꯣ ꯑꯃ ꯑꯅꯤ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯤ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯑꯦꯇꯦꯟꯁꯟꯗꯨꯒ ꯑꯗꯨꯝ ꯂꯥꯛꯇ꯭ꯔꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯍꯣꯏ ꯑꯩ ꯖꯤꯝ ꯆꯠꯇꯦ ꯍꯥꯏꯅ ꯑꯩ ꯀꯩꯁꯨ ꯃꯌꯥꯝꯗ ꯎꯠꯇꯕ ꯇꯧꯗꯦ ꯑꯩ ꯋꯥꯔꯛꯑꯥꯎꯠꯇ ꯁꯨꯝ ꯎꯠꯆꯩ ꯑꯗꯨꯒ ꯑꯗꯨꯝ ꯎꯠꯂꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯄ ꯍꯥꯏꯇꯥꯔꯦ Yes. So, yam fajaba answer ni ko. Kumarjit, nangi question do answer fangamani khala to mi myam da chance piji mathang ko ngasi guess ni na. Next question please. Next question. Next question. Kananu. Shailesan hangan biro simalak biro. Shailesan biro. Sister question je bed comment ni matangda hangjagero akuna video che ama hek thagatpa matamda bed comment di soidana dum kano laani bako adu comment je akoina sum kano akoina comment je kakthatpadi yaidana video sida adu adum thamda agadi kano je mina atopa mina comment sida yengbada bed comment pinning amdaba tar sumoida hena pinning ma poale do ꯀꯛꯊꯠꯄꯁꯦ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧ bad comments depends upon the way they wrote ꯍꯥꯏꯇꯥꯔꯦꯀꯣ ꯍꯦꯟꯖꯟꯅ ꯍꯥꯏꯗꯤ ꯑꯩꯅ comments ꯊꯝꯅꯤꯡꯗꯕ ꯌꯥꯝ ꯍꯦꯟꯖꯟꯕ ꯑꯣꯏꯔꯒꯗꯤꯀꯣ ꯀꯛꯊꯠꯄꯤꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯆꯦꯅꯦꯜꯅꯤ it's mine ꯑꯗꯨꯅ ꯑꯩꯅ ꯖꯍꯥ ꯇꯧꯅꯤꯡꯕꯗ I have my own right ꯀꯛꯊꯠꯄꯤꯕ ꯌꯥꯅꯤ ꯑꯗꯨꯒ bad comments ꯍꯥꯏꯔꯒ ꯍꯥꯏꯗꯤ ꯌꯥꯝ ꯍꯦꯟꯖꯟꯗꯕ suppose ꯑꯩꯒꯤ experience ꯍꯥꯏꯔꯒꯦꯀꯣ ꯑꯩ ꯆꯦꯅꯦꯜꯗ ꯀꯅꯥꯅꯣꯝꯅ ꯑꯉꯥꯎꯕꯤ ꯃꯥꯜꯂꯦ ꯍꯥꯏꯅ 이래예ꯕꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯝꯃꯤ ꯑꯩ ꯀꯠꯊꯠꯇꯦ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯇꯧꯏ obviously ꯃꯥ ꯏꯔꯝꯅꯤ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯗꯣ ꯑꯩ ꯊꯝꯃꯦꯕ ꯑꯩ ꯊꯝꯃꯒ ꯂꯣꯏꯔꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩ ꯕꯦꯗ ꯀꯣꯃꯦꯟꯠꯁꯦ ꯄꯥꯛꯂ ꯃꯉꯣꯟꯗꯁꯨ ꯔꯦꯁꯄꯣꯟꯁ ꯐꯪꯗ꯭ꯔꯦ ꯑꯩꯅꯁꯨ ꯏꯟꯇꯔꯦꯛ ꯇꯧꯗ꯭ꯔꯦ ꯏꯟꯇꯔꯦꯛ ꯇꯧꯕꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ the more you interact with bad comments the more ꯅꯪ ꯐꯪꯉꯛꯀꯅꯦꯕ ꯕꯦꯗ ꯀꯣꯃꯦꯟꯠꯁꯦ ꯑꯗ ꯕꯦꯗ ꯀꯣꯃꯦꯟꯠꯁꯦ ꯁꯨꯝ ꯊꯝꯕꯤꯕ ꯑꯗꯣ ꯍꯦꯟꯖꯜꯂꯒꯗꯤꯀꯣ ꯔꯤꯄ꯭ꯂꯥꯏ ꯇꯧꯔꯒ ꯊꯝꯕꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯁꯦ ꯎꯕꯗ ꯑꯩꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯎꯔꯒ ꯐꯖꯗꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯛꯊꯠꯄꯤꯔꯣ ꯑꯗꯣ ꯁꯤꯒ ꯕꯦꯗ ꯀꯣꯃꯦꯟꯠꯁꯤꯗ ꯌꯥꯝꯅ ꯐꯣꯀꯁ ꯇꯧꯔꯒ ꯂꯩꯕꯤꯗꯕ bad comments ne aigi personal life mana khangponte and moreover mana ai thakpasu nate ai isana chajabne ai isagi light na isagi video isagi ke phone namjab khara sida bad comments mana era engol kyam effect o leidoino adugi audacity isada su gatto leigadabne ba aina do hai bad comment la adi popularity or no silence the bad comment dam the ki jun bad comment la aba dum khango o ai se sumai du stage amdi leire ure hana khambi ba mina uraban interesting oijadi ne bad comment phangweba do bad comment phang pai se nang se interesting ore hai be dum ta ba ne yes nice reply sima question am ta hanguro sima ꯁꯤꯁꯇꯔꯅ ꯍꯥꯏꯅꯤꯡꯕꯁꯦ ꯀꯣꯟꯇꯦꯟꯁꯦ ꯑꯩꯁꯦ DIY-ꯒꯨꯝꯕꯁꯦ ꯄꯥꯝꯃꯦꯕ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕꯗꯤ ꯍꯩꯅꯦꯕ ꯑꯩꯗꯤ ꯑꯝꯇꯗꯤ ꯇꯧꯗ꯭ꯔꯤꯀꯣ ꯀꯩꯝꯇꯗꯤ ꯁꯤꯒꯤ ꯅꯣꯂꯦꯖꯁꯦ ꯑꯗ DIY-ꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯀꯌꯥ ꯌꯦꯡꯕꯤꯗꯦꯕ ꯍꯥꯏꯗꯤ ꯌꯦꯡꯕ ꯍꯥꯏꯁꯤꯗꯤ ꯑꯩꯒꯤ ꯂꯣꯀꯦꯂꯤꯇꯤꯅ ꯈꯔ ꯌꯦꯡꯉꯀꯥꯟꯗ ꯈꯔ ꯚꯥꯏꯔꯦꯜꯒꯨꯝꯕꯗꯣ ꯂꯥꯛꯑꯀꯥꯟꯗꯅꯤꯗꯅ ꯐꯥꯎꯅꯔꯤꯁꯦ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯋꯥꯊꯤ ꯋꯥꯔꯦꯝꯗꯤ ꯑꯗꯨꯝ ꯌꯦꯡꯕ ꯍꯥꯏꯗꯤ ꯑꯩꯅ ꯃꯣꯏꯕꯨ ꯍꯟꯊꯅ ꯈꯟꯕꯩꯗꯤ ꯅꯠꯇꯦꯀꯣ ꯐꯥꯒꯤ ꯖꯨꯒꯥꯏ ꯉꯥꯛꯇꯒꯤꯗꯤ ꯌꯦꯡꯉꯦ ꯑꯗꯨꯒ DIY-ꯒꯨꯝꯕꯁꯦ ꯃꯤꯅ ꯇꯧꯔꯝꯃꯒꯁꯨ ꯑꯩꯈꯣꯏꯅ ꯆꯪꯉ ꯌꯦꯡꯉꯨꯕꯗ ꯑꯃ ꯑꯅꯤ 25 ꯑꯗꯒꯤ 26 30 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯌꯥꯅꯕ ꯀꯩ ꯇꯧꯕ ꯌꯥꯕ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯆꯦꯗꯩ ꯈꯪꯅꯤꯡꯕ DIY ꯍꯥꯏꯔꯒꯗꯤꯀꯣ DIY ꯇꯧꯕ ꯈꯛꯇꯒꯤ ingredient ꯗꯣ ꯍꯥꯞꯄꯒ ꯅꯝꯕꯤꯔꯕ ꯇꯥꯔꯗꯤ view ꯀꯥꯔꯣꯏꯕ
very honestly speaking karoi view karoi aduna karigumba DIY gi content oiba taragadi ingredients happy ba kholi ba su upiba aduga isa do sakto phajagira thigera camera da ngangbagi gattol leibiraga ko nambiba mise sak phajai thi haraga yengba khatang kaino nate ba ko hadi khara gat lei tare hai tare ado challaga hadi camera da focus taraga isa introduce taraga DIY semjarage DIY gi ingredients sini ai hujik se hapaga se apply taraga kya fai fate do mayam camera da sum video se da sum ucharage haiga result do kitang ogera yamna result phangera haibiba khara expand taraga explain tawbiraga ko dumaina yam chamna hapakpada ko mi na yengani na khalle do only ingredients hapaga sumai taraga khud khatang da tairaga mayam sigi effects lay kholi haraga di viewers na kita attention do wat kanya ba dum haini isase ke video si da uti ba hai tare kama hai du ba hai tare yes ai bhab ta understand tong yam chumbo wani ko lilina haije haidi face brand se moan Thank you, sir. okay next question please next question please tension kai no question mangal je kai question ꯀꯩꯝꯇ ꯍꯪꯍꯧꯒꯦꯅꯦ ꯁꯥꯔ hango ꯑꯃ ꯁꯤꯁꯇꯔꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯁꯤꯗ ꯍꯥꯏꯗꯤ ꯁꯛ ꯊꯣꯛꯏꯗꯅ ꯑꯗꯣ ꯁꯛ ꯊꯣꯛꯇꯕꯤꯗ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯍꯥꯏꯗꯤ ꯀꯃꯥꯏꯅꯒ ꯇꯧꯅꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨ sak uttana tawba haise dang wangangba yam haitaba duidi wangangba haidadi kanamna kaino yengningaroiba saksu utti karinoba kaino tawdise aduna wangangba yam haitaba wangangba sida akhogi chumna swaina like paba duina nganga video namni dusu mina taningaroi kitang interesting oina hadi am haibai mongna hadi english to yam haina ngangu adumaina haibagi wadi na chate buko meite ron ta ogera english to ogera kitang kaino pronunciation up down bit haigadra dumaina piraga ngangaga aduga value su piba taba saksu yaujabina wanga value oiba su ngangbiba aduga chumna lai pawa duina ngangbidaba aduma hainge haibdi catchy oina mingonda interesting ohelo haiba okay next question please next question question hangba ki ro to yu Sorry. Sister ꯑꯩꯈꯣꯏꯒꯤ mindset కి content creator ꯁꯦ Instagram ꯗꯗꯤ ꯑꯗꯨꯝ 1 or 2 minutes 1 minute ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯑꯣꯏꯗꯅ ꯑꯗꯣ YouTube ꯇꯗꯤ long ꯑꯣꯏꯅ ꯊꯥꯗꯔꯛꯄꯁꯦ viewerꯅ boring ꯆꯨꯒꯗ꯭ꯔꯥ or short form content ꯁꯤꯅ ꯃꯤ work ꯇꯧꯒꯗ꯭ꯔꯥ YouTube ꯁꯤꯗ ꯁꯤ ꯃꯇꯥꯡꯁꯦ ꯈꯤꯇꯪ sisterꯅ ꯊꯝꯕꯤꯌꯨ YouTube se ahan ba haurakpa migi beginner gi oiragadi ko kitang tena at least 10 minutes mukki video same waina haningi aduga kitang grow oira kanda ko extend tawsu yai ado depends upon the viewer na dum hairakani ko aduga viewer na hairak jaga su viewer gi comment dei su dum khangakani ba kyam sangna pamiza noina aduma le but for beginner at least 10 minutes muk pibirabadi fani yes very valuable next Sir, I'm done. yeah hango Sister ne kari karamba inspiration lakpadagi sumaina tawrokpano aduga hojik monthly income da kya generate tawba ngamba namge do kitang hujani monthly income di confidential oin thabiro monthly income sida high gano even YouTube to live sadly please do mention to bigano aduga inspiration habiro aduga first ta aina YouTube hauropagi inspiration haibu ai video icham chamna namjabado sum hapchale haitare do hapchabagi siga aina line ama aina hai harpa taragadi ko very simple aina haibi just do it haisini mayamna video YouTube se content create tawrage harba kanji ko thigira phajagera cringe oigera hoi obviously ahambadi thirani hajan haiger ko mayamda just do it just upload it just make it live aduma haini aduga brand aduga short term da short ta haijer ko brand nung haidi long run da I brand degi phangninge paisa taninge hairagadi ko YouTube isa YouTube channel je khitang professional type ta thambi ba ko thambiragadi
ꯕ꯭ꯔꯦꯟꯁꯤꯡꯅꯁꯨ ꯃꯄꯥꯟ ꯑꯌꯥꯝꯕ ꯂꯥꯛꯀꯗꯕ ꯕ꯭ꯔꯦꯟꯁꯤꯡꯁꯦ ꯂꯣꯀꯦꯜ ꯕ꯭ꯔꯦꯟꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗꯩ ꯂꯥꯛꯄꯅꯤꯅ ꯅꯣꯔꯠ ꯏꯁꯀꯤ ꯃꯤꯁꯨ ꯑꯌꯥꯝ ꯃꯣꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯕ꯭ꯔꯦꯟꯁꯤꯡꯁꯦ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯍꯧꯔꯕꯅꯦꯕ ꯑꯗꯣ ꯈꯤꯇꯪ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯊꯝꯕꯤꯕ ꯇꯥꯔꯗꯤ ꯕ꯭ꯔꯦꯟꯁꯤꯡꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯁꯨ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯑꯦꯄ꯭ꯔꯣꯆ ꯑꯣꯏꯅꯤꯡꯉꯦꯕ ꯑꯗꯨꯃ ꯊꯝꯅꯤꯡꯉꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯍꯩ ꯑꯩ ꯌꯥꯝ ꯐꯖꯅ ꯍꯥꯞꯄꯒꯤ ꯋꯥꯕꯨꯗꯤ ꯅꯠꯇꯦꯕ ꯑꯩꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯋꯥꯔꯛ ꯇꯧꯔꯤ ꯌꯥꯝ ꯍꯩꯖꯕꯕꯨꯗꯤ ꯅꯠꯇꯦꯕ ꯑꯗꯨꯝ ꯐꯪꯉꯤꯁꯤꯅꯤ ꯂꯤꯂꯤ ꯀꯣꯏꯁꯟꯁꯦ ꯀꯩꯅꯣꯝ ꯃꯦꯛꯅ ꯍꯪꯖꯩꯁꯤꯅ ꯑꯃꯨꯛ ꯁꯤꯅꯦꯕ ꯂꯤꯂꯤꯅ ꯀꯔꯤ ꯃꯐꯝꯗꯒꯤ ꯀꯔꯤꯗꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯐꯪꯉꯒ ꯁꯤ ꯀꯣꯟꯇꯦꯟ ꯀ꯭रिꯌꯦꯇꯔꯁꯦ ꯑꯣꯏꯔꯛꯏꯅꯣ ꯁꯨꯃꯥꯏꯅ ꯂꯥꯛꯏꯅꯣ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃꯁꯨ ꯌꯥꯎꯈꯤꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯐꯦꯠ ꯂꯤꯂꯤꯅ ꯇꯥꯕꯤꯍꯧꯗ꯭ꯔꯁꯨ ꯑꯩꯅ ꯇꯥꯍꯧꯕꯩꯅ ꯑꯩꯅ ꯔꯤꯃꯥꯏꯟ ꯇꯧꯖꯔꯛꯏꯁꯦ ꯑꯩ ꯏꯟꯁꯄꯤꯔꯦꯁꯟ ꯍꯥꯏꯕꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯈꯛ ꯅꯝꯖꯩꯌꯦ ꯆꯤꯀꯟ ꯕ꯭ꯔꯦꯁ ꯀꯩꯅꯣ ꯀꯊꯠꯄꯒꯤ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨ ꯀꯊꯠꯄꯒꯤ ꯚꯤꯗꯤꯑꯣꯗꯣ ꯁꯨꯝ ꯅꯝꯃ ꯏꯃꯥꯟꯅꯕꯤꯗ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯄ ꯑꯗꯨꯁꯨ ꯑꯩ ꯑꯥꯏꯐꯣꯟꯗꯒꯤꯀꯣ ꯑꯥꯏꯐꯣꯟꯁꯦ ꯅꯧꯅ ꯂꯧꯕ ꯀꯥꯟꯗ ꯁꯨꯝ ꯚꯤꯗꯤꯑꯣ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯐꯖꯩꯍꯦ ꯀꯥꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯅꯝꯖꯈꯤꯕ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯊꯥꯈꯤꯕꯗꯤ ꯏꯁ ꯅꯪꯒꯤꯁꯤꯗꯤ ꯀꯣꯔꯤꯌꯥꯟꯒꯤ ꯃꯑꯣꯡꯗꯒ ꯁ꯭ꯂꯥꯏꯁꯀ ꯇꯧꯏ ꯑꯗ ꯊꯥꯡꯒꯠꯂꯨꯅ ꯌꯨꯇ꯭ꯌꯨꯕ ꯚꯤꯗꯤꯑꯣꯗ ꯑꯗꯨꯃꯥꯏꯅ ꯐꯥꯒꯤ ꯖꯨꯒꯥꯏ ꯑꯗꯨꯝ ꯇꯧꯅꯕꯗꯩ ꯑꯁ ꯅꯪꯒꯤꯗꯨꯗꯤ ꯑꯗꯨꯝ ꯍꯥꯏꯔꯤꯅꯤ ꯀꯥꯏꯗꯩꯅꯣ ꯏꯀꯥꯏꯌꯦꯅ ꯍꯥꯏꯔꯦ ꯑꯗꯨꯝ ꯊꯥꯒꯠꯂꯨ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩ ꯅꯣꯡꯃ ꯚꯤꯗꯤꯑꯣꯁꯦ ꯊꯥꯡꯒꯠꯄꯁꯤꯗ ꯚ꯭ꯌꯨꯁꯦ 1 ꯀꯥꯏꯑꯕ 2 ꯀꯥꯔꯦꯕ ꯑꯩꯁꯦ ꯍꯔꯥꯎꯕ ꯍꯧꯒꯠꯂꯦꯕ ꯑꯩꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯇꯥꯔꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯗꯒꯤ ꯚ꯭ꯌꯨꯁꯦ ꯅꯣꯡꯉꯥꯜꯂꯒ 200 something ꯂꯥꯛꯑꯦꯕ ꯕꯠ ꯃꯔꯛꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯈꯔꯗꯤ ꯌꯨꯇ꯭ꯌꯨꯕ ꯈꯛꯇꯪꯗ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒ ꯐꯝꯅ ꯔꯤꯂꯦꯛꯁ ꯑꯣꯏꯅ ꯂꯩꯕꯗꯤ ꯌꯥꯔꯦꯀꯣ ꯐꯦꯁꯕꯨꯛꯇ ꯈꯔ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯏꯁꯥꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯗ ꯄ꯭ꯔꯣꯃꯣꯠ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯑꯗꯒꯤ WhatsAppꯇ most importantly WhatsApp ꯏꯁꯥꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯂꯩꯖꯔꯤꯕ ꯈꯔ ꯀꯣꯟꯇꯦꯛ ꯂꯤꯁꯇ ꯑꯗꯨ ꯃꯣꯏꯗꯁꯨ ꯎꯠꯄ ꯈꯔ ꯃꯊꯧ ꯇꯥꯏ ꯇꯧꯅꯤꯡꯕ ꯃꯤꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯖꯔꯅꯤ ꯎꯗꯕ ꯃꯤ ꯈꯪꯗꯕ ꯃꯤꯅ ꯈꯪꯖꯔꯅꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯁꯟꯗꯣꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯗꯔꯀꯥꯔ ꯇꯥꯏ ꯌꯦꯁ ꯁꯤ ꯈꯪꯖꯜꯍꯧꯔꯣꯀꯣ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯗꯤꯄꯦꯟꯗ ꯅꯪꯒꯤ ꯂꯩꯖꯔꯤꯕ ꯔꯤꯁꯣꯔꯁꯦꯁ ꯃꯌꯥꯝꯗꯣ ꯁꯤꯖꯤꯟꯅꯔ ꯃꯌꯥꯝꯗꯣ ꯁꯟꯗꯣꯛꯑꯣ ꯍꯥꯏꯅꯦꯕ ꯑꯣꯀꯦ ꯌꯥꯝ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕ ꯑꯟꯁꯔ ꯁꯣ ꯑꯩ ꯌꯥꯝ ꯁꯥꯡꯗꯕꯤꯗ ꯀꯣꯏꯁꯟ 5 more ꯀꯣꯏꯁꯟ ꯄꯤꯒꯦ ꯁꯤꯗꯩꯁꯦ ꯍꯪꯅꯤꯡꯕ ꯃꯤꯅ ꯁꯠ ꯍꯪꯕꯤꯔꯣ ꯑꯝꯇ ꯀꯅꯥ ꯌꯥꯎꯔꯤꯒꯦ ꯍꯪꯅꯤꯡꯕ ꯁꯤꯁꯇꯔꯒꯤ ꯕ꯭ꯔꯥꯟ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯗꯤ ꯚꯤꯗꯤꯑꯣꯗ ꯇꯧꯕꯅꯦꯕ ꯁꯤꯁꯇꯔꯒꯤ ꯚ꯭ꯌꯨ ꯀꯩꯁꯨ ꯌꯥꯝꯕ ꯅꯠꯇꯦꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯥꯛꯏꯕ ꯀꯁꯇꯃꯔꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯀꯤ ꯁꯤꯁꯇꯔꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯤꯕ ꯄ꯭ꯔꯗꯛꯁꯦ ꯂꯣꯏꯅ ꯂꯩꯔꯝꯒꯗꯧꯕꯁꯨ ꯅꯠꯇꯦꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯚ꯭ꯌꯨꯋꯔꯁꯤꯡꯗꯨꯅ ꯄ꯭ꯔꯗꯛꯇꯣ ꯂꯩꯗ꯭ꯔꯒꯁꯨ ꯁꯤꯁꯇꯔ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯕ꯭ꯔꯥꯟꯗꯣ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯒꯤ ꯑꯗꯨꯝ ꯄꯩꯁꯥ ꯑꯗꯨꯝ ꯐꯪꯕ꯭ꯔꯥ ꯑꯗꯨ ꯕꯥꯔꯇꯔ ꯑꯌꯥꯝꯕ ꯕꯥꯔꯇꯔ ꯐꯪꯉꯦꯀꯣ ꯑꯗꯨꯒ ꯄꯦꯖꯁꯦ ꯃꯔꯛꯇ ꯐꯪꯉꯦꯕ ꯃꯤꯛꯁ ꯇꯧꯔꯒ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯖꯔꯤꯕ ꯑꯦꯗꯁꯤꯡꯁꯦ ꯃꯣꯏꯅ ꯂꯩꯗꯦ ꯑꯩ ꯀꯩꯝ ꯈꯪꯗꯦ ꯚ꯭ꯌꯨꯋꯔꯁꯅ ꯂꯩꯇꯦ ꯈꯪꯗꯦ ꯑꯗꯨꯒ ꯀꯃꯥꯏ ꯍꯥꯏꯅꯤ ꯃꯣꯏꯅ ꯑꯞꯂꯣꯗ ꯇꯧ ꯃꯦꯛ ꯏꯠ ꯂꯥꯏꯐ ꯑꯣꯟ ꯌꯣꯔ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯆꯦꯅꯦꯜꯗ ꯂꯥꯏꯐ ꯇꯧꯔꯦ ꯃꯣꯏꯗꯤ ꯂꯩꯗꯕ ꯃꯣꯏꯒꯤ ꯕ꯭ꯔꯦꯟꯗꯣ ꯃꯤ ꯃꯌꯥꯝꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯕ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯗꯨꯅꯦꯕ ꯃꯦꯟ ꯃꯣꯏ ꯇꯥꯔꯒꯦꯠ ꯑꯗꯨꯒ ꯂꯩꯇꯕꯁꯦ ꯃꯣꯏꯅꯁꯨ ꯀꯩꯁꯨ ꯈꯪꯄꯣꯠꯇꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯊ꯭ꯔꯨꯗꯤ ꯂꯩꯗ꯭ꯔꯤꯅꯦꯗ ꯗ ꯊꯤꯡ ꯏꯁ ꯗꯦꯠ ꯚꯥꯏꯔꯦꯜ ꯆꯠꯍꯟꯅꯤꯡꯕ ꯃꯣꯏꯒꯤ ꯕ꯭ꯔꯦꯟꯁꯦ ꯚꯥꯏꯔꯦꯜ ꯆꯠꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯒꯨꯝꯕ ꯃꯆꯥ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔꯗꯁꯨ ꯄꯤꯗꯕꯕꯨꯗꯤ ꯅꯠꯇꯦꯕ ꯂꯣꯏ ꯄꯤꯕꯅꯦꯕ ꯕ꯭ꯔꯦꯟꯁꯤꯡꯅ ꯑꯗꯣ ꯈꯤꯇꯪ ꯈꯔꯁꯨ ꯍꯩꯇꯥꯔꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯈꯣꯠꯄꯗ ꯑꯗꯨꯃꯥꯏꯅ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯒ ꯑꯣꯏꯖꯕꯅꯦ ꯍꯥꯏꯇꯥꯔꯦ Yes. Nice, very nice. Please, next question. Sare, amtaga hangjage sa. Sister aina hangjaningshe haji aigi video khara upload tawasiga migi phone da aina upload tawgiba video si moina jeng matamda aina thengnareba advertise khara usalakpa moigi phone do ko aina isagi kano jengudadi advertise ulakte do moina jeng matam advertise khara ule adu do kano phangba income tawba yarani haido adugi knowledge dum tang pirammo ai kamain tawdona poda aji kaim zero ne lei ꯑꯦꯗꯚꯔꯇꯥꯏꯁ ꯍꯥꯏꯁꯦ ꯃꯄꯥꯟꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯗꯤ ꯁ꯭ꯀꯤꯞ ꯀꯥꯏꯅ ꯑꯗꯨꯒꯤ ꯑꯦꯗꯚꯔꯇꯥꯏꯁꯅꯦ ꯑꯇꯣꯞꯄ ꯁꯨꯝ ꯂꯩꯗꯅ ꯃꯣꯏ ꯄꯣꯠ ꯆꯩ ꯌꯣꯟꯕꯒꯤ ꯑꯦꯗꯚꯔꯇꯥꯏꯁꯁꯦ ꯍꯧꯈ꯭ꯔꯦꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯣꯏꯅ ꯌꯦꯡꯕꯗ ꯑꯗꯣ ꯑꯩꯒꯤꯁꯨ ꯁꯦꯀꯦꯟ ꯊꯥꯔꯠ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯃꯇꯝꯁꯤꯗ ꯎꯠꯈ꯭ꯔꯦꯕ ꯕꯠ ꯁꯤꯒꯤ ꯅꯣꯂꯦꯖꯁꯦ ꯑꯩ ꯀꯌꯥꯕꯨꯗꯤ ꯈꯪꯗꯦꯕ ꯑꯩ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒꯤ ꯑꯟꯁꯔ ꯑꯩ ꯄꯤꯔꯛꯀꯦ ꯑꯗꯨꯒꯤ ꯂꯥꯛꯄ ꯂꯥꯛꯇꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯅꯪꯉꯣꯟꯗ ꯀꯨꯃꯥꯔꯖꯤ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯆꯪꯉꯣꯏ ꯑꯗꯨꯒꯤ ꯄꯣꯠꯇꯣ
ꯀꯩꯒꯤꯅꯣ ꯑꯥ ꯆꯪꯉꯣꯏꯁꯦ ꯅꯪꯒꯤ ꯆꯦꯅꯦꯜꯁꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯣꯅꯦꯇꯥꯏꯁ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯀꯣ ꯎꯝ ꯃꯣꯅꯦꯇꯥꯏꯁ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯅꯪꯒꯤꯁꯦ ꯃꯦꯕꯤ ꯁꯄꯣꯁ ꯅꯪꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯁꯤꯁꯦ ꯌꯥꯝ ꯗꯤꯞ ꯑꯣꯏꯕ ꯄꯣꯠꯅꯦꯕꯀꯣ ꯉꯁꯤ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯁꯤꯖꯤꯟꯅꯩ ꯁꯄꯣꯁ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯔꯁꯦꯕ ꯁꯤꯒꯤ ꯃꯣꯅꯦꯇꯥꯏꯁꯁꯤ ꯅꯪꯉꯣꯟꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗꯤ ꯇꯧꯔꯛꯀꯅꯤꯕ ꯕꯠ ꯃꯣꯅꯦꯇꯥꯏꯖꯦꯁꯟꯁꯦ ꯄꯩꯁꯥꯁꯦ ꯃꯤ ꯑꯇꯣꯞꯄꯗ ꯆꯠꯂꯤꯅꯦꯕ ꯅꯪꯉꯣꯟꯗ ꯆꯠꯄ ꯅꯠꯇꯦꯕ ꯑꯣ ꯌꯨꯇ꯭ꯌꯨꯕꯁꯦ ꯌꯥꯝ ꯁꯥꯊꯤꯕ ꯃꯐꯝꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯀꯩꯅꯣ ꯃꯇꯝꯗ ꯅꯪꯒꯤ ꯆꯦꯅꯦꯜ ꯃꯣꯅꯦꯇꯥꯏꯁ ꯇꯧꯗ꯭ꯔꯤ ꯃꯣꯅꯦꯇꯥꯏꯖꯦꯁꯟ ꯂꯥꯛꯑꯀꯥꯟꯗ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯂꯥꯛꯇꯣꯏꯁꯦ ꯃꯣꯅꯦꯇꯥꯏꯖꯦꯁꯟ ꯇꯧꯗꯅ ꯅꯪ ꯄꯩꯁꯥ ꯀꯃꯥꯏꯅ ꯀꯥꯏꯗꯩ ꯄꯩꯁꯥ ꯂꯥꯛꯇꯣꯏꯅꯣ ꯅꯪ ꯑꯦꯀꯥꯎꯟꯕꯨ ꯁꯝꯅꯗ꯭ꯔꯤ ꯅꯪ ꯄꯩꯁꯥ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯁꯣ ꯁꯤꯒꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯁꯤꯗꯤ ꯌꯥꯝꯅ ꯗꯤꯞ ꯑꯣꯏꯕ ꯄꯣꯠꯅꯤ ꯀꯅꯦꯛꯇꯦꯠ ꯈꯔ ꯂꯩꯕ ꯅꯪꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯪꯒꯤ ꯀꯔꯤꯒꯨꯝꯕ ꯏꯃꯦꯖ ꯑꯃꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨ ꯂꯥꯛꯏ ꯄꯣꯠꯇꯣ ꯃꯣꯅꯦꯇꯥꯏꯖꯦꯁꯟ ꯅꯪꯉꯣꯟꯗ ꯂꯥꯛꯄ ꯅꯠꯇꯦ ꯃꯤꯉꯣꯟꯗ ꯆꯠꯂꯤꯅꯦ ꯑꯗꯨꯒꯤ ꯑꯣꯅꯔꯗꯨꯗ ꯆꯠꯂꯤꯅꯦ ꯀ꯭ꯔꯤꯌꯦꯇꯔꯗꯨꯗ ꯆꯠꯂꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ ꯅꯪꯉꯣꯟꯗ ꯂꯥꯛꯀꯅꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯔꯗꯤ ꯅꯪꯉꯣꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯅꯪꯒꯤ ꯆꯦꯅꯦꯜ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯃꯣꯅꯦꯇꯥꯏꯖ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯃꯣꯅꯤꯇꯥꯏꯁ ꯇꯧꯗ꯭ꯔꯤ ꯐꯥꯎꯗꯤ ꯏꯟꯀꯝꯁꯦ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯣ ꯌꯥꯔꯣꯏ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯀꯤ ꯏꯟꯀꯝꯗ ꯗꯤꯄꯦꯟ ꯇꯧꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯤ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯏꯔꯒ ꯌꯨꯇ꯭ꯌꯨꯕꯀꯤ ꯏꯟꯀꯝꯗ ꯗꯤꯄꯦꯟ ꯇꯧꯔꯗꯤ ꯀꯥꯏꯗꯒꯤ ꯂꯣꯏꯔꯦ ꯆꯔꯥ ꯍꯦꯜꯂꯅꯤ ꯑꯗꯨꯝ ꯆꯔꯥ ꯍꯦꯟ ꯀꯨꯏꯗꯅ ꯑꯗꯨꯝ ꯆꯔꯥ ꯍꯦꯟꯅꯤ ꯑꯗꯨꯝ ꯑꯗꯨꯃ ꯈꯜꯂꯨꯔꯅꯨ ꯌꯨꯇ꯭ꯌꯨꯕ ꯀꯣꯟꯇꯦꯟ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯄꯩꯁꯥ ꯇꯥꯅꯤ ꯈꯜꯂꯒ ꯆꯪ ꯇꯥꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯍꯣꯏ ꯉꯁꯥꯏ ꯍꯥꯏꯗꯣ ꯂꯤꯂꯤꯅ ꯍꯥꯏꯕꯤꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯕ꯭ꯔꯦꯟꯗꯒꯤ ꯄꯩꯁꯥ ꯇꯥꯜꯍꯧꯕ ꯁ꯭ꯄꯣꯟꯁꯔ ꯃꯌꯥꯝꯗꯒꯤ ꯄꯩꯁꯥ ꯇꯥꯟ ꯇꯥꯔꯗꯤ ꯑꯗꯨꯀꯥꯟꯗꯅꯦ ꯒ꯭ꯔꯣ ꯇꯧꯗꯣꯏꯁꯦ ꯑꯗꯨꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯏꯟꯀꯝꯗ ꯃꯣꯅꯦꯇꯥꯏꯖꯦꯁꯟꯒꯤ ꯏꯟꯀꯝꯗ ꯄꯩꯁꯥ ꯇꯥꯟꯒꯦ ꯈꯜꯂ ꯊꯣꯛꯂꯛ ꯇꯥꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯗꯨꯅ ꯁꯥꯏꯠ ꯑꯆꯜꯂ ꯊꯝꯒꯗꯕ ꯌꯥꯏꯀꯣ ꯁꯣ ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯄ꯭ꯂꯤꯖ ꯑꯩꯒ ꯀꯨꯃꯥꯔꯁꯤ ꯀꯣꯟꯅ ꯑꯗꯨ ꯃꯌꯥꯝꯗ ꯗꯤꯞꯂꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯁꯦ ꯉꯁꯤꯒꯤ ꯀꯣꯏꯁꯟ ꯍꯪꯒꯗꯕ ꯃꯌꯥꯝꯁꯦ ꯍꯪꯍꯟꯕꯤꯌꯨ ꯀꯩꯅꯣ ꯅꯦꯛꯁ ꯀ꯭ꯋꯦꯁꯟ ꯄ꯭ꯂꯤꯖ ꯂꯩꯔꯤꯕꯣ ꯂꯩꯇ꯭ꯔꯕꯣ ꯂꯩ ꯕꯕꯔ ꯂꯩ ꯀꯣꯏꯁꯟ ꯀꯩꯅꯣ ꯂꯟꯖꯦꯟꯕ ꯊꯥꯡꯕꯤꯔꯣ ꯑꯩꯁꯦ ꯂꯥꯁꯇꯗꯤ ꯍꯪꯅꯤꯡꯕꯅꯦ ꯑꯗꯣ ꯌꯥꯔꯦ ꯑꯗꯨꯝ ꯍꯪꯉꯦ ꯁꯤꯁꯇꯔꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯁꯇꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯗꯕꯁꯤꯅꯦꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯇꯣꯞꯄ ꯑꯇꯣꯞꯄ ꯑꯃꯅ ꯁꯤꯁꯇꯔꯒꯤ ꯀꯟꯁꯤꯁꯇꯦꯟꯗꯣ ꯑꯣꯏꯅꯕ ꯑꯣꯐꯔ ꯑꯃ ꯄꯤꯁꯜꯂꯛꯑꯦꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯁꯤꯁꯇꯔꯁꯨ ꯈꯪꯉꯤꯅꯦꯕ ꯀꯟꯁꯤꯁꯇꯦꯟꯁꯤ ꯑꯣꯏꯗꯕꯒꯤ ꯑꯩꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯂꯥꯛꯑꯒꯁꯨ ꯂꯥꯛꯏꯕ ꯆꯥꯡꯗꯨꯗꯤ ꯌꯧꯗꯦꯁꯤ ꯁꯤꯁꯇꯔꯁꯨ ꯈꯪꯉꯤꯅꯦꯕ ꯑꯗꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯅꯅꯤ ꯑꯩ ꯖꯦꯅꯦꯔꯦꯠ ꯇꯧꯔꯤꯁꯤꯗꯤ ꯈꯪꯉꯤꯅꯦꯕ ꯑꯗꯣ ꯀꯩꯒꯨꯝꯕ ꯃꯤ ꯑꯃꯅ ꯀꯩ ꯍꯥꯏꯅꯤ ꯀꯟꯁꯤꯁꯇꯦꯟꯁꯤ ꯑꯣꯏꯅꯕ ꯑꯩ ꯑꯣꯐꯔ ꯄꯤꯔꯒꯦ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯄꯤꯔꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯁꯤꯁꯇꯔ ꯒ꯭ꯔꯦꯞ ꯇꯧꯒꯗ꯭ꯔꯥ obvious by hook or by crook ꯑꯗꯣ opportunity ꯌꯥꯝ ꯆꯥꯎꯕ ꯑꯗꯩ ꯅꯠꯇ꯭ꯔꯒ ꯄꯤꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯏꯜꯂꯦꯀꯣ ꯑꯗꯣ ꯌꯥꯝ ꯆꯥꯎꯕ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩ ꯍꯟꯗꯛ ꯔꯤꯁꯦꯟꯠꯂꯤ ꯌꯥꯝ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯗꯇ ꯐꯪꯕ ꯀꯩꯅꯣꯅꯦꯕ ꯑꯦꯐꯤꯂꯤꯌꯦꯠ ꯃꯥꯔꯀꯦꯇꯤꯡꯁꯦ ꯑꯗꯣ ꯃꯤꯁꯣꯁꯦ ꯑꯩꯅ ꯐꯪꯉꯛꯄꯁꯤꯗ ꯑꯩ ꯖꯍꯥ ꯂꯧꯁꯜꯂ ꯃꯇꯨꯡꯗ ꯑꯩ ꯃꯊꯥꯗꯤ ꯈꯔ ꯁꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯐꯤꯔꯣꯟꯁꯦ ꯚꯣꯀꯦꯜꯗꯣ ꯈꯤꯇꯪ ꯇꯂꯞ ꯇꯧ ꯃꯥꯜꯂꯦ ꯚꯣꯀꯦꯜꯗꯣ ꯈꯤꯇꯪ ꯐꯤꯛꯁ ꯑꯃ ꯇꯧꯕꯤꯌꯨ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯤꯁꯣꯁꯦ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯄꯤꯔꯛꯄ ꯀꯥꯟꯁꯤꯗ ꯑꯩ ꯒ꯭ꯔꯦꯞ ꯇꯧꯋꯦꯕ ꯕꯥꯏ ꯍꯨꯛ ꯑꯣꯔ ꯕꯥꯏ ꯀ꯭ꯔꯨꯛ ꯑꯩ ꯒ꯭ꯔꯦꯞ ꯇꯧꯔꯒ ꯇꯨꯡꯗ ꯑꯩ ꯀꯃꯥꯏꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯝ ꯀꯥꯟꯗ ꯅꯝꯗꯣꯏꯅꯣꯅꯦ ꯀꯔꯝ ꯀꯥꯟꯗ ꯑꯩ ꯑꯦꯗꯤꯠ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯃꯊꯥꯗꯤ ꯈꯔ ꯁꯥꯏꯌꯦꯕ ꯕꯤꯀꯣꯁ ꯑꯥꯏ ꯗꯣꯟ ꯍꯦꯚ ꯇꯥꯏꯝ ꯍꯥꯏꯗꯤ ꯕꯤꯡ ꯑ ꯍꯥꯎꯁ ꯋꯥꯏꯐ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤꯅ ꯉꯝꯗꯦꯕꯀꯣ ꯕꯠ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯥꯕꯉꯩ ꯇꯨꯝꯗ ꯆꯥꯗꯅ ꯁꯔꯨꯛ ꯐꯪꯕ ꯃꯇꯝꯗꯀꯣ ꯅꯨꯡꯊꯤꯟꯗ ꯑꯣꯏꯒꯦꯔꯥ ꯅꯝꯁꯜꯂꯦ ꯋꯥꯗꯤ ꯌꯥꯝ ꯋꯥꯏꯀꯣ ꯕꯠ ꯐꯪꯉꯤꯕꯒꯤ ꯀꯩꯅꯣꯁꯦꯒꯤ ꯃꯍꯥꯎꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯅꯝꯃꯒ ꯒꯦꯂꯔꯤꯗ ꯁꯨꯝ ꯊꯝꯃꯒ ꯑꯩ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯏꯁꯥꯒꯤ ꯊꯕꯛꯁꯦ ꯍꯥꯟꯅ ꯂꯣꯏꯊꯣꯛꯑꯒ ꯅꯨꯡꯗꯥꯡꯁꯤꯗ ꯑꯦꯗꯤꯠ ꯇꯧꯊꯕꯤꯅꯦꯕ ꯑꯦꯗꯤꯠꯁꯦ ꯇꯧꯊꯔꯒ ꯃꯣꯏ ꯇꯥꯏꯝ ꯂꯥꯏꯟꯁꯨ ꯄꯤ ꯀꯩꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯕꯕꯨꯗꯤ ꯅꯠꯇꯦꯕꯀꯣ ꯕꯠ ꯏꯐ ꯌꯨ ꯍꯦꯚ ꯇꯥꯏꯝ ꯑꯗꯨꯒ ꯖꯔ ꯇꯧꯊꯣꯛꯑꯒꯀꯣ ꯂꯣꯏꯁꯜꯂ ꯊꯝꯕꯗꯨꯅ ꯅꯨꯡꯉꯥꯏꯌꯦꯕ ꯀꯣꯟꯅ ꯑꯞꯂꯣꯗ ꯇꯧꯔꯝꯗꯥꯏ 2-3 days ꯕꯤꯐꯣꯔꯗ ꯔꯤꯆꯦꯛ ꯇꯧꯔꯛꯄꯗ ꯑꯩ ꯑꯁꯣꯏꯕ ꯈꯔ ꯑꯗꯨꯝ ꯎꯏꯌꯦꯕ ꯃꯦ ꯕꯤ ꯊꯝꯅꯦꯜꯗ ꯅꯠꯇ꯭ꯔꯒ ꯃꯦ ꯕꯤ ꯑꯗꯨꯒ ꯀꯔꯦꯛꯁꯟ ꯇꯥꯏꯝ ꯊꯝꯖꯕꯗꯣ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯩ ꯑꯦꯗꯤꯠ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩꯒꯤꯅꯣꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯑꯩ ꯃꯥꯡꯍꯟꯅꯤꯡꯗꯕ ꯒ꯭ꯔꯦꯞꯇꯣ ꯇꯧꯁꯜꯂꯨꯔꯕꯅꯤꯅ ꯐꯖꯅꯁꯨ ꯄꯤꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯈꯔ ꯂꯩꯀꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯧꯁꯜꯂꯒ ꯐꯖꯅ ꯍꯥꯏꯗꯤ ꯄꯥꯡꯊꯣꯛꯄ ꯄꯤꯊꯣꯛꯄ ꯉꯝꯗꯕꯒꯤ ꯕ꯭ꯔꯦꯟꯅ ꯁꯦꯀꯦꯟ ꯇꯥꯏꯝ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯇꯕꯁꯨ ꯑꯗꯣ ꯑꯩ ꯑꯣꯏꯍꯟꯅꯤꯡꯗꯦꯕ ꯑꯗꯨꯅ ꯑꯩ ꯌꯥꯔꯤꯉꯩ any brands who wants to connect with me I connect with them I give them my best aduna brand 3-4rak same brand na contact tabus aigona yawkhre haitare duga thamni ꯑꯣꯀꯦ ꯑꯗꯨ ꯂꯩꯔꯦꯕ ꯁꯤꯁꯇꯔꯅ ꯍꯥꯏꯗꯨꯅ ꯁꯦꯟꯁꯁꯦ ꯑꯇꯣꯞꯄꯗ ꯍꯣꯏ ꯑꯗꯨꯁꯨ ꯀꯥꯟꯅꯩ ꯑꯗꯣ ꯑꯩꯅ ꯁꯤꯁꯇꯔꯗ ꯃꯦꯟ ꯑꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯁꯤꯁꯇꯔꯒꯤ ꯁꯨꯃꯛꯇꯕꯨ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ
Instagram account sije karomna manage tawge work tawminase aduga consistency tawga nangido productive hena oheni khotena aibagumba opportunity offer ma pireba adu sigumba iji yani grab tawgodra natraga yani haraga thadokkigadra kamai taw opportunity to gi magi big or small gi matung ina leire engonda hena kana gadaba brands ki oina ko in terms of brands yam kana gadaba odi obviously I'll work with them consistently hadi day and night ko aduga brand gi matung ina hai tare khara kitang moina pi adi aisu obviously I will take my advantage hai tare ko machani na noi city newly ina tab tamna I haujarake khojage na compromise tawraga ngangnaraga ai dumaina ngangna ni an khale ina ayo inadi okay okay thank you adu ne khani Kaigino khangningi je. Why? ai khani je ai de huje running da ai gi business am le ni na collab taw no ni Yeah, sure. Go ahead. in point tang pa Right. Collaboration ji loi tau gudam ne. Si Lili ne ju hena khang po ne si di hena experience tai ba keno ne collaboration to lam ne na. Adu ni wari san or deal and to no. one more thing ina hining badi ko subscribers li ingai kanda brand jaha brand la kuse mayam pe chawi khanda bida collab ti tawbiba collab tawringai ai profile do semgatli ne ba ko seina semgatli ngai ai video do phajari ngai example da yam chamna haibda ai channel da ai shorts se hamra ayama mi channel khara yam awang awang ba subscriber leiba kangbu channel ti isei khara reels khara number shorts ma yam happy go ai chung hapte hoi ama ni la han happy ba ni lerangani ko but I have to I time so late and moreover it doesn't make sense in my channel and and time head time the waste oil ba I oinadi waste in a sense like I do ga jago I do say tawraga yung na game kana dia ba it saves my battery so most importantly battery time adagi edit to busu yam why ba ko do mind to bodo to phajaraga mi gi view khara khomaga kana da di kem kana duna ai kem hapte brand sing na shorts YouTube shorts ayam huji kan di 2.15k subscriber layer ga ayam ba shorts ki sum ayam la ba perfume brand la e engonda nahan Bella Vita gi perfume brand mari pire mari sida am khatang upload tawde ba shorts ki obviously I do so dum loksal because YouTube shorts ina engonda am line na kaya to integrated sunate dedicated sunate shorts ni very easy khara namaga aisu phangore but adu do actually barter ni ko peti nate adu na barter ni na perfume mari do ai yon do ye ba ko aina convert to ba mani da brand sin na onda pa pirak charmina aina perfume do hongna moina thai ba mamande khara hongna yon do ga ai gi friend circle da adwana sandoga ko dum leire de aina convert to pesa da dubain to du so Gan tare ko business learn to ho understand to ho si market understand to ho. okay aduga thank you sister mayam da wa amaga ko a brands mayam na approach tawraga skincare ai di beauty and lifestyle ni skincare gi poche mayam phange ba skincare mayam se ki season na de ba loina season na de ba tar le ado aina sisu convert tawe ba paid plus barter gi do punna punchilaga aidum overall hairage ba si mayam se ai gi friend circle ai gi college ai gi mate sing dumaina moi mayam sida pambi ba tare dumaina convert tawraga adusu source of income hai tare moina di leirubada yam tangba thrive ko use kana viral jaliba hair serum to 1200 tabni 1200 tabsi hekta di mi learning dabne bo sam kele khole har su athau atopa khar hong learning ayaba but I want the tana lay I su season ade and I want to convert that in duna I 1200 gi bottle serum do I 500 is very affordable for them or more learning na su lay ai chiche da ina sell tawe ba chiche do na hai ai learning na lay ni ne nang 500 already ai la horage na ai chiche da su dum haidi phong na dum innocent na hai ba I say 1-2 times it ki use the way do they use to be there low bi ninga di dum low bi wai na fazana hairaga ko package hai bi su darkar ta ba ko so season na dei mai na tar compare ta Mai isma connect to ho di matang do. Tahoy sir. Ado aina sister de hangganing malaka. Koigi sister da atopa foreign branding so dum lakra. Adi foreign advertise to ba. only once la to su Australia gi to na derma vibe hai na
ꯑꯗꯨꯃ ꯂꯥꯛꯏ ꯁꯤꯁꯦ ꯗꯥꯏꯔꯦꯛ ꯀꯌꯥꯗꯩ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯦꯖꯦꯟ ꯀꯥꯡꯕꯨꯗꯒꯤ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯒꯨꯝꯕꯗꯤ ꯀꯣꯔꯤꯌꯟ ꯄ꯭ꯔꯗꯛ ꯖꯄꯅꯤꯁ ꯄ꯭ꯔꯗꯛꯀꯨꯝꯕꯗꯤ ꯂꯥꯛꯄꯤꯕ꯭ꯔꯥ ꯀꯣꯔꯤꯌꯟ ꯏꯅꯤꯁꯐ꯭ꯔꯤ ꯑꯃ ꯂꯥꯛꯑꯦ ꯑꯗꯣ ꯃꯣꯏꯁꯤꯁꯨ ꯂꯥꯛꯄꯅꯤ ꯗꯥꯏꯔꯦꯛ ꯑꯩꯉꯣꯟꯗ ꯀꯣꯟꯇꯦꯛ ꯇꯧꯔꯒ ꯂꯥꯛꯄꯕꯨꯗꯤ ꯅꯠꯇꯦꯕ ꯑꯣ ꯑꯗꯨꯒ ꯁꯤꯁꯇꯔ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯕ ꯍꯥꯏꯗꯤ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯄ꯭ꯔꯗꯛꯀꯨꯝꯕ ꯈꯔ ꯍꯥꯏꯗꯤ ꯀꯩ ꯁꯤꯖꯤꯟꯅꯕꯤꯒꯦ ꯍꯥꯏꯗꯤ ꯕ꯭ꯔꯦꯟ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯍꯥꯏꯗꯤ ꯀꯔꯦꯟꯂꯤ ꯏꯅꯤꯁꯐ꯭ꯔꯤꯅ ꯈ꯭ꯋꯥꯏꯗꯩ ꯐꯩꯀꯣ ꯀꯣꯔꯤꯌꯟ ꯕꯤꯀꯣꯁ ꯃꯣꯏ ꯑꯥꯏꯜ ꯑꯣꯏꯕꯅꯤꯅꯀꯣ ꯌꯥꯝ ꯆꯥꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯑꯌꯥꯝꯕ ꯀ꯭ꯔꯤꯝꯒꯨꯝꯕ ꯑꯣꯏꯉꯩꯗꯤ ꯀ꯭ꯔꯤꯝ ꯌꯥꯝ ꯁꯤꯖꯤꯟꯅꯩ ꯃꯣꯏꯆꯔꯥꯏꯖꯔꯗꯤ ꯑꯗꯨꯅꯦꯅ ꯕꯠ ꯑꯥꯏ ꯁ꯭ꯋꯤꯆ ꯇꯨ ꯁꯤꯔꯝꯗ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯩꯌꯦꯕ ꯁꯤꯔꯝꯗꯤ ꯇꯩꯕꯁꯨ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯗꯁꯨ ꯁꯤꯔꯝꯁꯦ ꯑꯌꯥꯝꯕ ꯇꯩꯅꯔꯕꯅꯦꯕ ꯀ꯭ꯔꯤꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯗ ꯅꯥꯡ ꯂꯥꯎꯔꯒ ꯂꯩꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯒ ꯀ꯭ꯔꯤꯝꯁꯦ ꯊꯥꯗꯣꯛꯑꯦ ꯑꯣ ꯁꯟꯁꯀ꯭ꯔꯤꯟꯗ ꯍꯥꯏꯅꯤꯡꯉꯒꯗꯤ ꯁꯟꯁꯀ꯭ꯔꯤꯟꯁꯤꯗ ꯑꯦꯄꯤꯁꯣꯐ ꯍꯥꯏꯅ ꯑꯃ ꯂꯩꯕꯅꯦꯕ ꯃꯣꯏꯆꯔꯥꯏꯖꯔ ꯄ꯭ꯂꯁ ꯁꯟꯁꯀ꯭ꯔꯤꯟ ꯑꯗꯣ ꯀꯣꯝꯕꯥꯏꯟ ꯀ꯭ꯔꯤꯝ ꯑꯅꯤ ꯇꯩꯅꯤꯡꯗꯕ ꯀꯥꯡꯕꯨꯒꯤꯗꯤꯀꯣ ꯍꯧꯖꯤꯛꯀꯤ ꯁꯟꯁꯀ꯭ꯔꯤꯟ ꯃꯣꯏꯆꯔꯥꯏꯖꯔ ꯀꯣꯝꯕꯥꯏꯟ ꯇꯧꯕꯁꯦ ꯑꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡ ꯌꯥꯝ ꯊꯛꯑꯦ Okay. Okay. Thank you very much, mayamdasu ko. Ado last question hangningomi hangoro one last question. One last question. Sir, amta hangyoge. Ganano. Kumarjit. Kumarjit nang hangle gaya atopa hangningomi yaw amta hairo atopa hangningomi yawdrabo. Hango hangning ba yawde hango. Robert, kaina hangge toido. Sir, last one question amta hangyoge. Aingon nate guest. Oi, sister. Haidi akoina na sister nga sa haigibdo haidi Amazon da kaygumba akoina Amazon je aina sister na work tawba pame haraga form gumba thaba khotpa maina paliduna adagi adugi mahotta mishogi oina phangi haido haidi moiji kamaina kaida connect tawge haidi adagi form gumba thabsina kamai legi sigi keno concept sai petang share tawbiramo. Nice question. Form gumba thapse hekta moina tharaoyaba third party agent mayamse hande connect tawbase ai mayam leibaside moisu list lerangmani nana aigi content creator ama oina aigi list lerangmani aigi address aigi phone number lerangmani do moise share tawnabadagi aigi matungina phone tarakpa haitare ayamba WhatsApp tasu moi message oina yawi but phone du sumaina marketing gi already direct phone call taraga एंगोदा मिशोगी सु स्वाइना फंगजबने Amazon गी हाइरुरगदी फॉर्म से इमानबी ने एंगोदा पीगी मा कंटेंट क्रिएटर नेबा मासे को Amazon दा वर्क तौग्रमिने मांगोदी इलाइ लाइना फॉर्म से लौबा हाइ तारे दुमाइना दुना मी सिंगसे हाइदी बीइंग अ कंटेंट क्रिएटर आइना हाइनिंगबदी लोइगा तौ हाइ तारे अमा हाइदी आइना खरै लेना सकांगना लेबा दुदी यादेको एंगोदे हेन लिकपा मीदसु इखं खंगदना मा वांखिबा यायबा Yes. आई कैपेसिटी ना यामे आई वीडियो में थांगले हारगा आई हेता फाउदोइबा नते हेता व्यू सब्सक्राइबर कादोइ नतेबा माना फटलो काखिबा याबा वायरल ngатangda viral chakhradi dum loe. Yes. Very nice. Thank you. Welcome. Very nice. Yamna kenoniko ado hajiki the third party haije agency kangbu sing duniko agency kangbu sing do haide brand connect toriba mi brand hold toriba kangbu sing duniko haide adu kangbu dune so yam aina haijuse mayamda ngasi lili na pibiriba value se yamna valuable loy kaigino amna very raw da ngasi pithari je ko haide direct thokpa yaba direct thoktoine thoiba potune ai relate to bonga me kaino ai samaksu content create to misak moimne everything is haide lili na haide imam sing je loy mak original loy ko sta semen sajan ma kem yaude pura real ne haide imam sing je ko aduna ai gi oina di ngasi mayam da ina haiduise content creator oigera no gi business growth to way oigera brand build to way pesa dan bay oigera ngasi pirami bo knowledge di priceless knowledge ne masamangna tawra laaba masamangna tawriba hujik masamangna tawriba podune share to rei ko singma value sidi no phang khudingi phangju phangaroi ko haidi sidi pithora abane UGC gi haigo matam da UGC kamai to ino kamai to wi adagi Amazon form fill up kamai to ino khangna bagi through de fill up to re hare mi show kamai lai adai kamai na deal to wi hai po si me am singa loi ngasi share to wi me pura transparent oina clean oina in fact ai book the fan khangore so aduna sidi mangal lurnu fazana utilize to biro fazana sidi na biro
ꯑꯗꯨꯒ ꯑꯩꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯤꯂꯤꯗ ꯍꯥꯏꯖꯗꯣꯏꯁꯦ ꯂꯤꯂꯤꯒꯤ ꯁꯥꯏꯠꯇꯒꯤ ꯕꯦꯁꯠ ꯑꯦꯗꯚꯥꯏꯁ ꯉꯁꯤ ꯑꯣꯟꯂꯥꯏꯟꯗ ꯆꯪꯁꯜꯂꯛꯏꯕ ꯃꯌꯥꯝꯁꯤꯡ ꯑꯗꯒꯤꯗꯤ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔ ꯑꯣꯏꯒꯦ ꯈꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯒꯤꯗꯤ ꯄꯩꯁꯥ ꯇꯥꯜꯂꯛꯀꯦ ꯈꯜꯂꯛꯏꯕ ꯃꯌꯥꯝꯁꯤꯡꯗ ꯂꯤꯂꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯒꯤ ꯂꯤꯂꯤꯅ ꯈꯪꯖꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯂꯤꯅ ꯑꯦꯗꯚꯥꯏꯁ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕ ꯑꯦꯗꯚꯥꯏꯁ ꯈꯤꯇ ꯄꯤꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯦꯗꯚꯥꯏꯁ ꯍꯥꯏꯔꯒꯗꯤꯀꯣ ꯀꯣꯟꯇꯦꯟ ꯌꯨꯇ꯭ꯌꯨꯕꯔ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯔꯒꯗꯤ ꯐꯖꯅ ꯃꯤꯡꯁꯨ ꯍꯥꯟꯅ ꯈꯟꯕꯤꯕ ꯇꯥꯕ ꯀꯔꯝꯕ ꯃꯤꯡ ꯑꯩꯉꯣꯟꯗ ꯀꯔꯝꯕ ꯆꯥꯅꯅꯤ ꯍꯥꯏꯗꯤ ꯃꯤꯅ ꯇꯥꯕꯗ ꯑꯗꯨꯃꯥꯏꯅ ꯈꯔꯁꯨ ꯈꯟꯕ ꯇꯥꯔꯦ ꯐꯥꯔꯁ ꯑꯗꯒꯤ ꯑꯕꯥꯎꯠ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯗꯤꯇꯦꯜꯁ ꯍꯥꯄꯛꯄꯗ ꯏꯃꯦꯜ ꯁꯣꯏꯗꯅ ꯀꯥꯎꯗꯅ ꯍꯥꯞꯄꯤꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯁꯨ ꯍꯥꯞꯄꯤꯕ ꯂꯩꯔꯤꯕ ꯁꯣꯔꯁ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯐꯦꯁꯕꯨꯛ ꯑꯣꯏꯒꯦꯔꯥ ꯍꯥꯞꯄꯤꯕꯀꯣ ꯑꯗꯨꯅ ꯕ꯭ꯔꯦꯟꯁꯤꯡ ꯂꯥꯏꯅ ꯀꯅꯦꯛ ꯇꯧꯕꯒꯤ ꯆꯥꯟꯁꯇꯣ ꯐꯪꯉꯅꯦꯕ ꯑꯗꯣ ꯏꯁꯥꯅꯁꯨ ꯀꯩꯅꯣ ꯕ꯭ꯔꯦꯟꯁꯤꯡꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯗꯤ ꯂꯥꯏꯔꯦ ꯕ꯭ꯔꯦꯟꯁꯇ ꯑꯦꯄ꯭ꯔꯣꯆ ꯇꯧꯕ ꯗꯥꯏꯔꯦꯛ ꯗꯤꯑꯦꯝꯗ ꯄꯤꯆ ꯇꯧꯔꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯣꯏ ꯇꯧꯔꯒ ꯑꯗꯨꯗꯤ ꯂꯥꯏꯔꯦ ꯑꯗꯣ ꯑꯩꯗꯤ ꯑꯌꯥꯝꯕ ꯇꯧꯗꯤ ꯇꯧꯒꯟꯗꯦꯕ ꯇꯧꯕꯨꯗꯤ ꯇꯧꯋꯤ ꯑꯗꯣ ꯄꯥꯛꯂꯧꯗꯤ ꯇꯧꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯄꯦꯟꯗꯤꯡꯒꯤ ꯃꯌꯥꯝꯁꯦ ꯂꯩꯕꯅꯤꯅꯀꯣ ꯀꯔꯤꯒꯨꯝꯕ ꯑꯩ ꯀꯩꯝꯇ ꯂꯩꯇꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯍꯟꯗꯛꯀꯤ ꯕ꯭ꯔꯦꯟ ꯑꯝꯐꯧ ꯂꯩꯇꯦꯅꯦ ꯅꯕ ꯍꯥꯏꯕ ꯇꯥꯔꯗꯤ Okay, my issue lꯩꯕ ꯃꯥ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯕꯤꯕ ꯃꯥꯜꯂꯦ. Let's wait for 2 minutes. But ꯌꯥꯝ ꯊꯤꯅ valuable ꯑꯣꯏꯀꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯊꯤꯅ valuable ꯑꯣꯏ. ꯀꯣꯛꯇ ꯍꯥꯞꯆꯜꯍꯧꯔꯣ ꯍꯧꯖꯤꯛ ꯄꯤꯔꯝꯃꯤ ꯃꯌꯥꯝꯁꯤꯡꯗꯣ ꯄꯨꯔꯥ ꯔꯣꯅꯦ ꯍꯧꯖꯤꯛ ꯄꯤꯔꯝꯃꯤꯗꯣ. Anyone can do it. ꯂꯟꯖꯦꯟꯕ valuable ꯑꯣꯏꯕ꯭ꯔꯣ ꯑꯣꯏꯗꯕ꯭ꯔꯣ? ꯌꯥꯝ ꯊꯤꯅ ꯑꯣꯏꯔꯦ ꯁꯤꯗꯤ. ꯄꯨꯔꯥ real. ꯋꯥꯈꯜꯁꯦ ꯄꯨꯔꯥ real ꯅꯤ. Anyone can make money. Second ꯑꯝꯇꯪ ꯉꯥꯏꯕꯤꯌꯨ second ꯑꯝꯇꯪ ꯀꯣ. ꯍꯌꯦꯡꯒꯤ ꯒꯦꯁꯅ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯒꯤꯅꯤꯀꯣ. ꯍꯥꯏꯗꯤ ꯃꯄꯥꯟꯒꯤ ꯃꯤꯁꯨ ꯄꯨꯔꯛꯑꯒꯦ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯃꯣꯏꯅ ꯇꯥꯜꯂꯛꯄꯗ ꯍꯤꯟꯗꯤꯒꯨꯝꯕ ꯏꯪꯂꯤꯁꯀꯨꯝꯕ ꯑꯗꯨꯝ ꯇꯥꯜꯂꯛꯑꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯏꯁꯥꯅ ꯂꯧꯁꯤꯟ ꯇꯥꯕꯅꯦ ꯑꯗꯨꯁꯨ. ꯋꯥꯃꯩ ꯑꯋꯥꯏꯕꯤꯕ ꯌꯥꯗꯦ ꯀꯣꯜ ꯂꯥꯡꯅꯦ ꯈꯪꯗꯅ ꯅꯝꯃꯨꯔꯕ. ꯌꯥꯏ ꯆꯠꯊꯕꯤꯔꯛꯑꯣ ꯃꯈꯥ ꯆꯠꯊꯕꯤꯔꯛꯑꯣ ꯉꯥꯏꯔꯝꯃꯤꯅꯦ. ꯑꯗꯣ ꯑꯗꯨꯗꯤ ꯏꯃꯦꯜ ꯍꯥꯞꯄ ꯗꯔꯀꯥꯔ ꯇꯥꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛ ꯑꯗꯒꯤ ꯐꯣꯟ ꯌꯥꯔꯒꯗꯤ ꯐꯣꯟ ꯅꯝꯕꯔ ꯕꯠ ꯐꯣꯟ ꯅꯝꯕꯔꯁꯦ ꯑꯌꯥꯝꯕ ꯄꯔꯁꯣꯅꯦꯜꯗ ꯊꯝꯕꯤꯕꯀꯣ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯗꯥꯏꯔꯦꯛ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯄꯗꯨꯗꯤ ꯑꯗꯨꯒ ꯄꯤꯆꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯌꯥꯝꯕ ꯇꯧꯕꯤꯔꯣ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯤꯆ ꯇꯧꯗꯦ ꯀꯌꯥ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯄꯦꯟꯇꯤꯡꯁꯦ ꯑꯃ ꯅꯠꯇ꯭ꯔ ꯑꯃ ꯑꯗꯨꯝ ꯂꯥꯛꯄꯅꯤꯅ ꯑꯩꯅ ꯉꯝꯃꯣꯏꯗꯕ ꯊꯕꯛꯇꯨꯗꯤ ꯂꯧꯁꯟꯕꯁꯨ ꯄꯥꯝꯗꯦꯕꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯐꯖꯅ ꯈꯟꯗꯕꯤꯔꯣ ꯑꯍꯥꯟꯕ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯁꯦꯝꯕꯤꯅꯤ ꯍꯥꯏꯅꯀꯣ ꯔꯣꯗ ꯑꯗꯣ ꯈꯟꯃꯔꯛꯑꯒ ꯐꯖꯅ ꯀꯣꯝꯕꯥꯏꯟ ꯇꯧꯔꯒ ꯀꯤꯗꯅ ꯗꯥꯏꯔꯦꯛ ꯑꯞꯂꯣꯗ ꯇꯧꯕꯤꯔꯣ ꯚꯤꯌꯨ ꯑꯃ ꯑꯅꯤ ꯀꯥꯕꯗ ꯑꯗꯨꯝ ꯒꯠꯇꯣ ꯂꯥꯛꯑꯅꯦꯕ ꯑꯁ ꯑꯩ ꯅꯦꯛꯁ ꯍꯥꯞꯅꯤꯡꯉꯅꯤ ꯍꯥꯏꯅ ꯑꯗꯨꯃ ꯑꯗꯨꯝ ꯃꯇꯣꯝꯇ ꯂꯥꯛꯆꯔꯅꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯑꯃ ꯊꯥꯒꯠꯂꯒ ꯑꯩ ꯃꯥꯏꯟꯁꯦ ꯀꯥꯝ ꯑꯣꯏꯕ ꯉꯝꯗꯦꯕ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯈꯟꯕꯗ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯞꯂꯣꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯈꯟꯕꯗ ꯑꯗꯨ ꯈꯛꯇꯪꯅ ꯏꯁꯥꯁꯦ ꯕꯤꯖꯤ ꯑꯣꯏꯅ ꯂꯩꯌꯦꯕ ꯑꯗꯨꯅ ꯕꯤꯖꯤ ꯍꯥꯏꯗꯤ ꯊꯕꯛꯀꯤ ꯕꯤꯖꯤ ꯅꯠꯇꯕꯤꯗ ꯃꯥꯏꯟꯁꯦ ꯑꯗꯨꯝ ꯕꯤꯖꯤ ꯂꯩꯕꯅꯤꯅ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏ ꯋꯥꯈꯜꯁꯨ ꯆꯥꯎꯊꯣꯛꯏ ꯑꯗꯨꯒ ꯑꯥꯏꯗꯤꯌꯥꯁꯨ ꯁꯤꯅꯔꯤ ꯑꯃꯈꯛ ꯑꯦꯡꯒꯜ ꯑꯃꯗ ꯎꯕꯗ ꯀꯣꯛꯇ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯁꯤꯃꯗꯤ ꯀꯥꯞꯄ ꯌꯥꯏ ꯍꯥꯏꯅ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯇꯥꯏꯝꯗꯣ ꯃꯥꯡꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯍꯦꯛ ꯀꯥꯞꯁꯟꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯣꯝꯕꯥꯏꯟ ꯇꯧꯔꯒ ꯍꯥꯞꯄꯒ ꯃꯤꯅꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯚꯤꯌꯋꯔꯁꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯊꯣꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃ ꯍꯥꯏꯅꯤꯡꯉꯤ ꯖꯁ ꯗꯨ ꯏꯠ ꯂꯥꯁꯇ ꯍꯥꯏꯅꯤꯡꯕ ꯖꯁ ꯀꯦꯃꯦꯔꯥ ꯐꯖꯕ ꯂꯩꯒꯦꯔꯥ ꯑꯊꯤꯕ ꯂꯩꯒꯦꯔꯥ ꯂꯩꯔꯤꯕ ꯈꯔꯗꯣ ꯏꯀ꯭ꯋꯤꯞꯃꯦꯟꯗꯣ ꯐꯖꯅ ꯁꯤꯖꯤꯟꯅꯕꯤꯔꯒ ꯖꯁ ꯗꯨ ꯏꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯞꯒ꯭ꯔꯦꯗ ꯇꯧꯋꯣ ꯑꯗꯨ ꯍꯥꯏꯅꯤꯡꯉꯦ. Yes. So thank you very much ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯂꯤꯂꯤꯗꯀꯣ ꯁꯨꯃꯥꯏꯅ ꯂꯥꯛꯄꯤꯕꯩꯗꯃꯛꯇ ꯃꯌꯥꯝꯗꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ valuable ꯑꯣꯏ ꯌꯥꯝꯅ valuable ꯑꯣꯏ pricelessꯅꯤꯀꯣ ꯉꯁꯤ ꯄꯤꯔꯤꯁꯤ ꯄꯨꯔꯥ ꯔꯣ ꯑꯃꯗ ꯃꯤ ꯑꯃꯅ ꯊꯦꯡꯅꯔꯛꯄ ꯄꯣꯠꯇꯨꯅꯤ ꯄꯤꯔꯛꯏꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯚꯦꯂꯨꯁꯤꯗꯤ ꯃꯣꯏꯅ ꯄꯩꯁꯥ ꯐꯅꯌꯥꯝ ꯊꯤꯔꯨ ꯇꯥꯔꯁꯨ ꯁꯤꯒꯨꯝꯕ ꯚꯦꯂꯨꯁꯤꯗꯤ ꯔꯣ ꯑꯣꯏꯕ ꯄꯣꯠꯁꯤꯗꯤ ꯍꯣꯏ ꯍꯥꯏ ꯂꯦꯚꯦꯜꯒꯤ ꯃꯤꯗꯩ ꯇꯝꯃꯛꯄ ꯃꯇꯝꯗꯗꯤ ꯀꯩꯗꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯔꯠꯀꯠꯇ ꯕꯛ ꯇꯥꯛꯁꯜꯂꯛꯀꯅꯤꯕ ꯕꯠ ꯍꯥꯏ ꯂꯦꯚꯦꯜ ꯏꯟ ꯗ ꯁꯦꯟꯁ ꯐꯣꯂꯣꯋꯔꯁ ꯌꯥꯝꯈꯤꯕ ꯍꯥꯏꯕ ꯄꯣꯠꯇꯨ ꯍꯥꯏ ꯂꯦꯚꯦꯜ ꯏꯟ ꯗ ꯁꯦꯟꯁ ꯀꯩꯅꯣꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯁ꯭ꯇꯦꯇꯁꯀꯤ ꯋꯥꯔꯤ ꯅꯠꯇꯦ ꯀꯩꯅꯣꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯕꯠ ꯂꯤꯂꯤꯅ ꯉꯁꯤ ꯂꯥꯛꯑꯒ ꯔꯤꯂꯦꯇꯦꯕꯜ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯗꯒꯤ ꯌꯥꯝꯅ ꯏꯟꯁꯄꯤꯔꯦꯁꯟ ꯄꯤꯕꯤꯔꯤꯕ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯄꯩꯁꯥꯅ ꯂꯩꯔꯁꯨ ꯐꯪꯉꯔꯣꯏ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤꯀꯣ ꯑꯗꯨꯅ ꯌꯥꯝ ꯊꯤꯅ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏ
ꯃꯊꯪꯗꯁꯨ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯍꯦꯟꯅ ꯁꯤꯟꯖꯔꯛꯀꯦ ꯑꯗꯨꯗ ꯍꯦꯟꯅ ꯂꯥꯛꯄꯤꯔꯒ ꯂꯤꯂꯤꯅ ꯁꯤꯒꯨꯝꯕ ꯏꯟꯐꯣꯔꯃꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯦ ꯒꯦꯗꯔ ꯇꯧꯕꯤꯔꯒ ꯑꯗꯨ ꯃꯌꯥꯝꯗ ꯁꯤꯒꯨꯝꯕ ꯚꯦꯂꯨꯁꯤꯡꯁꯦ ꯃꯌꯥꯝꯗ ꯄꯤꯕꯤꯔꯒ ꯃꯌꯥꯝꯅ ꯍꯦꯟꯅ ꯒ꯭ꯔꯣ ꯇꯧꯅ ꯄꯤꯕꯤꯕꯁꯦ ꯌꯥꯝ ꯊꯤꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯩꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯉꯁꯤ ꯂꯤꯂꯤꯒ ꯀꯅꯦꯛ ꯇꯧꯅꯤꯡꯕ ꯃꯌꯥꯝꯅꯁꯨ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯂꯤꯂꯤꯒꯤ ꯂꯤꯂꯤ ꯊꯣꯛꯆꯣꯝꯗ UGC.lily ꯆꯪꯕꯤꯔꯣ ꯆꯪꯉꯒ ꯀꯅꯦꯛ ꯇꯧꯕꯤꯔꯣ ꯀꯅꯦꯛ ꯇꯧꯔꯒ ꯑꯦꯅꯤ ꯅꯣꯏꯒꯤ ꯕ꯭ꯔꯦꯟ ꯄ꯭ꯔꯣꯃꯣꯁꯟꯕꯨ ꯑꯣꯏꯔꯦ ꯑꯗꯒꯤꯗꯤ ꯅꯣꯏ ꯑꯦꯖꯦꯟꯁꯤ ꯀꯥꯡꯕꯨꯅ ꯍꯥꯏꯌꯔ ꯇꯧꯅꯤꯡꯕ ꯀꯥꯡꯕꯨꯅꯁꯨ ꯗꯤꯜ ꯇꯧꯕꯤꯔꯣ ꯑꯗꯒꯤꯗꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯇꯥꯏꯞ ꯇꯧꯔꯣ ꯑꯗꯨꯅ ꯅꯁꯥ ꯇꯧꯔꯒ ꯀꯣꯂꯥꯕꯣꯔꯦꯁꯟ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏ ꯀꯣꯂꯥꯕꯣꯔꯦꯁꯟꯗ ꯋꯔꯛ ꯇꯧꯗꯕ ꯌꯥꯗꯦ ꯂꯣꯏ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯔꯒ ꯋꯔꯛ ꯇꯧꯁꯤ ꯑꯃꯅ ꯅꯪꯅ ꯐꯪꯈꯤꯕ ꯌꯥꯗꯦ ꯑꯩꯅ ꯐꯪꯕ ꯌꯥꯗꯦ ꯑꯩꯅ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯩꯝ ꯂꯩꯇꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯄꯨꯛꯆꯦꯜ ꯆꯥꯎꯔꯒ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯁꯣ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯂꯤꯂꯤ ꯌꯥꯝꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯖꯩ ꯊꯥꯒꯠꯆꯔꯤ ꯍꯟꯗꯛ ꯗꯥꯏꯔꯦꯛꯁꯟꯁꯦ ꯑꯩ ꯐꯥꯔꯁ ꯇꯥꯏꯝ ꯑꯩ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯔꯝꯗ ꯉꯥꯡꯕꯁꯦ ꯍꯟꯗꯛꯅ ꯐꯥꯔꯁ ꯇꯥꯏꯝꯅꯦꯕ ꯕꯠ ꯑꯥꯏ ꯑꯦꯝ ꯚꯦꯔꯤ ꯑꯦꯛꯁꯥꯏꯇꯦꯠ ꯍꯥꯏꯇꯥꯔꯦ ꯏꯁꯥꯃꯛꯁꯨ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏ ꯑꯗꯨꯒ ꯍꯦꯞꯄꯤꯁꯨ ꯑꯣꯏ ꯁꯨꯃꯥꯏꯅ ꯏꯟꯇꯔꯦꯛꯁꯟ ꯇꯧꯔꯒ ꯍꯪꯉꯛꯄ ꯀꯣꯏꯁꯟꯁꯦ ꯑꯩꯒꯤꯁꯨ ꯑꯩꯉꯣꯟꯗ ꯀꯣꯟꯐꯤꯗꯦꯟꯁ ꯕꯤꯜ ꯑꯞ ꯑꯣꯏꯔꯤꯅꯦꯕ ꯑꯗꯣ ꯈꯜꯂꯒ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯗꯗꯤ ꯑꯩ ꯈꯛꯇꯪꯒꯤ ꯌꯦꯡꯉꯒ ꯊꯕꯛ ꯇꯧꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯗ ꯃꯌꯥꯝꯗ ꯑꯩ ꯍꯥꯏꯅꯤꯡꯕꯁꯨ ꯂꯣꯏ ꯀꯅꯦꯛ ꯇꯧꯕꯀꯣ ꯉꯥꯡꯅꯕ ꯁꯛꯅꯕ ꯂꯣꯏꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯔꯤꯖꯦꯛ ꯇꯧꯅꯗꯕ ꯈꯪꯕ ꯂꯣꯏ ꯁꯦꯌꯔ ꯇꯧꯃꯤꯟꯅꯕ ꯃꯥꯅ ꯒ꯭ꯔꯣ ꯇꯧꯔꯒ ꯑꯩꯁꯨ ꯒ꯭ꯔꯣ ꯇꯧꯔꯛꯇꯣꯏꯅꯦ ꯑꯦꯛꯖꯥꯝꯄꯜꯗ ꯑꯩꯅ ꯍꯥꯏꯔꯒꯀꯣ ꯑꯩꯒꯤ ꯂꯚꯂꯤ ꯐ꯭ꯔꯦꯟ ꯌꯨꯇ꯭ꯌꯨꯕꯔ ꯁ꯭ꯔꯤꯅꯤꯇꯤ ꯀꯣꯟꯖꯦꯡꯕꯝ ꯑꯃ ꯂꯩꯕꯅꯦ ꯒꯨꯋꯥꯍꯥꯇꯤꯒꯤꯅꯤ ꯃꯥꯗꯤ ꯑꯩꯉꯣꯟꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯋꯥꯡꯉꯦ ꯃꯥꯗꯣ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯦ ꯀꯅꯦꯛ ꯇꯧꯔꯝꯃꯤꯅꯤꯅ ꯀꯅꯦꯛ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯃꯃꯤꯅ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯃꯤꯟꯅꯔꯕꯅꯤꯅ ꯚꯤꯗꯤꯑꯣ ꯑꯗꯨꯒ ꯑꯩ ꯚ꯭ꯌꯨ ꯀꯥꯏ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯍꯦꯜꯂꯤ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯀꯣꯂꯥꯕꯣꯔꯦꯁꯟꯁꯦ ꯇꯧꯑꯣꯕ ꯀꯣꯂꯥꯕꯣꯔꯦꯁꯟ ꯇꯧꯔꯒ ꯚ꯭ꯌꯨꯁꯦ ꯁꯨꯝ ꯀꯥꯗꯣꯏꯅꯦꯕ ꯃꯥꯒꯤ ꯈꯪꯅꯕ ꯆꯥꯟꯅꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯑꯩꯁꯦ ꯈꯪꯉꯅꯤ ꯑꯩꯁꯦ ꯈꯪꯉꯗꯤ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯕꯤꯔꯛꯇꯣꯏꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯑꯣꯕꯚꯤꯌꯁ ꯑꯣꯏꯔꯕꯅꯦ ꯁꯣꯏꯗꯅ ꯀꯅꯦꯛ ꯇꯧꯔꯛꯇ꯭ꯔꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯗꯤ ꯀꯅꯦꯛ ꯇꯧꯁꯜꯂꯣ ꯂꯩꯕ ꯑꯩꯈꯣꯏ Yes. ꯑꯃ ꯂꯣꯏ ꯆꯥꯎꯈꯠꯃꯤꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃ Yes. Thank you. Thank you. ꯆꯦ ꯀꯩꯅꯣꯝꯇ ꯍꯪꯖꯔꯛꯀꯦ ꯆꯦ ꯀꯩꯅꯣꯀꯣ ꯆꯦꯁꯦ ꯕ꯭ꯌꯨꯇꯤꯒ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯗ ꯇꯧꯕꯅꯤꯅ ꯁ꯭ꯀꯤꯟ ꯀꯦꯌꯔꯒꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯑꯗꯨꯗꯣ ꯏꯟꯗꯤꯌꯟꯒꯤ ꯕ꯭ꯔꯦꯟꯁꯤꯡꯁꯦ ꯁꯤꯁꯦ ꯑꯗꯨꯝ ꯆꯦꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯏꯟꯗꯤꯌꯟꯒꯤ ꯕ꯭ꯔꯦꯟꯗꯤ ꯂꯣꯏ ꯁꯤꯖꯤꯟꯅꯩ ꯑꯩ ꯁ꯭ꯇꯣꯛꯇꯁꯨ ꯑꯗꯨꯝ ꯊꯝꯖꯩꯀꯣ ꯂꯣꯏꯅ ꯚꯤꯗꯤꯑꯣꯒꯤꯗꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯌꯨꯁ ꯇꯧꯔꯒ ꯑꯗꯨꯝ ꯊꯝꯃꯦ ꯕꯠ ꯑꯩꯅ ꯍꯥꯟꯅ ꯂꯧꯔꯝꯕ ꯐꯥꯔꯁ ꯇꯥꯏꯝꯗ ꯑꯩꯅ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯗꯤ ꯍꯥꯏꯗꯤ ꯕ꯭ꯔꯦꯟꯁꯦ ꯃꯃꯤꯡ ꯌꯥꯝ ꯆꯠꯇꯕ ꯕ꯭ꯔꯦꯟꯁꯤꯡꯅꯤꯅ ꯃꯣꯏꯒꯤꯗꯤ ꯑꯣꯟꯂꯤ ꯚꯤꯗꯤꯑꯣꯁꯦ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯒ ꯊꯥꯈ꯭ꯔꯒ ꯑꯩ ꯁꯤꯖꯤꯟꯅꯗꯦꯕ ꯕꯠ ꯍꯧꯖꯤꯛꯇꯤ ꯇꯞ ꯇꯞꯅ ꯂꯥꯛꯑꯕꯅꯤꯅ ꯕ꯭ꯔꯦꯟ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯌꯥꯝ ꯚꯥꯏꯔꯦꯜ ꯆꯠꯄ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯚꯥꯏꯔꯦꯜ ꯆꯠꯇ꯭ꯔꯒꯁꯨ ꯑꯐꯕ ꯅ꯭ꯌꯨꯂꯤ ꯑꯣꯏꯕ ꯕ꯭ꯔꯦꯟ ꯃꯌꯥꯝ ꯂꯥꯛꯑꯦꯅꯀꯣ ꯑꯩ ꯏꯁꯥꯃꯛꯁꯨ ꯕ꯭ꯔꯦꯟꯁꯦ ꯇꯥꯗ꯭ꯔꯤꯑꯕ ꯑꯦꯛꯖꯥꯝꯄꯜꯅꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯕ꯭ꯔꯦꯟ ꯑꯃ ꯂꯥꯛꯑꯦ ꯍꯤꯃꯥꯔꯥ ꯍꯥꯏꯅ ꯕ꯭ꯔꯦꯟꯁꯦ ꯑꯃꯐꯥꯎ ꯇꯥꯖꯗ꯭ꯔꯤ ꯕꯠ ꯃꯣꯏꯒꯤ ꯄꯦꯖ ꯃꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯌꯦꯡꯉꯨꯕ ꯌꯥꯝ ꯑꯦꯁꯊꯦꯇꯤꯛ ꯑꯣꯏꯕ ꯌꯥꯝ ꯀ꯭ꯂꯤꯟ ꯌꯥꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯁ꯭ꯀꯤꯟ ꯀꯦꯌꯔꯒꯤ ꯃꯣꯏ ꯂꯥꯏꯟꯗꯣ ꯌꯥꯝ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯎꯕꯗꯨꯒ ꯑꯩ ꯑꯦꯄ꯭ꯔꯣꯆ ꯇꯧꯅꯤꯡꯉꯦꯕ ꯃꯣꯏꯅꯁꯨ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯦ ꯋꯥꯔꯛ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯏ ꯑꯣꯊꯦꯟꯇꯤꯁꯤꯇꯤꯗꯣ ꯑꯗꯨꯝ ꯎꯕꯅꯤꯅ ꯑꯩꯁꯨ ꯌꯨꯁ ꯇꯧꯔꯦ ꯑꯗꯨꯒ ꯏꯟꯗꯤꯌꯟ ꯕ꯭ꯔꯦꯟꯗꯤ ꯑꯌꯥꯝꯕ ꯑꯩ ꯁꯤꯖꯤꯟꯅꯩ ꯑꯐꯕ ꯉꯥꯛꯇ ꯂꯥꯛꯑꯃꯤꯅ ꯑꯐꯕꯗꯣ ꯎꯕꯗꯁꯨ ꯑꯗꯨꯝ ꯈꯪꯕꯅꯤ ꯄꯦꯀꯦꯖꯤꯡꯗꯒꯤ ꯀꯔꯤꯗꯒꯤꯁꯨ ꯍꯣꯏ ꯑꯗꯣ ꯆꯦꯒꯤꯗ ꯍꯥꯏꯗꯤ ꯏꯟꯗꯤꯌꯟ ꯕ꯭ꯔꯦꯟ ꯑꯃꯈꯛꯇꯪ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯐꯦꯛꯇꯤꯞ ꯑꯣꯏꯕ ꯕ꯭ꯔꯦꯟ ꯑꯃꯈꯛ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯤ ꯑꯦꯟꯇꯤ ꯑꯦꯖꯤꯡꯒꯤꯔꯥ ꯁꯟ ꯇꯦꯅꯤꯡꯒꯤꯔꯥ ꯀꯔꯝꯕꯒꯤ ꯍꯥꯏꯔꯣ ꯍꯥꯏꯗꯤ ꯑꯣꯜ ꯔꯥꯎꯟꯒꯤ ꯑꯗꯨꯝ ꯌꯥꯎꯗꯣꯏꯅꯤꯗ ꯁ꯭ꯀꯤꯟꯁꯦ ꯗ꯭ꯔꯥꯏ ꯑꯣꯏꯒꯦꯔꯥ ꯑꯦꯟꯇꯤ ꯑꯦꯖꯤꯡ ꯑꯣꯏꯒꯦꯔꯥ ꯑꯣꯏꯂꯤ ꯑꯣꯏꯒꯦꯔꯥ ꯂꯣꯏꯅꯃꯛ ꯌꯥꯎꯗꯣꯏꯅꯤꯗꯅ ꯑꯗꯣ ꯕ꯭ꯔꯦꯟꯗꯨꯗ ꯍꯥꯏꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯐꯦꯛꯇꯤꯞ ꯑꯣꯏꯕꯗꯣ ꯕ꯭ꯔꯦꯟꯗꯣ ꯑꯗꯨꯗ ꯍꯥꯏꯕꯤꯔꯝꯃꯣ ꯁ꯭ꯀꯤꯟ ꯀꯦꯌꯔꯁꯤꯗ ꯌꯥꯝ ꯍꯦꯟꯅ ꯐꯦꯃꯁ ꯑꯣꯏꯕ ꯕ꯭ꯔꯦꯟꯁꯦ ꯐꯩ ꯍꯥꯏꯕ ꯂꯩꯇꯦꯕꯀꯣ ꯍꯧꯖꯤꯛ ꯅꯧꯅ ꯊꯣꯔꯛꯄ ꯅ꯭ꯌꯨꯂꯤ ꯂꯟꯆ ꯕ꯭ꯔꯦꯟꯗꯁꯨ ꯑꯐꯕ ꯂꯩꯌꯦꯕ ꯃꯣꯏꯁꯦ ꯀꯔꯤꯗ ꯈꯦꯠꯅꯔꯤꯅꯣ ꯍꯥꯏꯕꯗ ꯃꯥꯔꯀꯦꯇꯤꯡꯗꯅꯦꯕ ꯑꯆꯧ ꯕ꯭ꯔꯦꯟꯁꯤꯡ ꯒꯨꯝꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯇꯣꯞꯄ ꯁꯤꯗꯤ ꯃꯣꯏ ꯃꯥꯔꯀꯦꯇꯤꯡ ꯐꯖꯅ ꯇꯧꯕꯤꯕꯅꯤꯅ ꯃꯤꯡꯗꯣ ꯌꯥꯝ ꯆꯠꯂꯤꯅ ꯕꯠ ꯐꯗꯦꯕ ꯀꯝꯄꯦꯌꯔ ꯇꯨ ꯍꯧꯖꯤꯛ ꯁꯄꯣꯁ ꯍꯤꯃꯥꯔꯥ ꯍꯥꯏꯕ꯭ꯔꯣ ꯔꯤꯚꯦꯂꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯕꯅꯦ ꯃꯣꯏ ꯗꯥꯛꯇꯔꯅ ꯄ꯭ꯔꯦꯁꯀ꯭ꯔꯥꯏꯞ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟ ꯇꯥꯏꯞꯇꯅꯦꯕꯀꯣ ꯔꯤꯚꯦꯂꯥꯁꯨ ꯕꯠ ꯀ꯭ꯌꯣꯔ ꯁ꯭ꯀꯤꯟ ꯑꯗꯨꯃꯥꯏꯅ ꯃꯣꯏ ꯑꯦꯗꯇꯤ ꯇꯧꯗꯕꯅꯦꯕ ꯚꯦꯔꯤ ꯔꯣꯗ
ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯀꯩꯁꯨ ꯑꯇꯥꯡꯕ ꯑꯐꯕ effective ꯑꯣꯏꯕ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯨꯅ ꯔꯤꯚꯦꯂꯥ ꯍꯤꯃꯥꯔꯥ ꯑꯗꯣ ꯑꯩ ꯐꯖꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦꯀꯣ DM ꯇꯧꯕꯤꯔꯒ ꯁꯨꯝ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯍꯣꯏ ꯌꯥꯏ ꯌꯥꯏ ꯆꯦ ꯊꯦꯡꯛ ꯌꯨ ꯆꯦ ꯋꯦꯜꯀꯝ Okay. So thank you very much, Lily. ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣꯀꯣ ꯁꯨꯃꯥꯏꯅ valuable share ꯇꯧꯕꯤꯕꯩꯗꯃꯛꯇ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝ ꯃꯊꯪ invite ꯇꯧꯖꯔꯛꯀꯦ ꯑꯗꯒꯤ ꯂꯤꯂꯤꯅꯁꯨ ꯍꯦꯟꯅ grow ꯇꯧꯕꯤꯕ ꯑꯣꯏꯕꯤꯔꯣ ꯉꯁꯤꯗꯒꯤ ꯂꯤꯂꯤꯒꯤ ꯂꯥꯏꯐꯇ ꯍꯦꯟꯅ grow ꯇꯧꯕ ꯑꯗꯒꯤꯗꯤ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯂꯤꯂꯤꯅ consistency ꯑꯣꯏꯕ ꯉꯝꯗꯦ ꯍꯥꯏꯗꯣ consistency ꯑꯣꯏꯖꯔꯛꯑꯖꯅꯤ ꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯖꯔꯛꯑꯖꯅꯤ ꯑꯃꯅ ꯑꯃꯒꯤ collaboration ꯇꯧꯔꯒ help ꯇꯧꯖꯔꯅꯤ ꯑꯗꯨꯒ grow ꯇꯧꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯆꯥꯎꯈꯠꯄꯗ ꯑꯣꯏꯃꯤꯟꯅꯔꯁꯤ ꯀꯩꯅꯣ thank you thank you Okay. Hi. 이자누피 Hi everyone 하이브든 Mama I 모델이 포토 스킬레 ꯍꯣꯏ ꯑꯗ ꯆꯠꯂꯣ ꯃꯃꯥ ꯂꯥꯛꯀꯦ Okay. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯂꯤꯂꯤ so ꯑꯩꯈꯣꯏ ꯑꯃꯨꯛ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ maybe ꯌꯥꯝ ꯊꯨꯅ ꯑꯃꯨꯛ event ꯑꯃꯃꯨꯛ ꯑꯩ organize ꯇꯧꯖꯔꯛꯀꯦ ꯑꯗꯨꯗ ꯂꯤꯂꯤ ꯂꯥꯛꯄꯤꯔꯒ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯃꯨꯛ ꯍꯦꯟꯅ grow ꯇꯧꯔ ꯃꯇꯨꯡꯗ ꯍꯦꯟꯅ valuable ꯑꯣꯏꯅ share ꯇꯧꯕꯤꯌꯨ ꯂꯤꯂꯤꯅ ꯍꯣꯏ thank you so much Thank you for very much, inviting Lily. See you soon. thank you ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯍꯧꯔꯕꯣ ꯇꯥꯍꯧꯔꯦ ꯇꯥꯍꯧꯔꯦ ꯁꯥꯔ ꯃꯤꯠ ꯃꯥꯏ ꯄꯥꯡꯉꯕꯣ ꯄꯥꯡꯗ꯭ꯔꯤꯕꯣ ꯄꯥꯡꯉꯦ ꯑꯅꯧꯕ ꯑꯧ ꯃꯥꯜꯂꯦ ꯃꯤꯁꯤꯡꯅ ꯀꯃꯥꯏꯅ ꯄꯩꯁꯥ ꯇꯥꯜꯂꯤ ꯃꯤꯁꯤꯡꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯤ ꯅꯣꯏꯅ ꯀꯩꯗꯧꯔꯤ ꯀꯟꯅ ꯅꯥꯈꯣꯛꯏ ꯒꯣꯔ ꯂꯥꯎꯅ ꯍꯧꯖꯤꯛ ꯅꯥꯈꯣꯛꯄꯗ ꯍꯧꯒꯠꯂꯒ ꯄꯩꯁꯥꯗꯣ ꯇꯥꯜꯂꯁꯤ ꯂꯝꯕꯦꯜ ꯁꯦꯝꯃꯁꯤ ꯍꯥꯏꯅꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤꯗꯤꯀꯣ ꯍꯥꯏꯕꯗꯤ ꯌꯦꯡꯉꯣ ꯉꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯚꯦꯂꯨꯑꯦꯕꯜ ꯑꯥꯏꯗꯤꯌꯥ ꯀꯩꯅꯣ ꯉꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯚꯦꯂꯨꯑꯦꯕꯜ ꯑꯥꯏꯗꯤꯌꯥ ꯍꯥꯏꯔꯛꯀꯦꯕ UGC already in UGCꯒꯤ ꯃꯔꯝꯗ ꯍꯥꯏꯈ꯭ꯔꯕꯅꯤ UGCꯒꯤ ꯃꯔꯝꯗ already share ꯇꯧꯔꯝꯃꯦ ꯉꯁꯤ ꯅꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯦ ꯑꯗꯒꯤꯗꯤ ꯀ꯭ꯔꯤꯌꯦꯇꯔ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯕ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯁꯨ ꯍꯥꯏꯔꯝꯃꯦ ꯉꯁꯤ ꯍꯥꯏꯔꯝꯕ ꯃꯇꯝꯗ ꯑꯩ ꯍꯥꯏꯒꯦꯕ ꯉꯁꯤ ꯀꯨꯃꯥꯔꯖꯤꯅ ꯉꯁꯥꯏ ꯍꯪꯈꯤꯕ ꯑꯟꯁꯔꯗꯣ ꯑꯩ ꯍꯥꯏꯒꯦ ꯀꯨꯃꯥꯔꯖꯤ ꯅꯪꯒꯤ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯅꯪꯒꯤ ꯑꯟꯁꯔꯗꯣ ꯄꯤꯔꯝꯒꯦꯕ ꯑꯩ ꯃꯇꯝ ꯌꯥꯝ ꯂꯧꯔꯣꯏꯒꯦ ꯕꯠ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯅꯪꯅ ꯉꯁꯥꯏ ꯍꯪꯉꯤꯕ ꯀꯣꯏꯁꯟꯗꯣ ꯌꯦꯁ ꯐꯖꯕ ꯀꯣꯏꯁꯟꯅꯦ ꯕꯠ ꯑꯒꯦꯟ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯃꯥꯅ ꯅꯪꯉꯣꯟꯗ ꯑꯟꯁꯔ ꯄꯤꯔꯝꯃꯦꯕ ꯁꯤꯒꯤ ꯏꯟꯗꯁꯇ꯭ꯔꯤꯁꯦ ꯄꯥꯏꯌꯣꯅ ꯄꯤꯔꯝꯃꯦꯕ ꯑꯗꯨ ꯅꯤꯂꯀꯥꯟꯇ ꯂꯥꯏꯐ ꯀ꯭ꯂꯣꯖ ꯇꯧꯔꯣ ꯁꯤ ꯅꯈꯣꯏ ꯄ꯭ꯔꯥꯏቬꯁꯤꯗ ꯂꯥꯛꯑꯦ ꯅꯪꯅ ꯉꯁꯥꯏ ꯍꯪꯉꯤ ꯀꯣꯏꯁꯟꯗꯣ ꯑꯥ ꯅꯪꯅ ꯉꯁꯥꯏ ꯍꯪꯉꯤ